ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕꯤ, ꯃꯒꯨꯜꯁꯨ ꯌꯥꯝ ꯂꯩꯕꯤ, ꯁꯨꯃꯠꯌꯥꯏ ꯄꯨꯔꯤꯕꯤ, ꯊꯃꯣꯏ ꯂꯥꯡꯇꯛꯅꯍꯟꯕꯤ, ꯃꯃꯤꯠꯇꯤ ꯌꯥꯝ ꯉꯥꯎꯕꯤ, ꯑꯎꯕ ꯈꯨꯗꯤꯡ ꯄꯥꯝꯒꯟꯕꯤ, ꯄꯨꯛꯅꯤꯡꯗ ꯋꯥꯠ ꯊꯝꯕꯤ, ꯅꯥꯏꯅꯣ ꯀꯤꯁꯤ ꯊꯥꯡꯒꯟꯕꯤ, ꯅꯤꯡꯊꯤꯖꯕꯤ ꯅꯨꯆꯥ ꯑꯃ ꯂꯩꯔꯝꯕꯣꯏ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ꯫ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯃꯤꯡꯂꯦꯟꯅ ꯂꯩꯔꯥꯡꯇꯣꯝꯕꯤ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯃꯤꯌꯥꯝꯅ꯫ ꯂꯩꯔꯥꯡꯗ ꯂꯩꯔꯥꯡꯅꯤ ꯂꯩꯔꯥꯡꯇꯣꯝꯕꯤ, ꯃꯥꯕꯨ ꯈꯣꯏꯗꯥꯖꯕ ꯅꯨꯄꯥꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯕꯅꯤ꯫ ꯐꯖꯔꯤ ꯃꯇꯤꯛ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯄꯤꯒꯟꯕꯤꯅꯤ ꯃꯥꯗꯤ, ꯁꯛꯍꯦꯟꯕꯤ ꯂꯤꯟꯗꯥꯎꯕꯤ ꯍꯥꯏꯅꯕꯗꯨ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯥꯕꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯄꯪꯉꯤꯔ ꯁꯤꯡꯂꯤꯔ ꯈꯪꯗ꯭ꯔꯕ ꯌꯥꯏꯈꯣꯝ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯐꯖꯕꯤ ꯅꯨꯄꯤꯅ ꯃꯅꯥꯛꯇ ꯐꯝꯂꯦ ꯁꯥꯔꯗꯅ ꯋꯥꯔꯤꯒꯁꯨ ꯁꯥꯖꯔꯤ꯫ ꯂꯩꯔꯥꯡꯇꯣꯝꯕꯤ, ꯅꯪꯁꯤ ꯏꯌꯥꯏꯗ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯊꯝꯕꯥꯜ ꯍꯦꯛ ꯃꯥꯟꯈꯩ ꯐꯖꯩꯌꯦ ꯁꯩꯇ꯫ ꯑꯗꯨꯛ ꯐꯖꯔꯤꯗꯨꯕꯨ ꯅꯠꯇꯦ ꯀꯔꯤꯕꯨ ꯆꯥꯒꯦ ꯅꯪꯕꯣ? ꯏꯕꯣ, ꯑꯩꯁꯨ ꯃꯤꯅꯤ ꯀꯩꯅꯣ, ꯆꯥꯛ ꯆꯥꯏ, ꯅꯪꯒ ꯆꯞ ꯃꯥꯟꯅꯅ ꯆꯥꯏ꯫ ꯑꯗ ꯑꯩꯅ ꯐꯖꯔꯒ ꯄꯣꯛꯂꯛꯄ, ꯑꯗꯨꯒ ꯏꯕꯨꯡꯅ ꯊꯤꯔꯒ ꯄꯣꯛꯂꯛꯄ꯫ ꯑꯁ ꯂꯩꯔꯥꯡ, ꯑꯩꯗꯤ ꯅꯪꯁꯦ ꯈꯜꯂꯨꯔꯒ ꯀꯤꯗꯨꯝ ꯀꯤꯁꯤꯜꯂꯦꯉꯣ꯫ ꯏꯕꯣ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨꯗꯤ ꯀꯔꯤꯒꯤ ꯀꯤꯔꯤꯕ? ꯀꯤꯕꯒꯤ ꯃꯔꯝꯗꯣ ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯕꯨꯔꯣ, ꯅꯪꯁꯦ ꯅꯁꯛ ꯌꯥꯝ ꯐꯖꯩꯗꯅ, ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯕ? ꯍꯣ, ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯦ, ꯂꯥꯏꯒꯤ ꯃꯆꯥ꯫ ꯑꯗꯩ ꯂꯥꯏꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯒꯅꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯃꯨꯛꯁꯨ ꯃꯥꯜꯂꯤ꯫ ꯑꯣꯏꯔꯖꯥꯠꯂꯣ ꯅꯪꯁꯦ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ? ꯑꯁ ꯏꯕꯣꯡ, ꯅꯪꯁꯤꯗꯤ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ, ꯑꯣꯟꯊꯣꯛꯄ꯫ ꯑꯁꯦꯡꯕꯅꯤ ꯂꯩꯔꯥꯡ, ꯅꯪꯁꯤ ꯌꯥꯝ ꯐꯖꯩ, ꯑꯩꯗꯤ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯔꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ, ꯌꯥꯕꯤꯔꯣ? ꯏꯕꯣꯡ, ꯄꯤꯖꯔꯅꯨ ꯇꯤꯀꯤꯗꯣ, ꯍꯥꯎꯁꯨ ꯍꯥꯎꯇꯅ, ꯑꯩꯗꯤ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯏꯕꯨꯡꯉꯣ꯫ ꯍꯩꯃꯥ, ꯃꯤꯅ ꯑꯩꯁꯦ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤ ꯃꯥꯜꯂꯤ, ꯑꯁꯦꯡꯕꯅꯤꯅꯦ ꯑꯩꯅ ꯑꯩꯁꯦ ꯂꯩꯔꯥꯡ ꯅꯪꯕꯣ꯫ ꯍꯣꯏꯅꯦ, ꯑꯩꯒꯤꯕꯨꯗꯤ ꯌꯥꯔꯦ, ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯦꯕ ꯑꯩꯁꯦ ꯍꯧꯖꯤꯛ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ, ꯑꯗꯩ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗꯣ ꯑꯩꯒ ꯃꯌꯥꯝ ꯆꯥꯟꯅꯗꯦꯕ꯫ ꯏꯕꯨꯡꯗꯨꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯈ꯭ꯔꯦ, ꯑꯩꯒꯁꯦ ꯂꯨꯅ ꯇꯧꯕꯤꯈꯤꯗ꯭ꯔꯦ꯫ ꯑꯗꯩ ꯏꯅꯝꯃꯗꯨꯅ ꯑꯩꯒ ꯅꯨꯡꯇꯤꯒꯤ ꯈꯠꯅꯔꯒꯗ ꯂꯩ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯑꯕꯣꯛ ꯁꯥꯗꯣꯏꯅꯤ ꯅꯨꯡꯇꯤꯒꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯁꯤ ꯐꯩ ꯁꯤ ꯐꯠꯇꯦ ꯍꯥꯏꯅ ꯑꯗꯨꯝ ꯄꯥꯎꯇꯥꯛ ꯄꯤꯗꯣꯏꯒꯤ꯫ ꯑꯩ ꯇꯥꯅꯤꯡꯗꯕꯅ ꯅꯥꯔꯕꯅꯤ ꯅꯥꯀꯣꯡꯒꯁꯦ꯫ ꯑꯗꯨꯏ ꯋꯥ ꯑꯣꯏꯔꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯑꯩꯒ ꯆꯠꯈ꯭ꯔꯁꯤ ꯀꯩꯅꯣ? ꯌꯨꯝꯗꯅꯦ ꯑꯩꯒꯤ ꯏꯃꯥꯒꯗꯅ ꯂꯩꯔꯤꯁꯤ, ꯑꯗꯨꯅ ꯅꯪ ꯅꯅꯤꯡꯇꯝꯅ ꯂꯩꯖꯔꯨ ꯂꯥꯎ꯫ ꯈꯪꯗꯤꯌꯦ, ꯑꯗꯨꯅ ꯐꯗꯣꯏ ꯖꯥꯠꯂꯥ? ꯑꯩꯁꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯜꯂꯛꯈꯤꯒꯦ꯫ ꯈꯜꯂꯨꯔꯅꯨꯕ, ꯉꯁꯤ ꯑꯗꯨꯝ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯂꯩꯔꯥꯡꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯡꯏ꯫ ꯃꯇꯧ ꯑꯗꯨꯗ ꯂꯩꯔꯥꯡꯇꯣꯝꯕꯤ ꯃꯈꯨꯠ ꯀꯥꯇꯨ ꯀꯟꯊꯣꯛꯇꯨꯅ ꯍꯥꯏ, ꯍꯩꯃꯥ ꯏꯕꯣꯡ, ꯌꯥꯗꯤꯌꯦ ꯑꯗꯨꯗꯤ, ꯉꯁꯤꯗꯤ ꯆꯦꯟꯕ ꯇꯧꯍꯩꯗꯦꯕ, ꯊꯕꯥꯟ ꯐꯠꯇꯦ, 262 ꯄꯥꯜꯂꯦꯕ, ꯌꯥꯗꯦ ꯆꯦꯟꯕ꯫ ꯀꯔꯤ 262 ꯄꯥꯜꯂꯦ? ꯀꯔꯝꯕ ꯊꯕꯥꯜꯂꯣꯟꯗ ꯌꯥꯎꯕ ꯊꯕꯥꯜꯅꯣꯗꯨꯅ? ꯅꯆꯤꯟꯊꯤꯗꯨꯅ ꯆꯦꯜꯂꯁꯦꯕ꯫ ꯑꯁ, ꯃꯤꯅ ꯐꯠꯇꯦꯗꯤ ꯐꯠꯇꯦ, ꯌꯥꯔꯦ ꯈꯨꯠꯀꯁꯦ ꯊꯥꯗꯣꯛꯑꯁꯦ, ꯀꯣꯟꯅ ꯆꯦꯟꯁꯦꯕ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯅꯤꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯥꯡꯇꯣꯝꯕꯤꯕꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯥꯏꯈꯣꯝꯕꯅ ꯎꯔꯝꯃꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯆꯤꯡꯅꯗꯨꯅ ꯌꯥꯏꯈꯣꯝꯕꯅ ꯍꯥꯏ, ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯕꯨ ꯆꯥꯗꯨꯒꯤ ꯌꯦꯡꯉꯝꯃꯤꯁꯤꯅ? ꯃꯃꯤꯠ ꯑꯁꯦ ꯆꯣꯛ ꯂꯥꯎꯅ ꯊꯨꯒꯥꯏꯔꯨꯅꯤꯀꯣ ꯑꯩꯅ꯫ ꯑꯁ ꯏꯕꯨꯡ, ꯅꯪꯁꯤꯗꯤ ꯐꯤꯡꯒꯠꯈ꯭ꯔꯦ ꯁꯩꯇ, ꯁꯨꯝ ꯆꯨꯝꯅ ꯌꯦꯡꯖꯕ ꯑꯣꯏꯔꯤꯅꯤ, ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯈꯠꯅ ꯆꯩꯅꯕꯗꯣ ꯐꯖꯕ꯭ꯔꯣ? ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯗꯒ ꯍꯦꯛꯇ ꯌꯦꯡꯕ ꯌꯥꯕ꯭ꯔꯣ? ꯃꯤ ꯑꯩꯅ ꯑꯁꯨꯛ ꯃꯒꯨꯟꯅ ꯊꯝꯖꯔꯤꯁꯦ꯫ ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯔꯦ. ꯐꯖꯕ ꯄꯣꯠꯁꯛ ꯍꯥꯏꯁꯤꯗꯤ ꯃꯤ ꯂꯣꯏꯅꯃꯛꯅ ꯌꯦꯡꯕ ꯇꯥꯕꯅꯤ. ꯐꯖꯕꯒꯤꯗꯤ ꯃꯄꯨ ꯌꯥꯝꯕꯅꯤ ꯀꯥꯎꯒꯅꯨ. ꯑꯊꯤꯕꯕꯨꯗꯤ ꯃꯄꯨ ꯂꯩꯒꯟꯗꯕꯅꯤ. ꯑꯗꯣ ꯌꯥꯔꯁꯤ, ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯎꯅꯔꯁꯤ. ꯃꯇꯝꯁꯦ ꯊꯦꯡꯉꯦꯕ. ꯏꯃꯥꯅ ꯃꯣꯏꯕꯨ ꯊꯤꯅ ꯉꯥꯡꯕꯤꯔꯅꯤ ꯊꯦꯡꯅꯍꯟꯖꯤꯜꯂꯦꯅ. ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯑꯁ ꯍꯟꯗꯤ ꯍꯟꯅꯤꯡꯗ꯭ꯔꯤꯌꯦ. ꯑꯗꯣ ꯍꯣꯏ ꯂꯥꯛꯑꯣꯁꯤ. ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯅꯪ ꯊꯤꯟꯕꯤꯔꯝꯃꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯇꯣꯝꯕꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈꯤ. ꯌꯥꯏꯈꯣꯝꯕ ꯅꯨꯄꯤ ꯐꯖꯕꯤꯒ ꯎꯅꯔꯨꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯟꯖꯔꯛꯄ ꯂꯝꯕꯤꯗ ꯃꯥꯒꯤ ꯃꯔꯨꯞ ꯈꯣꯏꯃꯨꯒ ꯊꯦꯡꯅꯔꯝꯃꯤ. ꯈꯣꯏꯃꯨ ꯌꯥꯏꯈꯣꯝꯕ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯔꯛꯏ. ꯇꯧ ꯌꯥꯏꯈꯣꯝꯕ, ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ?
Wakal yam nungai malida nukmi ge tawar dunu pa se. Ei, itaw koi mo, nang di kadom na gino. Uda koi re, yu thakmi na dabasu koi re ne. Koi ni taw, koi yu na daba. Ei se, langpay sa lure ne, adui ne. Hai kum dana, ei koi pun ki daba koi re taw yay komba. Ado, koi na unaru da bayra kay no, nang di, nang may dusu, yu may sin ba, kasi horame ba. Yu do, yam thak lang ni taw na mo, yam thak ka no. Eh, hari ba nang bu, kay ham yu thak tami no. Amok thak ba da, karung amam, thangga lang thak tay nang de. As, taw yay komba, koi no ni, tap na nga mo, mi ta ni mo nang mo. Yari bungo, apaba mo yam sar no, ko, nang inupi kay na kibido na kamdaw kre. Adum nupatok pa da, mayu mo pan kre po. Oh, pan kre. Madi, ay kay na ba to, yaw na ngay jara ka, laram ni sa ni dana. Aduna, ay kay na ba nungan pa ka, adum, nupatok pa da sing kre, itaw na mo, nung nindro. Nung nindi. Nupido kay na kibido dagi, nang na taktarak pa yu yam to. As, ay siya ka, pungkoy ko pa ni. Aduna, ay dinukning dim. Itaway ko mo nang si Deba, wati ngang dana, adum lera nusi. Nga si De, ang tapun si dana, kuireba, yuga takta bay. Ado, itaw ka ba sa urusi. Aday, atay marok rasu, aduga, no yumda, ako'y mayam tapun siya. Pare ni Doradi, nang nganu puraga lao, ay yumda na, yen na matongamagi. Aduga, hidak sularamagi, nga si De, hekta taktarasi tao. Uy, dumay hayo ba, tamoy siya, hekpilib. Aduga mo way do taraga. Pare, ay sanay. Adudi, yuray su mayam duga, nganu duga na, ay puraga lagi, nang yumsalam mo. Kari siyam sarong ko, ay salihay tao. Asi haidu na koi musat krabada yai komba, mayum da halagdu na thong thak na basem sari. Kui na gangay rude, yuda ngaw saba magi marup singsu sasat yausilay. Koi mudu, nganu ama makutaga paidu na sangsilaglaga haraw hay. Ito, nganu siyang patsarabani, masiyag da nasilasi ito. Oh, chawari ni sida, pare. Adudi, nganu siya, siya mo. Ay suam da yen siya, ngawkot na matarog ito. Asi haiduna, matam krausing kram matung makoy mayamdu thakpisabi hore. Ayakwa mahi khara thajilabani nga marol ka su phairi, arayba wa makay ngang basu haunaragli. Koy mo, mamit ka to pangba ngambay ngamdaboy hay. Eh, nupi patabi, nang namaram moiraga, ay yu thakpay kibani ko. Nang yam patabi nupi nina. Nung shidi, nasagto, chimali na. Yeah! Mawalaw de, ito, amagay jilaw si. Big tanay jilaw. Thagtoke ba? Piyende ba? Ay, iyam piyende ba? Thakli makay san ba, ngaw sungayada ba nausana hay? Tawri siya ko, yawm amani da thakta ngari. Karong nga matakpadong na ngawri tawri si. Nupi ka susay basari. Yuray su mangonda, layning dadana, minupito, mayung pansakraga. Nupido di, masaga pokta na siwa siram dawramani. Hanudana, aduga mana swayda. Kaina maysa kokchawsu pao. Yam kaina lanzadabay ko'y da makalisiyaw. Kabaso, masil iramlong kay nokmi hay. Yunam tabada, adum nisapan mani, masinupasin. Kaino kangti, yungaw ba kudengi, mahaginupi, masapol krabitugi warito. Adadong taglay ni taning dabana. Ano ba makukoyraga siyangi di haydi. Yay komana, as. Aduy hayradi, ako'y nupidi pakrada. Lerang tombido, masasutap tay pasay. Ay gamaga, tungnadoy ko'y bukoy dramni. Wahay si tabada ko'y muna hay. Eh, lerang tombidi, ong nagkay kinupi, masagyam hazabiduro. Hoy ni tao, manang taba lerang tombi, ati ka nalaygi, ako'y kulsida po. As, aduy nupi tudi, nupayang ko'y buniya, mayam ko'y buniya. Ay gitaw amaso, mga gausik ko'y narin. As, aday nupido bu, payigay na. Ay dana, sway da, amta sizaruragi. Hayram laga ko'y mudo, buwam tuto na tumkirami. Ko'y mugi way asadi ay kong mamasado, jingnarado na mataw kaba doon sindo na hay. Itaw kaba, ko'y no ko'y munari sibo, magi sibo, asumuwaro itaw. Itaw, jumba di sumazani, lerang tumbito. Nupadi, kagyam ko'y mani. Masak pazabani na, mga nangawzaba na pa siyami. Sisi, ay gimarup, kundon na layba manito. Maso, lerang tumbiga, ko'y na banito. Ito, ay madu tasaba ngamdita. Madu, suwayo itok na bani. Lerang tumbito,
ꯑꯩꯒ ꯐꯖꯅ ꯅꯨꯡꯁꯤꯅꯩ ꯇꯧꯅꯩꯀꯣ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯥꯎꯆꯥꯅ ꯑꯃꯨꯛ ꯍꯥꯏ ꯏꯇꯥꯎ ꯌꯥꯏꯈꯣꯝꯕ ꯍꯣꯏ ꯅꯪꯅꯕꯨꯗꯤ ꯊꯥꯖꯔꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯂꯩꯔꯥꯡ ꯇꯣꯝꯕꯤꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯕꯁꯨ ꯀꯣꯏꯅꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯗꯤꯗꯣ ꯀꯣꯛꯀ ꯉꯥꯎꯋꯦ ꯃꯥꯒꯤ ꯅꯨꯄꯥ ꯈꯨꯌꯥꯝꯁꯦ ꯌꯥꯏꯈꯣꯝꯕ ꯄꯨꯛꯅꯤꯡ ꯁꯨꯝ ꯐꯥꯊꯔꯝꯕꯗꯒꯤ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯒꯠꯂꯛꯏ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯨꯗ ꯁꯠ ꯍꯦꯛꯇ ꯍꯥꯏ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥ ꯑꯩꯅ ꯍꯌꯦꯡ ꯆꯦꯟꯕ ꯇꯥꯔꯦ ꯀꯥꯟꯅꯗꯦ ꯂꯩꯁꯥꯕꯤ ꯑꯣꯏꯅ ꯁꯨꯝ ꯊꯝꯂꯒ ꯃꯤꯒ ꯑꯣꯏꯈꯤꯅꯕꯅꯤ ꯑꯩ ꯍꯌꯦꯡꯃꯛ ꯂꯩꯔꯥꯡ ꯇꯣꯝꯕꯤꯗꯣ ꯆꯦꯜꯂꯅꯤꯗꯣ ꯃꯥꯁꯨ ꯑꯃ ꯑꯣꯏꯔ ꯃꯇꯨꯡꯗꯒꯤꯗꯤ ꯋꯥꯈꯜ ꯃꯥꯏꯅ ꯑꯗꯨꯝ ꯇꯥꯖꯈ꯭ꯔꯅꯤꯗ ꯈꯥꯕꯅ ꯈꯪꯗꯦꯗ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯍꯩꯔꯦꯅꯠꯇ꯭ꯔꯦ ꯅꯥꯎꯆꯥꯁꯨ ꯃꯍꯤ ꯃꯅꯥꯏꯗꯨ ꯊꯛꯄ ꯌꯥꯕ ꯊꯛꯆꯤꯜꯂꯤ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯝꯕꯗꯒꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯗꯦꯍꯦꯁꯨ ꯐꯗ꯭ꯔꯛ ꯇꯥꯔꯛꯂꯤ ꯃꯃꯤꯠ ꯐꯥꯎꯕ ꯆꯨꯝꯅ ꯎꯏꯁꯤꯟꯕ ꯉꯝꯗꯅ ꯍꯥꯏ ꯐꯔꯦ ꯏꯇꯥꯎ ꯌꯥꯏꯈꯣꯝꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯅꯨꯄꯤꯒꯤ ꯋꯥꯔꯤꯗ ꯐꯖꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯕꯁꯨ ꯐꯪꯗ꯭ꯔꯦ ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯤꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯦ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯨꯁꯤꯗꯤ ꯍꯧꯒꯠꯂꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯃꯥꯗꯤ ꯅꯣꯏꯗꯤ ꯁꯨꯝ ꯇꯨꯝꯍꯜꯂꯣ ꯏꯇꯥꯎ ꯈꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯁꯤꯗꯅ ꯆꯠꯂꯁꯤ ꯍꯥꯏꯔꯣ ꯑꯣ ꯌꯥꯏ 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 ꯍꯦꯛꯇ ꯆꯠꯇꯧꯅꯤ ꯀꯩꯅꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯁꯥꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯌꯥꯏꯈꯣꯝꯕ ꯈꯣꯏꯃꯨꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯊꯃꯣꯏꯁꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯍꯜꯂꯝꯃꯒ ꯃꯁꯤ ꯈꯣꯏꯃꯨꯁꯤꯅ ꯀꯌꯥ ꯅꯨꯡꯉꯥꯏ ꯇꯨꯝꯃꯤꯅꯤ ꯁꯥꯎꯅꯤꯡꯕ ꯃꯌꯥꯏꯅ ꯑꯩꯗꯤ ꯄꯤꯖꯥꯒ ꯑꯝꯇ ꯄꯥꯟꯗ꯭ꯔꯦꯁꯦ ꯇꯨꯝꯍꯧꯔꯣ ꯅꯪ ꯁꯪꯒꯣꯏꯁꯤꯗ ꯑꯩ ꯆꯪꯉꯒꯦ ꯍꯥꯏꯔꯒ ꯈꯣꯏꯃꯨꯕꯨ ꯁꯪꯒꯣꯏꯗꯨꯗ ꯊꯅꯝꯂꯒ ꯌꯥꯏꯈꯣꯝꯕ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯏꯕꯦꯝꯍꯜꯅ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯀꯣꯔꯧꯍꯟꯕ ꯈꯨꯔꯨꯝꯕꯗ ꯈꯣꯏꯃꯨꯅ ꯁꯥ ꯊꯣꯡꯈꯤꯕꯒꯤ ꯈꯪꯖꯥꯎꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯃꯨ ꯃꯨꯈꯩ ꯃꯣꯟ ꯈꯥꯡꯗꯨꯅ ꯇꯨꯝꯂꯤꯕꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯏ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯑꯌꯨꯛꯁꯤꯗ ꯏꯁꯦ ꯍꯥꯏꯒꯠꯂꯛꯀꯗꯧꯔꯤꯗ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯗꯒꯤ ꯄ꯭ꯔꯕ꯭ꯔꯞ ꯀꯨꯝꯊꯗꯨꯅ ꯈꯣꯏꯃꯨꯕꯨ ꯍꯧꯗꯣꯛꯏ ꯍꯥꯏꯕꯨꯡꯉꯣ ꯈꯣꯏꯃꯨ ꯇꯥꯕ꯭ꯔꯣ ꯍꯧꯒꯠ ꯍꯧꯒꯠ ꯅꯌꯨꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯌꯨꯗꯣ ꯈꯔ ꯉꯥꯎꯔꯕꯗꯤ ꯌꯥꯏ ꯍꯩꯃ ꯇꯥꯗꯦꯅꯦꯍꯦ ꯅꯪꯕꯣ ꯍꯦ ꯈꯣꯏ ꯑꯃꯨꯕꯥꯎ ꯈꯣꯏꯃꯨ ꯏꯕꯦꯝꯍꯜꯒꯤ ꯈꯣꯜꯂꯥꯎꯗ ꯃꯃꯤꯠ ꯈꯖꯤꯛ ꯄꯥꯡꯂꯛꯇꯨꯅ ꯍꯥꯏ ꯅꯦ ꯅꯣꯡꯉꯥꯜꯂꯕ꯭ꯔꯣ ꯏꯇꯥꯎ ꯌꯥꯏꯈꯣꯝꯕꯗꯤ ꯑꯁ ꯑꯩꯕꯨ ꯉꯔꯥꯡ ꯀꯩꯗꯧꯈ꯭ꯔꯒꯦ ꯏꯕꯨꯡꯉꯣ ꯉꯥꯜꯂꯦ ꯉꯥꯜꯂꯦ ꯅꯣꯡ ꯉꯥꯜꯂꯦ ꯅꯇꯥꯎꯗꯣ ꯃꯥꯒꯤ ꯀꯥꯗ ꯁꯤꯍꯧꯔꯤꯌꯦ ꯅꯪ ꯀꯩꯝꯇ ꯇꯧꯗꯦ ꯌꯨ ꯊꯛꯄꯗꯅꯦ ꯉꯔꯥꯡ ꯃꯅꯥ ꯐꯪꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯃꯤꯁꯨ ꯃꯥꯏꯊꯣꯡꯗ ꯐꯖꯅ ꯇꯥꯔꯦ ꯅꯃꯥꯏꯗꯣ ꯏꯔꯣꯏ ꯃꯊꯨꯟ ꯃꯥꯜꯂꯦ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯏꯇꯥꯎꯗ ꯑꯩ ꯆꯠꯈ꯭ꯔꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯍꯟꯈ꯭ꯔꯣ ꯅꯌꯨꯝꯗ ꯍꯟꯈꯤꯗ꯭ꯔꯗꯤ ꯅꯪꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯗꯨꯅ ꯄꯤꯖꯈꯣ ꯍꯥꯏꯕ꯭ꯔꯣ ꯆꯠꯂꯨ ꯆꯠꯂꯨ ꯅꯃꯥꯅ ꯊꯤꯔꯝꯂꯅꯤꯌꯦ ꯂꯧꯔꯤꯗꯒ ꯌꯥꯟꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯅꯤ ꯁꯣ ꯍꯣꯏ ꯍꯣꯏꯅꯦ ꯆꯠꯂꯒꯦ ꯆꯠꯂꯒꯦ ꯈꯣꯏꯃꯨ ꯆꯠꯈ꯭ꯔꯕꯗ ꯏꯕꯦꯝꯍꯜ ꯏꯁꯧ ꯂꯥꯡꯗꯨꯅ ꯆꯥꯏꯔꯤꯕ ꯁꯪꯒꯣꯏꯗꯨ ꯂꯣꯏꯁꯤꯜꯂꯤ ꯀꯥꯟꯅꯗꯕꯗ ꯑꯩꯕꯨ ꯋꯥꯍꯜꯂꯤꯅꯤꯅꯦ ꯃꯁꯤ ꯋꯥꯔꯛꯇꯕ ꯃꯆꯥꯁꯦ ꯃꯣꯏꯅ ꯌꯨ ꯊꯛꯂꯒ ꯍꯅꯨꯕꯤ ꯑꯩꯕꯨ ꯂꯨꯈꯥꯛꯁꯦ ꯑꯃꯨꯛ ꯐꯦꯡꯍꯜꯂꯤꯅꯦ ꯃꯁꯤꯃꯇ ꯅꯨꯄꯤ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩ ꯐꯤꯉꯧ ꯁꯦꯠꯂꯒ ꯂꯥꯏ ꯅꯤꯡꯕ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯃꯤ ꯃꯔꯛꯇꯒ ꯑꯃꯠꯇ ꯏꯋꯥ ꯐꯪꯉꯤ ꯁꯤꯈ꯭ꯔꯦ ꯏꯆꯥ ꯐꯪꯉꯤ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ ꯑꯩ ꯐꯪꯉꯤ ꯋꯥꯔꯦ ꯄꯦꯜꯂꯦ ꯑꯩ ꯄꯦꯜꯂꯦ ꯑꯁꯨꯝ ꯉꯥꯡꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤꯉꯩ ꯌꯥꯏꯈꯣꯝꯕꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯕꯞ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯌꯥꯔꯦ ꯊꯕꯛꯇꯨ ꯇꯧꯔꯅꯨ ꯆꯥ ꯍꯥꯟꯅ ꯑꯝꯇ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯏꯅꯤꯡꯊꯧ ꯅꯃꯥ ꯑꯩꯁꯦ ꯁꯦꯒꯦ ꯁꯦꯒꯥꯏꯔꯣꯍꯦ ꯁꯦ ꯅꯊꯤꯕꯣꯡ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛ ꯐꯦꯡꯂꯤꯉꯩꯁꯤꯗ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯉꯨ ꯍꯥꯏꯕ ꯉꯝꯃꯦꯕ ꯅꯪ ꯑꯩꯁꯦ ꯃꯇꯠ ꯁꯦꯒꯥꯏꯔꯒ ꯃꯆꯦꯠ ꯑꯃꯅ ꯀꯣꯟ ꯐꯦꯡꯍꯜꯂꯁꯤ ꯑꯗꯨꯒ ꯃꯆꯦꯠ ꯑꯃꯅ ꯆꯥꯛ ꯊꯣꯡꯍꯜꯂꯁꯤ ꯑꯗꯨꯒꯤ ꯃꯇꯠ ꯑꯃꯅ ꯑꯃꯨꯛ ꯐꯤꯒ ꯁꯨꯍꯜꯂꯁꯤ ꯌꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯂꯨꯈꯥꯛꯇꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯄꯨꯟꯅ ꯐꯦꯡꯉꯣꯕ ꯑꯩ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯕ ꯆꯠꯇꯣꯏꯅꯦ ꯊꯦꯡꯈꯤꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯔꯣ ꯑꯁꯨꯛ ꯉꯟꯅ ꯆꯠꯂꯒ ꯉꯥꯏꯗꯣꯏꯁꯤꯕꯣ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗꯒ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯃꯥꯕꯣ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯁꯨꯝ ꯉꯥꯡꯂꯛꯏ ꯆꯠꯂꯥꯛꯑꯣ ꯍꯥꯏꯔꯒ ꯊꯣꯡꯒꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯃꯤ ꯅꯥꯏ ꯀꯥꯏꯅ ꯊꯥꯔꯒ ꯄꯣꯛꯂꯛꯄꯅꯤꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯦꯀꯣ ꯅꯪ ꯆꯥꯔꯣ ꯂꯥꯛꯑꯣ ꯑꯗꯨꯒ ꯑꯁ ꯏꯃꯥ ꯑꯩ ꯊꯕꯛꯅ ꯌꯥꯗꯕꯩ ꯍꯥꯏꯕꯅꯤ ꯑꯗꯣꯝꯅ ꯉꯥꯡꯈ꯭ꯔꯦ ꯁꯦꯛꯇ ꯅꯠꯇꯦ ꯅꯪꯕꯨ ꯆꯥꯛꯁꯤ ꯉꯥꯏꯗ꯭ꯔꯣ ꯂꯩꯇ꯭ꯔꯕꯁꯨ ꯀꯣꯛ ꯊꯣꯡꯒꯠꯄ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯅꯪꯁꯨ ꯀꯣꯟꯅ ꯊꯣꯡꯕꯤꯔꯒꯦ ꯉꯁꯤꯗꯤ ꯌꯥꯔꯣꯏꯕ
Asumna mamaga khara khatna khara launa yaikhom numit adu leirang tumbi bu unaba laklammi nupa mayam ama koibanina ising honbada makut sangdoklabi leirang tumbi dusu adu makthorei makuta sanabon nama pairiduna yaikhom na mabu ngai du leiribadu ubada harau harau kauduna hai haima ibo ngasidi nganta ekta laina karino kai thabaka leike leirang tata yam tawruno kai nangna nungthil sidai sing holisibo aduk suning dabi nangna nate nawa kana lakpa ngari no as ibong nupida wa ngangmada luna na ngangmata nasin thiduna akama be nganglaganya nasakto thizilai yare ai taningde nang nupa kaya koi hero nupa kaya koi geba kai namuk to kholai sina nupa kaya koi ga heba ai nang mung siela dong ngasi di thumandro kona nong sen si kai no oh nang gise nang na pamsabu nupa malakpa amuk ngai ki hairo tude nate ngasi se numit pharamoi jana khanba I adu di karim khalu ai na numit thabang da loi di yenglaga laklabani honing thauka bane ngasi se aduga taraga mari ni pat tasu tanatre yam pharbu numit law talasi haiduna yaikhomba leirang tumbi bu makut paiduna singlaga pukhirami leirang tumbi wa haifam khangda yaikhomba gi matung asum innari hoi bong ta yaikhomba tapna chalomi chinbai na yena chilidu kai gino ai chak sa ba tokpa da ngairi wai haibani tapna changam hingchabo asumna numit asida makhoi ani selaktuna nungsi panthung haibadu yaujaduna luhonglami leirang tumbi ga koina jaba nupa kayasu kappa yaw sap tawba yaw singna ba yaw luhongbagi namidangdu yaikhomba thongalda yungauba kaya ma khatnakibani asumna luhongba numit haukrabada nauni yumban punsida khong thangjilakpagi yaikhomadu wakhalga pangnungdek nungaijarami leirang tumbi masu masak mataunaga laigi masa manmani mau anobigi phizolga setpadi phangjawdaba nupa singdu hu thaknabaga su yauri poni hangama pal masugi phi phane ka setuna mangol aduda makok tangkhai khajiga khumduna leirang tumbi chadu yaikhomda piduna hai tabiribro cha somna lejarisi yaikhom harauman bana mamiti leirang tumbi de yengduna chadu lobada makutu asabatu hek lupsili as aya boy leirang tumbi angsu yemali kari ku pajanobi mi hatlage khalyo nangidu ha as moi tabiribro na hek ngangasima I kaino moi tabiribro haide mingkhauda ta yaikhomba adagi ibung sum kaubata nungaijaba aduna moi tabiribro na kaujaini as apang bisidi adumai kana kaunage sisi moi ta haine ekta kauro adugu yare kedorage oh hoi hoi adudi amuk tanga kauraga yengsira hoi hoi kauro itarage se nungsiba yengi adudi ho moi ta asumna leirang tombina mariga du kolaga kauringai tanja sadana ibemhal dusu hek thoraklami masamu anigi matau ubada ibemhal mamit adu makhuna sat khumjinduna hai I hari hari kari matangno tawrisi khawdem hawdaba imana lala he isasa holo khuge se lokhuge sisi leirang tombisu yaikhomba gi manaktagi phatcha thoktuna hai ima yarani kurrano khanawga to loida na batare ado ngasisibu kari sang thongsigi ima ha khudrasu yaratra ho ho hayeng makhaidi ima khawdem lage ima ulai haibasiya kawthokluruba ima si isang do yongsak alu hawai mubi do phajana ma irol adagi nga ma phajana tawro aduga ne posang mam yela do aduma jamna phajana phutlo yare aduga hoi hoi ma adudi ayamukta chak thongluki imagi sasu puthorake hoi hoi sak ima sunya ngak leiraga sangake nangi na teng pangbigi so haiduna leirang tombi sangkrabada yaikhomba mama to onsinduna hai ima namula businungaitra yungase mangalama thokpugum tawdroima he mangal naibaga lai noina tane nauki sanabado noi kamunung tawrusu yadro mafam matam khra khang yum masida leijabadane ima se mafam khuding khawdem laga satpa ngamloi ne he ikai khangdabo as koi ma sidi asiwa ne na siran tura he haibiri sini yam sono mangolda lila sanaram ganuko hayeng makhai ko
ꯍꯣꯏꯁꯦ ꯑꯗꯨꯏꯃ ꯅꯃꯨꯛ ꯂꯩꯔꯥꯡ ꯇꯣꯝꯕꯤꯁꯦ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯍꯣꯏ ꯌꯥꯝ ꯐꯖꯩꯌꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯗꯅꯅꯦ ꯂꯩꯀꯥꯏꯁꯤꯗ ꯋꯥ ꯂꯥꯎꯅꯔꯕꯅꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯏꯃꯥ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯐꯖꯕꯅꯤ ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯐꯪꯖꯔꯤꯁꯦ ꯑꯩꯗꯤ ꯃꯔꯨꯞ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯔꯤꯅꯦ ꯏꯃꯥ ꯑꯗꯨꯕꯨꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯦꯝꯇꯛꯅ ꯄꯥꯟꯕ ꯃꯁꯛ ꯌꯥꯝꯅ ꯐꯖꯕ ꯎꯍꯩꯁꯦ ꯃꯤ ꯈꯨꯗꯤꯡꯅ ꯃꯨꯜꯂꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯦꯡꯕꯒꯤ ꯃꯦꯠꯄꯗꯅꯦ ꯇꯤꯟ ꯌꯥꯝ ꯆꯪꯒꯟꯕꯅꯤ ꯐꯖꯕ ꯄꯣꯠꯁꯛꯇ ꯃꯤꯇꯥꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯀꯨꯞꯅ ꯁꯦꯟꯅꯖꯧ ꯑꯁ ꯑꯗꯨꯒꯤ ꯋꯥꯕꯨ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯀꯩꯝꯇ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯐꯔꯦ ꯑꯗꯣ ꯅꯪ ꯊꯕꯛ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯣ ꯍꯧꯖꯤꯛꯇꯤ ꯅꯇꯨꯁꯨ ꯊꯤꯔꯦ ꯀꯟꯅ ꯁꯦꯜ ꯇꯥꯟꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯍꯧꯔꯗꯣꯏꯅꯤ ꯊꯕꯛ ꯆꯠꯄ ꯌꯥꯏꯈꯣꯝꯕ ꯂꯩꯔꯥꯡꯇꯣꯝꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯔꯦ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯂꯩꯔꯥꯡꯇꯣꯝꯕꯤꯕꯨ ꯌꯦꯡꯖꯕꯗ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯍꯦꯛ ꯈꯪꯗꯕꯅꯤ ꯃꯍꯥꯛ ꯑꯗꯨꯕꯨ ꯁꯨꯝ ꯌꯨꯝꯗ ꯂꯩꯁꯤꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯥꯏꯈꯣꯝꯕ ꯊꯕꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯂꯩꯔꯥꯡꯇꯣꯝꯕꯤꯗꯤ ꯁꯣꯝꯗ ꯃꯧ ꯑꯅꯧꯕꯤꯒ ꯑꯣꯏꯔꯤ ꯃꯁꯛ ꯃꯇꯧꯅꯒ ꯆꯪꯈꯣꯟꯕꯅꯤ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕ ꯉꯝꯗꯕ ꯅꯨꯄꯥ ꯅꯍꯥ ꯀꯌꯥꯅ ꯃꯥꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯋꯥꯄꯜ ꯃꯔꯛꯇ ꯈꯔ ꯂꯨꯝꯗꯨꯅ ꯌꯦꯡ ꯊꯣꯡꯒꯥꯜꯗ ꯈꯔ ꯂꯩꯔꯝ ꯏꯕꯦꯝꯍꯜꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯄꯥꯈꯪ ꯃꯆꯥꯒꯗꯨ ꯂꯩꯔꯥꯡꯇꯣꯝꯕꯤꯕꯨ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯈꯣꯡꯕꯥꯟꯗꯒꯤ ꯍꯦꯛ ꯇꯥꯁꯤꯟꯕꯅꯤ ꯑꯁꯨꯝꯅ ꯐꯖꯕꯤ ꯃꯥꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯀꯌꯥ ꯂꯩꯔꯛꯄꯗ ꯆꯠꯅꯕꯤ ꯋꯥꯡꯕ ꯂꯥꯟꯕ ꯅꯨꯄꯥꯁꯨ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ ꯃꯩꯅꯣ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯟꯊꯗ ꯂꯩꯔꯥꯡꯇꯣꯝꯕꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯗ ꯏꯔꯥꯡ ꯇꯧꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯤ ꯏꯕꯦꯝꯃ ꯂꯩꯔꯥꯡꯇꯣꯝꯕꯤ ꯅꯪꯁꯦ ꯃꯇꯧꯅꯁꯨ ꯐꯖꯈ꯭ꯔꯦꯗ ꯃꯧ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯑꯗꯨꯝ ꯐꯖꯊꯣꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯂꯩꯔꯥꯡꯇꯣꯝꯕꯤ ꯃꯥꯁꯨ ꯅꯨꯄꯥ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯄꯤ ꯅꯨꯄꯤꯅꯤ ꯁꯛꯈꯤꯕ ꯏꯁꯩ ꯅꯣꯡꯃꯗꯁꯨ ꯉꯪꯉꯤ ꯃꯇꯥꯒꯨꯝ ꯃꯥꯁꯨ ꯍꯦꯛꯇ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤ ꯑꯁꯦꯡꯕꯔ ꯇꯥꯃꯩꯅꯣ ꯇꯥꯃꯩꯅꯣꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯤꯅꯤꯗ ꯑꯁ ꯅꯨꯡꯁꯤꯕꯩ ꯋꯥꯗꯤ ꯂꯩꯔꯥꯡꯇꯣꯝꯕꯤ ꯅꯪꯁꯦ ꯃꯧ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯂꯧꯕ ꯉꯝꯅꯤ ꯀꯩꯗꯧꯒꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯀꯥꯏꯅꯔꯣ ꯑꯩꯒ ꯂꯩꯔꯁꯤꯕꯨ ꯅꯪꯕ ꯑꯁ ꯇꯥꯃꯩꯅꯣꯅꯤ ꯍꯦꯛ ꯉꯥꯡꯕꯁꯤꯃ ꯐꯥꯒꯤ ꯌꯥꯝ ꯍꯩꯀꯣ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯂꯩꯔꯥꯡꯇꯣꯝꯕꯤ ꯑꯁꯦꯡꯕ ꯅꯪ ꯑꯩꯒꯤ ꯑꯣꯏꯕꯤꯔꯣꯕ ꯏꯁꯦ ꯅꯪꯅ ꯃꯧ ꯑꯣꯏꯔꯁꯨ ꯑꯩ ꯀꯩꯝꯇ ꯈꯟꯗꯦꯕ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯂꯩꯔꯥꯡꯇꯣꯝꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯖꯤꯛ ꯑꯣꯜꯂꯤ ꯃꯁꯥ ꯃꯧꯅꯦ ꯍꯥꯏꯕ ꯍꯦꯛ ꯀꯥꯎꯊꯣꯛꯏ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯝꯃꯤ ꯈꯟ ꯌꯥꯏꯈꯣꯝꯕꯕꯨ ꯍꯦꯛ ꯀꯥꯎꯊꯣꯛꯇꯨꯅ ꯈꯨꯝꯃꯤ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯇꯥꯃꯩꯅꯣ ꯑꯩꯁꯨ ꯇꯥꯃꯩꯅꯣꯕꯨ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯌꯦ ꯇꯁ ꯑꯗꯨꯅꯤꯗꯅ ꯊꯃꯣꯏꯁꯦ ꯈꯥꯏꯔꯦ ꯂꯩꯔꯥꯡꯇꯣꯝꯕꯤ ꯅꯪꯅꯗ ꯂꯦꯞꯄꯤꯌꯨ ꯑꯩꯒꯤꯗꯃꯛ ꯃꯧ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯄꯣꯠꯂꯣꯏ ꯑꯃꯨꯛꯀ ꯁꯦꯠꯍꯟꯒꯦꯅꯦ ꯑꯩ ꯇꯥꯃꯩꯅꯣ ꯑꯩ ꯆꯪꯂꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯗꯣꯏꯅꯦꯀꯣ ꯍꯣꯏ ꯆꯪꯉꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯁꯤꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯪꯈꯤꯕꯁꯤ ꯏꯕꯦꯝꯍꯜꯅ ꯂꯞꯇꯒꯤ ꯎꯍꯧꯔꯕꯣꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯃꯧꯁꯤꯅ ꯃꯍꯥ ꯑꯣꯛꯇꯕ ꯃꯥꯒꯤ ꯃꯩꯅꯣ ꯍꯥꯏꯕꯁꯤꯒ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯕꯣ ꯃꯁꯤ ꯑꯩꯅ ꯁꯤꯡꯅꯕꯗꯣ ꯁꯣꯏꯗꯃꯛ ꯇꯨꯔꯅꯤ ꯃꯁꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯩꯔꯥꯡꯇꯣꯝꯕꯤ ꯃꯥꯁꯨ ꯍꯥꯏꯔꯤꯕꯗꯨꯃꯛ ꯍꯦꯛ ꯇꯧꯔꯛꯏ ꯋꯥꯄꯜ ꯃꯔꯛꯇ ꯈꯨꯖꯥꯝ ꯍꯩꯗꯣꯛꯂꯨꯅꯤ ꯊꯣꯛꯈ꯭ꯔꯒ ꯃꯩꯅꯣꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯦꯛ ꯂꯩꯔꯝ ꯁꯨꯃꯥꯡ ꯋꯥꯏ ꯇꯩꯕꯗ ꯌꯨꯝꯊꯪꯅꯕ ꯄꯥꯈꯪ ꯃꯆꯥꯗꯨꯒ ꯃꯤꯁꯤ ꯍꯦꯛ ꯈꯠꯅ ꯂꯩꯁꯥꯔꯤꯉꯩ ꯊꯦꯡꯅꯈꯤꯕ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯉꯝꯗꯕ ꯅꯨꯄꯥꯒ ꯈꯔ ꯎꯅꯕ ꯆꯠ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯂꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯀꯌꯥꯁꯤꯗ ꯅꯣꯡꯃꯗꯤ ꯏꯕꯦꯝꯍꯜ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯃꯁꯤ ꯅꯪ ꯑꯃꯨꯛꯇ ꯋꯥꯔꯛꯑꯣ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪ ꯃꯣꯏ ꯁꯣꯏꯔꯣꯏꯀꯣ ꯏꯃꯥ ꯏꯆꯥ ꯀꯩꯅꯣ ꯏꯃꯥ ꯂꯩꯔꯥꯡꯕ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯅꯪꯗꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈ꯭ꯔꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯟꯖꯤꯜꯂꯛꯄꯅꯤꯅ ꯀꯔꯤꯝꯇ ꯈꯪꯉꯝꯃꯣꯏꯅꯦ ꯃꯧ ꯑꯁꯦ ꯃꯁꯤ ꯅꯨꯄꯥ ꯅꯍꯥꯒ ꯌꯥꯝ ꯒꯥꯒꯥ ꯇꯧꯏ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯝꯅ ꯇꯧꯕ ꯊꯦꯡꯅꯔꯤꯕꯁꯦ ꯌꯥꯝꯂꯕꯅꯤ ꯋꯥꯄꯜ ꯃꯔꯛꯇ ꯖꯨꯖꯥ ꯀꯅꯥꯅꯣꯁꯨ ꯈꯪꯗꯦ ꯅꯨꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅ ꯃꯤꯒꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝꯗ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯁꯤꯡꯖꯨ ꯈꯔ ꯆꯥꯃꯤꯟꯅ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯈꯔ ꯎꯅꯔꯝ ꯍꯩ ꯅꯪꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯈꯔ ꯋꯥꯔꯧ ꯍꯥꯏꯁꯤꯅꯤꯀꯣ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ ꯑꯁꯦꯡꯕ꯭ꯔꯣ ꯍꯣꯏꯅꯦ ꯍꯧꯖꯤꯛꯁꯨ ꯂꯩꯇ꯭ꯔꯤꯁꯤ ꯌꯦꯡꯉꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯂꯨꯅꯤ ꯊꯣꯛꯈ꯭ꯔꯒ ꯅꯨꯡꯇꯛꯇꯨꯅꯅꯦ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦꯌꯦ ꯏꯃꯨꯡꯗ ꯆꯪꯉꯛꯇꯦꯅꯦꯁꯦ ꯃꯁꯤꯗ ꯌꯥꯏꯈꯣꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ ꯍꯥꯏ ꯀꯥꯏꯗꯅꯣ ꯃꯥꯅ ꯈꯨꯖꯥꯝ ꯍꯩꯗꯣꯏꯁꯤꯕ ꯑꯩ ꯌꯦꯡꯉꯨꯒꯦ ꯍꯣꯠꯇꯨꯗꯣ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯃꯔꯛꯁꯦ ꯑꯁꯤꯗꯅꯤ ꯌꯥꯏꯈꯣꯝꯕ ꯄꯟꯊꯗꯦ ꯃꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯊꯣꯛꯈꯤ
ꯁꯥꯎꯝ ꯑꯃ ꯅꯥꯏꯗ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯥꯡ ꯇꯣꯝꯕꯤꯅ ꯑꯃ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯍꯦꯛ ꯇꯥꯔꯝꯃꯤ꯫ ꯍꯣ ꯉꯁꯤꯒꯤꯗꯤ ꯍꯟꯈ꯭ꯔꯣ, ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯍꯥꯏꯕ ꯍꯦꯡꯆꯥꯕ ꯅꯪꯕꯣ, ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯂꯩꯔꯥꯡ ꯇꯣꯝꯕꯤ, ꯅꯪ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯅꯤꯡꯗ꯭ꯔꯦꯅꯦ ꯑꯩꯁꯦ꯫ ꯑꯁ ꯅꯪꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯖꯔꯝꯃꯗꯤ ꯑꯩꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯤ꯫ ꯍꯣ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯌꯦ, ꯆꯠꯂꯨꯁꯦ, ꯑꯃꯨꯛ ꯀꯣꯟꯊꯥꯗ ꯂꯩꯔꯅꯣꯕ꯫ ꯅꯁꯛꯅꯦꯅ ꯏꯄꯥ ꯍꯦꯛ ꯐꯖꯔꯗꯅ ꯅꯨꯃꯤꯗꯥꯡꯁꯤꯗꯐꯥꯎ ꯍꯦꯛ ꯃꯉꯥꯜ ꯂꯩ ꯅꯪꯁꯦ꯫ ꯑꯗꯣ ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯇꯧꯔꯨꯗꯅ꯫ ꯌꯥꯏꯈꯣꯝꯕ ꯃꯁꯥꯗꯨ ꯄꯤꯡ ꯍꯦꯛ ꯂꯥꯎꯏ, ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯀꯟ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯦ, ꯀꯅꯥꯅꯣ ꯂꯩꯗꯣ? ꯁꯤ ꯅꯣꯏ ꯅꯄꯥꯒꯤ ꯑꯣꯛꯇꯕ ꯂꯩꯐꯝꯗ ꯂꯩꯔꯝꯃꯨ ꯅꯣꯏ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗꯒꯤ ꯈꯣꯡꯕꯥꯟ ꯑꯗꯨ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯑꯁꯥꯎꯕ ꯄꯦꯟꯗꯕꯅ ꯍꯦꯃꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ꯫ ꯂꯩꯔꯥꯡ ꯇꯣꯝꯕꯤꯕꯨ ꯁꯤꯡꯗꯨꯅ ꯄꯨꯔꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏ꯫ ꯍꯩ ꯋꯥꯔꯛꯇꯕꯤ, ꯁꯛꯍꯦꯟꯕꯤ ꯂꯤꯡꯗꯥꯎꯕꯤ, ꯅꯨꯄꯥ ꯆꯤꯜꯍꯥꯎ ꯊꯤꯗꯕꯤ, ꯂꯝꯆꯠꯂꯨꯗꯕꯤ, ꯅꯍꯥꯛ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯦ, ꯆꯠꯂꯣ, ꯅꯪꯅ ꯄꯥꯝꯅ ꯆꯠꯈ꯭ꯔꯣ꯫ ꯌꯨꯝ ꯑꯁꯦ ꯑꯣꯛꯇꯕꯒꯤ ꯂꯩꯐꯝ ꯅꯠꯇꯦ꯫ ꯂꯩꯁꯥꯔꯤꯉꯩ ꯅꯪꯅ ꯃꯉꯥꯎ ꯊꯤꯕꯗ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯅꯥꯡ ꯁꯥꯒꯩ ꯑꯣꯟꯗꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯠꯂ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯅꯪ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯕ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯂꯥꯏꯗ ꯀꯠꯄ ꯌꯥꯗꯕ ꯀꯕꯣꯛꯀ ꯃꯄꯥꯜꯅꯤ ꯅꯪꯗꯤ꯫ ꯆꯠꯂꯣ, ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕꯅꯤ꯫ ꯍꯥꯏꯗꯨꯅ ꯌꯥꯏꯈꯣꯝꯕ ꯊꯣꯡ ꯑꯗꯨ ꯁꯥꯐꯨ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯗ ꯏꯕꯦꯝꯍꯜ ꯈꯥꯝꯁꯤ ꯀꯗꯥꯏ ꯈꯥꯃꯣꯏꯁꯤ ꯀꯗꯥꯏ ꯃꯀꯣꯛ ꯍꯦꯛ ꯉꯥꯎꯔꯝꯃꯤ꯫ ꯂꯩꯔꯥꯡ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯁꯛꯍꯦꯟꯕꯤꯅꯤ, ꯂꯧꯕꯤꯅꯕ ꯋꯥꯇꯦ ꯁꯥꯔꯗꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯍꯤꯡ ꯇꯥꯏꯕꯪꯅꯤ ꯈꯟꯊꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯔꯥꯡ ꯇꯣꯝꯕꯤ ꯃꯄꯥꯝꯗ ꯍꯟꯈꯤꯕꯗꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯤ꯫ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯂꯩꯔꯥꯡ ꯇꯣꯝꯕꯤꯕꯨ ꯂꯧꯕ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ꯫ ꯃꯇꯝꯗꯤ ꯐꯅ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯂꯩꯔꯥꯡ ꯇꯣꯝꯕꯤꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯆꯩꯔꯛꯂꯝꯃꯤ꯫ ꯍꯩ, ꯅꯪꯁꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦꯅꯦ, ꯃꯧꯅꯦ ꯃꯧ꯫ ꯅꯪꯅ ꯑꯁꯨꯛ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯅꯁꯛ ꯐꯖ ꯌꯥꯝ ꯄꯣꯡꯖꯔꯤꯕꯗꯣ ꯂꯥꯏꯊꯣꯛ ꯑꯃꯗ ꯂꯣꯏꯕꯅꯤꯀꯣ, ꯂꯥꯏꯊꯣꯛ ꯑꯃꯗ ꯂꯣꯏꯕꯅꯤ꯫ ꯅꯪ ꯃꯁꯤꯃꯗꯤ ꯀꯥꯎꯒꯅꯨ꯫ ꯅꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯪꯅ ꯅꯨꯄꯥ ꯂꯩꯅ ꯀꯔꯤꯒꯤ ꯃꯔꯨꯝꯕ ꯅꯨꯄꯥ ꯊꯝꯃꯤꯕ ꯍꯥ? ꯀꯔꯤꯒꯤ ꯊꯝꯂꯨꯔꯤꯕꯅꯣ? ꯑꯩꯅꯦ ꯅꯪꯁꯦ ꯏꯆꯥꯅꯤꯒ ꯍꯥꯏꯖꯅꯤꯡꯂꯤꯌꯦ꯫ ꯅꯪꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯑꯩꯕꯨ ꯃꯆꯥ ꯋꯥꯔꯛꯄ ꯉꯝꯗꯣꯏꯕꯤ ꯃꯃꯥꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯝꯂꯅꯤ꯫ ꯅꯪꯅ ꯅꯁꯛ ꯐꯖꯩ ꯅꯄꯜ ꯇꯧꯖꯔꯤꯕꯗꯣ ꯅꯔꯝꯆꯠꯇꯣ ꯈꯪꯕ ꯃꯤꯅꯗꯤ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯛ ꯊꯤꯕ ꯃꯤ ꯑꯃꯃꯨꯛ ꯂꯩꯔꯝꯗꯣꯏꯅꯦꯍꯦ꯫ ꯍꯩ ꯆꯅꯗꯕꯤ, ꯍꯜꯂꯛꯄꯤ꯫ ꯂꯩꯔꯥꯡ ꯇꯣꯝꯕꯤ ꯃꯉꯛ ꯊꯦꯛꯀꯠꯇꯨꯅ ꯍꯜꯂꯛꯈꯤꯕ ꯑꯗꯨ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂ ꯃꯥꯜꯂꯦ ꯍꯦꯛꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯋꯥꯐꯝꯗ ꯆꯤꯡꯊꯖꯔꯝꯃꯤ꯫ ꯃꯧ ꯑꯩꯅ ꯂꯩꯁꯥꯕꯤ ꯁꯥꯅꯤꯡꯂꯨꯕ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ꯫ ꯌꯥꯏꯈꯣꯝꯕꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯤꯕ꯫ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯃꯥ? ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯥꯛꯑꯣꯏ, ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯣꯏ꯫ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯅꯪꯅ ꯃꯤꯅꯝꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯒ ꯅꯪꯕꯨ ꯀꯔꯝꯅ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯍꯧꯖꯤꯛꯇꯤ ꯃꯥꯅ ꯅꯪꯕꯨ ꯍꯪꯒꯣꯏꯔꯝꯂꯅꯤ꯫ ꯀꯅꯥꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯇꯣꯏꯅꯣ? ꯐꯠꯇꯕꯤ ꯋꯥꯔꯛꯇꯕꯤ ꯅꯪꯕꯨ꯫ ꯂꯩꯔꯥꯡ ꯇꯣꯝꯕꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯃꯦꯃꯤꯅ ꯑꯃꯨꯛ ꯍꯥꯏ꯫ ꯏꯆꯦ, ꯅꯪ ꯈꯔꯗꯤ ꯍꯦꯃꯟꯕꯅꯤ꯫ ꯅꯌꯨꯝꯗꯨ ꯄꯥꯜꯂꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯂꯦꯝꯅ ꯂꯩꯊꯣꯛꯄ ꯀꯩꯗꯧꯒꯦ? ꯃꯧ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯤꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ? ꯐꯨꯔꯛꯇ꯭ꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯏꯇꯩꯗꯣ ꯌꯥꯝ ꯐꯠꯇꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗ ꯏꯆꯦꯅ ꯑꯃꯨꯛ ꯄꯥꯝꯂꯨꯔꯤꯕ ꯑꯍꯦꯟꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯊꯥꯏꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯅꯨꯄꯥꯗꯣ ꯌꯥꯝ ꯀꯣꯏꯒꯅꯨ ꯍꯥꯏꯖꯕꯕꯨ ꯑꯩꯅ ꯅꯨꯄꯥ ꯐꯪꯗꯕꯒꯤ ꯏꯆꯦꯗ ꯀꯂꯛ ꯄꯤꯛꯇ ꯇꯥꯍꯟꯈꯤꯗꯣ ꯏꯆꯦꯅ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ? ꯅꯁꯛ ꯐꯖꯩ ꯍꯥꯏꯅ ꯌꯥꯝ ꯄꯣꯡꯖꯔꯤꯗꯣ ꯅꯨꯄꯥ ꯃꯌꯥꯝꯒꯤ ꯂꯥꯏꯗꯤ ꯇꯥꯔꯒ ꯇꯣꯛꯀꯅꯤ ꯏꯆꯦꯅ꯫ ꯃꯧ ꯅꯪꯕꯨ ꯀꯅꯥ ꯂꯧꯕꯤꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯤꯁꯤꯡꯗꯣ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯅꯃꯤꯠꯇꯨ ꯎꯠ ꯆꯥꯏꯔꯤꯅꯤ꯫ ꯍꯌꯦꯡ ꯅꯒꯨꯟ ꯌꯥꯎꯗ꯭ꯔꯕ ꯀꯥꯟꯗ ꯂꯣꯏꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯗꯣꯏꯕ꯫ ꯂꯩꯔꯥꯡ ꯇꯣꯝꯕꯤ ꯃꯔꯥꯜ ꯂꯩꯔꯕꯤ ꯑꯣꯏꯔꯨꯕꯅ ꯋꯥꯍꯩ ꯑꯃ ꯈꯨꯝꯕ ꯉꯝꯗꯦ꯫ ꯃꯁꯤꯗ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃꯅ ꯑꯃꯨꯛ ꯍꯥꯏ꯫ ꯍꯩ, ꯅꯪꯕꯨꯅꯦ ꯌꯥꯏꯈꯣꯝꯕꯅ ꯂꯧꯕ ꯁꯨꯛꯂꯥꯛ ꯂꯥꯛꯂꯔꯣꯏ꯫ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯏꯃꯥꯅ ꯊꯥꯖꯗꯦ꯫ ꯆꯠꯂꯣ, ꯄꯥꯕꯨꯡ ꯈꯣꯏ ꯅꯕꯨꯡ ꯈꯣꯏꯅꯅꯦ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯂꯥꯟ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯏꯃꯥ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯟꯒꯦ ꯂꯥꯛꯑꯣ꯫ ꯅꯪꯅ ꯐꯠꯇꯕ ꯇꯧꯈꯤ ꯄꯨꯝꯕ ꯃꯗꯨꯒꯤꯗꯃꯛ ꯏꯃꯥꯅꯦ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯒꯦ꯫ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕꯒꯤ ꯃꯍꯩ ꯏꯃꯥꯅꯦ
mi kha pola su pola ke ngasi law na phi loisal nang boina nupa mayim de thingani law asumna leirang tombi bu mamana puduna yaikhomagi mayum de thilaklami somdana ibem hal magi masanupada asumna hairi imagi bu ko nangbu imongdo amukta kawirubuna pharoidro mina pongthok saktu haina khini nangbo khara ngangna khara seina magi lamchatto semdoklaga loire nangna wa ama paw hairudabase la loijani bu nangbo ima magi di nupa watabani hausiksu nupa to magu narangani madi aibu nuksibunati imabu ko busalaroi asumna mamasa wari sanarenge leirang tombi bu mamana pudu lai ibem halep tu leiba ubada leirang tombi ki mama ibem madu sangsinduna kaptuna haise iche aibu takakpi isa patabu poglaba kasidi ai kai banange mahanga tawkiba patabu pumbado mama ina magi bu sindun lale haise adubu iche mahag nupi mangani subat away banate mana lamhelabasu isina apokpo na saningone khantuna warak watebi mabu namaw oina lausinbiyo ni che ibem hal leirang tombi ki mama ibem magi matauda nugai traduna hai ina sisi adumna tawba haunadi angang oiri wakhal tadraduna tawribani khara ngang jeraga adumak phajakhini si aisu isa nupada imaw ko biru so haiduna hairamlibani karigi mawbu aina lausindani leirang tombi manam ibem hagi wahi tabada mabukning nungsirakla mali maral pumba yazaduna kaptuna yaikhomagi makhong konduna haijarami moita ayam lankre ai matungda wakhal tadaba asigumba thabak ase amuk hana tawjararoi ai lalem ai bumukta ngakpi nangi sipa tawduna ai leijarage ai wakhal tare ai bumukta ngakpiyo yaikhomba masu nungsiba kaubunina leirang tombigi matauda nungairakdraduna mabu haugatpirai yareto kapano nang matungda adumna muhana tawranuko ai matung tawjararoi ai bung asidagi nangi nupini amukta haibiyo moita nangi nupini amukta haibiyo mani nahak asidagi wakhal tarabi ai nupini asumna sakhen bilindawbi leirang tombi numit asidagi Phatab wakal thadokduna yaikhomagi seba tawduna leikhirami khul leikai amadani tonu kaubi yamna lamket lam haibi leisabi amakhak leirami hainingang dingbasu dongdong hektam hairami apanba leiramde ayengbina tonu kaida leigi nangbo sakse kitasu thongodana nangbo tasause thabak chake hairani as ichia ai ngamaroi inamadu thonganba kaidauge inamado masangamdi nangkita thongu laoba isiene migi phanik pidoine mi ja amuk thonga leredi nangdau manjreba kaino nangdau manjrebo kok thongwa yadro ine tamudo kaithal sakibana halani haiba ngasi ka haudradi as ibema nang asi ka haiba sida tokna manam kankhre kaino khangdi manasu yam kan basibo isia nangi mathongmaram khangdana aingodanya pangtaina tainabado tarukanu maunina mayun palakan de khangboini tawradana nachindo kabopokta leiranu chaktu kok thongro tonu do yam tanna chak adubu thonglami mana dumna chak thonglingai mamai be ma thembidu chakhomadu sanglaktuna haima atombiya nangdo ina thonglabra phare ado nabungdubu thabak sakrabro tonu sauna o khangjalak karuga kok hangba kaidoge ai chak thongni si udroi ma ba thida masidia wam tangang na bayade ne masya thanil sakhomadu sangaktuna tombe chak loirabro loirabdi thiro tasau charage hoita so thirage asiyairamduna mabungi sak adubu thiduna pirami thanil su magi safam thokpa chakra saraba matung thabak amuk satkirami mabungna thabak sakrabada tonu isau langduna manamagi ka du tamna laklami aduga sauna inama lekhat pirodana saksisu phamungda pusilo hairo thabana ibema haugalage inamasya isakhra nungai ta haidan tawbani nungai roi ba asi haiduna chakhummaduda amuk sangkhirami nungthilgi matamni tonudu leikai ga ngang kharaga tawduna haikha dubu huralami matawadu haikha mapu aduna su uraduna sumangdagi lawraklami hai
napa thorai masasa kana kana aduda haika hurali budubo ha leiramu noi khangni dana ngasi ni Khambina adumna laurakpadudadi haika heklamlibasing adu amata oina punna senkirami. Khambi tonuna selibadu ubada yamna sauna. Yengune masida leisabi mayum panba khangloidabi mayawribase mana hawraga hurali boiramganeba masi dungdumsina thongida he masia Asi haraduna manak aduda taba leitum ama khunduna angangsing adugi mamang thana seliba tonu tamna langlaklami. Madawna yarisu tonugi manangan aduda hekpali. Adumna nungdumduna panbadudadi tonu leimai aduda upsinduna turami. Ayo mai serious khambi haibi mai thabi mingondabu dungdumsina ana thomba hongnabra ha Khambi sauna. Kaya dana yengune leisabi natadawna mamaise ikaigindi haidraga aingondaga unkhatana ngangba saini mase nangi haikase aina saninglaga sanindraga tokani nangna thaukai lege ha lamjauduna bot tharadi adum chaba taba masi kaya dana yengune hai leisabi singanbiya o aigi sinsidinya laisam themine hek poklakpadagi adum tummaga poklabani khangidana Tonugi mataw aduda Khambi su hena saukri. Anidu lamjaw aduda kana khatnarami. Numidangi matamni chak adu sana ayingbina. Tono kaigino nangna ine Khambi ka khatna yaise. Thembina. Ha aidi tadena nangdi karigi mige haladu ka khatnariba. Tono chak adu sana Waina ne moidagi haika makak huralaga sarubagi. Thembi sauna. Nang si bema karamai de ngang na sige nama na bisingdi mayum pandana masa phaw yawnakre aduga nangna maside sida migi pot khara huran ha nasin khara khum nati nangbu ikai baga mata khangdrabra haibani ayingbinam ima khara nga aina lekai sida mapal thokpa ngamje ko ikai bana tonu thawa sada yami kairaga na namai do phi makhumo aduga chaluya dro masinga siyuni lamjaw tu mi khanai do nangdi namai do thabani na mai thabini na kemi kai ba khangamoi ne mana le tumna thomak padudi isina uhobro ha ayona khakta sungang du ba kai no nang ne chak chadum sin thomak na nang sai sirani nang thabana aying bia yai to si nang so ngang siga chamek manai thembi na phare se ado imoi bi ma ibongo du bu hayeng halakani haibro thabata ima hayeng natraga hayengi mathang halakani na hairamni adu ima makhoi ta saulai tabanina itumda tumbado kizai ngasidi imaga tumsi tonu sauna nayum pani di khangaga natum tumphau ngamdra thembi masagi matawatuda nang sibui bema onthokpani da hoi natom tumba nungai traga ne imagi hek tumlasi hoi ma asumna hokre ayingbi pisakol aduda phi dubu sa du leiri tonusu sumanga duda nusayai duna phamli matanga duda thabadu makutta pukham ama paiduna thoraklami aduga noktuna ayingbi tonu singju jasla inamana ne singju subani ayingbina inama tan chareda aisu janing leiramini law kumtharo sumangsida nusayai ni yaina sarasi Asi haiduna makoyo humadu singju du bahawna sarami aduna saringai thembi makuta khaw masa ma paiduna masa mongna singju sari bidugi manakta sangaktuna haima singju sari ro sese bora yaropani tonuna chairau re ngasidi ama sabo lojingai da ama hung pusili ayingbina ima leire ro nateda awang laikai gi ibungo wangthoi do aduduna imana potpamda leiringai da hek thengnare aduda mana leirambani ayingbi wangthoina leirame haibaduda mathamoi adu momonokse tonusu masa khangda nofe tawduna boradu busarami nongmanini amasu hokre kulgi khongnang makhong adudani ayingbi amadi wangthoi makhoi anidu unarami wangthoina ayingbi imana dinangse mangol kawrege na haibda loirabani matam kitang ngai ai imagam ta tanaraki hoi adu boi so sigmal hekta yaw haibdi nateda sum nangonda khangan bani aying bitapna adu tawang thoi ai khoina sil thum khra wat pasida nang adu gi di kaisu kangan ta
ꯑꯩꯈꯣꯏ ꯃꯥꯗꯣ ꯁꯦꯜ ꯊꯨꯝ ꯑꯔꯪ ꯑꯔꯛꯇ ꯉꯥꯎꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯌꯤꯡꯕꯤ ꯅꯣꯛꯇꯨꯅ ꯐꯔꯦ ꯇꯥꯋꯥꯡꯊꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯪꯈ꯭ꯔꯒꯦ ꯋꯥꯐꯝꯗꯣ ꯑꯩ ꯏꯃꯥꯗ ꯍꯥꯟꯅ ꯍꯪꯗꯣꯛꯈꯤꯒꯦ ꯑꯗꯨꯒ ꯃꯔꯣꯜꯗꯣ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯌꯤꯡꯕꯤꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯥꯔꯣꯅ ꯑꯌꯤꯡꯕꯤ ꯅꯪꯒꯤ ꯐꯅꯦꯛꯁꯤꯕꯨ ꯄꯨꯟꯅ ꯀꯌꯥꯅꯣ ꯏꯅꯦ ꯇꯥꯃꯣꯗ ꯄꯤꯔꯝꯗꯣꯏꯁꯤꯕꯣ ꯑꯅꯤ ꯈꯛꯇꯅꯤꯗ ꯑꯗꯣ ꯑꯇꯩ ꯂꯩꯔꯤ ꯅꯪꯕꯨ ꯂꯨꯗ꯭ꯔꯣꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯥꯔꯣ ꯅꯣꯛꯇꯨꯅ ꯈꯪꯗꯦ ꯕꯦꯝꯃ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅꯤ ꯅꯣꯏꯒꯤ ꯍꯦꯛ ꯍꯣꯡꯕꯒ ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯡꯉꯗꯣꯏꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤꯁꯦ ꯌꯨꯝꯊꯪꯅꯔꯒ ꯂꯩꯗꯣꯏꯅꯤꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯆꯦ ꯀꯥꯏꯅ ꯀꯧꯗꯣꯏꯅꯤꯅꯦ ꯑꯁ ꯌꯥꯝ ꯄꯛꯇꯧ ꯃꯥꯟꯗꯦ ꯃꯣꯏꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯩꯊꯦꯜ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯇꯥꯃꯣꯗ ꯄꯤꯔꯝꯂ ꯃꯇꯨꯡ ꯑꯃꯨꯛ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯍꯦꯛ ꯀꯥꯈꯠꯀꯦ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯕꯥꯔꯇꯤꯟ ꯑꯃ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯏꯪꯉꯪꯉꯛꯅ ꯌꯦꯡꯂꯤꯉꯩ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯗꯨ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯩꯒꯤꯅꯣ ꯇꯆꯧꯗ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯜꯂꯤꯕꯗꯤ ꯊꯕꯥꯅ ꯇꯣꯅꯣ ꯑꯩꯕꯨ ꯅꯈꯣꯏ ꯇꯥꯆꯧꯗ ꯀꯔꯤ ꯇꯝꯗꯧꯔꯤꯒꯦ ꯅꯪꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯇꯕꯗꯨꯗ ꯅꯈꯣꯏ ꯇꯥꯆꯧꯅ ꯉꯥꯡꯕꯗꯣ ꯏꯅꯝꯃꯅ ꯀꯔꯤ ꯇꯝꯗꯧꯔꯤꯒꯦꯗꯨꯕꯣ ꯌꯥꯔꯦ ꯃꯧꯁꯤꯡ ꯊꯤꯕꯤ ꯅꯪꯅ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯔꯕꯅꯤ ꯑꯩꯒꯤ ꯇꯥꯆꯧꯗꯣ ꯅꯣꯡꯃꯇ ꯃꯆꯟ ꯑꯩꯈꯣꯏꯗ ꯉꯥꯡꯕꯗꯤ ꯂꯥꯏꯗꯅꯅꯦ ꯃꯃꯤꯠ ꯐꯥꯎꯕ ꯍꯪꯒꯠ ꯌꯦꯡꯕ ꯇꯥꯆꯧ ꯅꯠꯇꯦ ꯈꯪꯉꯤꯗꯅ ꯊꯕꯥꯁꯨ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯀꯟꯗꯨꯅ ꯍꯦ ꯅꯈꯣꯏ ꯇꯥꯆꯧꯅꯗꯤ ꯅꯈꯣꯏꯕꯨ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯔꯒ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯣꯏ ꯍꯥ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣꯕ ꯑꯩꯒꯤꯁꯨ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯂꯩꯔꯛꯂꯤꯕꯅꯤꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯅꯆꯤꯟꯗꯅ ꯑꯃ ꯅꯊꯝꯃꯣꯏꯗꯅ ꯑꯃ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯑꯌꯤꯡꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯏꯃꯨꯡ ꯑꯗꯨ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯅꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯥ ꯏꯅꯝꯃꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯗꯅ ꯅꯪꯅ ꯑꯗꯨꯛ ꯍꯪꯒꯅ ꯈꯨꯝꯂꯤꯕꯅꯣ ꯏꯆꯦꯒ ꯏꯃꯥꯒꯗꯤꯅꯦ ꯀꯩꯁꯨ ꯈꯪꯉꯣꯏꯌꯦ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯃꯆꯟꯅꯨꯄꯤ ꯅꯠꯇꯕꯒꯨꯝ ꯉꯥꯡꯂꯤꯕꯁꯦ ꯇꯥꯆꯧꯅ ꯅꯪꯕꯨ ꯐꯅꯤꯡꯗꯅ ꯉꯥꯡꯕꯗꯨꯗ ꯅꯪꯅ ꯏꯅꯝꯃꯗ ꯇꯥꯏꯅꯔꯤꯁꯤ ꯀꯩꯒꯤꯅꯣ ꯇꯥꯆꯧꯗꯤꯅꯦ ꯏꯅꯝꯃꯗ ꯁꯨꯝꯈ꯭ꯔꯕꯅꯦ ꯁꯨꯝꯈ꯭ꯔꯕ ꯉꯁꯥꯏꯗꯒꯤ ꯊꯥꯅꯤꯜ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕꯅꯤ ꯃꯆꯟꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯃꯕꯨꯡꯅ ꯑꯗꯨꯝꯅ ꯐꯨꯔꯛꯄꯗꯨꯗ ꯇꯣꯅꯨ ꯀꯞꯇꯨꯅ ꯑꯌꯣꯃ ꯏꯆꯦ ꯆꯦ ꯇꯥꯆꯧꯁꯤꯡꯅ ꯈꯥꯝꯃꯣ ꯏꯃꯥ ꯏꯃꯥ ꯇꯥꯆꯧꯅ ꯐꯨꯔꯦ ꯇꯥꯆꯧ ꯅꯥꯏ ꯍꯥꯏꯕꯅꯦ ꯇꯥꯆꯧ ꯅꯆꯤꯟꯅ ꯈꯨꯝꯈꯨꯗꯅ ꯍꯥ ꯅꯪ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯨꯅ ꯆꯥꯅ ꯇꯧꯕꯁꯤꯗ ꯅꯪ ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯥ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗ꯭ꯔꯦ ꯇꯣꯅꯨ ꯀꯞꯇꯨꯅ ꯑꯩ ꯂꯥꯜꯂꯦ ꯇꯥꯆꯧ ꯐꯨꯕꯁꯤꯡꯗ ꯂꯦꯞꯄꯣꯕ ꯇꯥꯆꯧ ꯑꯩ ꯂꯥꯜꯂꯦꯕ ꯁꯦ ꯑꯝꯇ ꯂꯦꯞꯄꯣꯕ ꯊꯕꯥꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯑꯉꯥꯡꯁꯦ ꯁꯤꯕ ꯇꯥꯔꯤꯅꯤ ꯇꯣꯛꯄꯤꯔꯣꯁꯤ ꯑꯌꯤꯡꯕꯤꯁꯨ ꯄꯥꯈꯠꯅ ꯇꯥꯆꯧ ꯑꯩ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯒꯦ ꯁꯤ ꯇꯣꯛꯁꯤ ꯇꯥꯆꯧ ꯊꯥꯅꯤꯜ ꯐꯨꯕꯗꯨ ꯂꯦꯞꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯊꯕꯥ ꯄꯥꯈꯠꯅ ꯇꯣꯅꯣ ꯁꯣꯛꯄ꯭ꯔꯥ ꯅꯪꯕꯣ ꯏꯅꯝꯃ ꯌꯦꯡꯒꯦꯁꯤ ꯌꯥꯔꯦ ꯄꯥꯏꯔꯛꯀꯅꯨ ꯑꯝꯇ ꯁꯤ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯅꯨ ꯑꯗꯨ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ ꯏꯅꯝꯃ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩ ꯐꯖꯅ ꯊꯦꯝꯂꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯂꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯨꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯊꯣꯛꯂꯛꯂꯝꯗꯦ ꯊꯦꯝꯕꯤꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯌꯥꯗꯪ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯃꯕꯨꯡꯁꯤꯅ ꯐꯍꯟꯅꯤꯡꯗꯅ ꯈꯖꯤꯛꯇꯪ ꯐꯨꯔꯨꯕꯒꯤ ꯋꯥꯔꯧꯗꯅ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕꯅꯤꯅꯦꯁꯦ ꯊꯕꯥꯗꯤ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯃꯉꯣꯟꯗ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯑꯗꯨꯅ ꯇꯞꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯅꯃꯧ ꯑꯃꯨꯛꯇꯪꯒ ꯀꯧꯔꯨꯈꯣꯔꯥ ꯀꯧꯔꯨꯔꯅꯨ ꯌꯥꯔꯔꯣꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤ ꯏꯕꯨꯡ ꯑꯆꯧꯕ ꯅꯪꯅ ꯊꯦꯝꯂꯨꯗ꯭ꯔꯕꯗꯤ ꯅꯆꯟꯅꯁꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏꯅꯦ ꯍꯣꯏ ꯏꯃꯥ ꯑꯩ ꯊꯦꯝꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯌꯤꯡꯕꯤꯁꯨ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯏꯟꯅꯈꯤꯔꯝꯃꯤ ꯊꯥꯅꯤꯜ ꯇꯣꯅꯨꯒꯤ ꯐꯃꯨꯡ ꯅꯥꯀꯟ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯁꯤ ꯇꯥꯆꯧꯅ ꯆꯥꯛ ꯄꯨꯔꯛꯏ ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯤꯁꯤ ꯇꯣꯅꯨ ꯀꯞꯇꯨꯅ ꯆꯥꯔꯣꯏ ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯉꯁꯥꯏ ꯇꯥꯆꯧꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯐꯨꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ ꯊꯥꯅꯤꯜ ꯃꯆꯟꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ
Tuno, tasa wahay ke. Yung masida ne, nang nakwaidig ang ngangni. Nung mo na siyese, iko'y nangang buwada hanggang na kumayaw ra. Tasaw na nang puwaning na nangang masida kay gino. Nang natasaw po, matukla na lawriti. Tasaw na inamaging isang sangi na tra. Hanadi, ayun na po ba nila na wahaman na pao ba? Kanangang manate. Ano gausik na? Kang sugangi, ano ka puso ko'y ay tasaw mo yung arawan. Nung mata, isa na pataba asoy ba tabag kaya matawrabaso. Wahay mapawba nang natawriba tabag adusoy na traga lalihay na utok na sa ingang tawdaba miyoy amana kang hawta nangang lagpasarak pahibasi. Tangmoy na tasing na sopazani. Aduna, nung mata, mamit na pawba hanggang na yung nagtriba mabung na. Makupang na setang taro matamda tunudi matamoy ado tasing niyam na waraw kri. Tanil, masal butap na tiyamlai. Tumbi, tasaw lalisin. Tasaw na, matunga mo ka na isa na pulroy. Si, saksi krasasi si. Tasaw, siya mo pulroy siya. Pulroy, si. Si hay do na, sak adobo krato lang matung tunu di ilaglami. Tunusu, mabung ni ilagli ba sak adobo haw na sari. Nasay dagi wari tado layran ba aying bisu, mabung gi manakta sang sindo na. Tasaw, atong bitang inbayar ay suin gadam ni. Ingisi, isan gisu, tasaw ni ingi. Asum naman si Manaw ahumado haraw na saksami na rami. Mataw do ubada tabasu tamoy da mumonok sa rami. Nung tilgi matam ni, taza sanaray doon sindo na. Ita, ako'y si nupa amamdi ko'y bayara ba ni? Taza iwado da tuno na nokto na. Tiri ba na sagtuga, ngang toray duga? Sanaray na. Hay suway ba ni? Nati, ako'y bu sumay na sung kayang kunay kisa hay no ba? Tuno na. Nuhay gidi kang de, ay gidi malay ni. Tuno giwado da nupiyan nido ngak ni yeng ni. Kariya, nang nikay di nupa. Tiba di nang nagrahen ba nida ako'y dagya. Tuno, mamaya do kazik ngang do na. Tawang toy do, ado'y nagkoy na daw ni. Ako'y mada, buraga layraga, hehek supiray. Sanaray na. Kay no ay siba, asyeng bro. As, tawang toy di, masayang pasaba ni. Ita, nang di nasingkra kalasu, na daw di amyay na. Singkra kalasu, sakti tum pasaba ni. Nang nasinkali siya, nasana di kang zabray ta. Kang do di kay no ita, asibu wani. Somda na aying bi, mamaga manamaga, yangang suri badugi manakta, sang sindo na tap na wahaw do ray. Ima, inama, ngasidi ay waham tahay kaya. Tembi na, kanino nang nahay kibo? Tawang tuyoy ki ima na mangkol karak lagi hayri, kamay daw sige. Tembi, masano pida ying dun hayri. Ado di yam na pabawani na kayo. Nahanso niya, isisaw bido ting na yi ay ngonda su hay peti hagdok lamani. Taba sunog dun na. Ay hingbi karo hay kro, ima susondri ngay sida tuna luhong na bataw rasi. Ay nakoy tasaw da suwasya, horen tapak halak pa da hayragi. Hoy nama, ato da sil tunggi matang sida. Isan yibu kayo inamaga nang tasaw galari basidi, ato gidi nang namatasagan no da. Matanga do da tonudu patpausilag do na. Kay wari no sanay do na, timbinok do na. Nasisi, luhong na bagi manggol kabalak lagi hayri niya, adugi wari sanaram liba ni. Ato di yan pa rin isi hekloy baga ay mohong bayaran ni. Taba na, tuno nang buno pa ako'y bro. Kay nama ay sila'y sabi ni, ima, isi hekloy baga ay gi nayano pa hay na ba chay kadam ni ko. Masina ngang ba ma, matong sabo ang ngang dida ko. Sakta na ngon na bu, karamano pa ni yarag tori ke. Isi na ay ngon day kami na pazarda na, adoy tiya, nupado ba kanano ba? Aying bitap na. Awang likay ki, tawang toy duni. Tono, laway luton ni Samado, kudak ado da, sapsap e iyong ni. Makut ado, matapak da tamdo na. Hari, nanang nabi na pamano pa ado po, isi ka luhong di ba? Isi yaroy, ima, isi ka luhong ni hari ba pa do, ay napamano pa ni, mga luhong ba yaroy ko? Aying bisaw na. Hengang, kay ginunang nap, ay nataw ba tabag da, sap yan isi. Tono susaw na. Isibu nga bro, ay napamo na pa sinatra di, isibu, napagam da later ba? Taba na, aying biya, tuno, tuomino yan ibo. Aying bina, nang sum,
ꯌꯦꯡꯒꯦ ꯌꯥꯎ ꯌꯦꯡꯕꯅꯤꯀꯣ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯅꯪ ꯀꯔꯥ ꯑꯃ ꯍꯦꯜꯂꯕꯅꯦꯕ ꯑꯗꯨꯗ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯊꯦꯝꯕꯤꯅ ꯍꯥꯏ ꯑꯇꯣꯝꯕꯤ ꯇꯥꯅꯤꯡꯗꯦꯀꯣ ꯅꯁꯤꯒ ꯈꯪꯅꯗꯅ ꯃꯪꯒꯣꯜ ꯀꯥꯕꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯂꯣꯏꯅꯔꯕ ꯀꯥꯟꯁꯤꯗ ꯅꯪꯒꯤ ꯋꯥꯁꯣꯏꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯇꯣꯅꯨ ꯌꯥꯝ ꯁꯥꯎꯅ ꯑꯣ ꯑꯗꯨꯗꯤ ꯅꯃꯥꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯌꯤꯡꯕꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯃꯅꯥꯛ ꯑꯗꯨ ꯂꯩꯔꯝꯕ ꯋꯥꯁꯥ ꯁꯥꯖꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯣꯅꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯈꯪꯕ꯭ꯔꯥ ꯅꯪ ꯈꯪꯕ꯭ꯔꯕ ꯅꯪ ꯅꯆꯤꯟꯗꯨ ꯀꯟꯈꯣꯗꯅ ꯅꯪ ꯉꯁꯤ ꯐꯥꯎꯕ ꯑꯉꯥꯡꯅꯤ ꯈꯟꯗꯅ ꯑꯩꯅ ꯋꯥ ꯉꯥꯡꯗꯅꯅꯦ ꯁꯨꯝ ꯂꯩꯔꯛꯄꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯅꯪ ꯍꯦꯜꯂꯕꯅꯦꯕ ꯅꯪ ꯇꯣꯅꯨ ꯀꯞꯇꯨꯅ ꯏꯆꯦ ꯑꯌꯣ ꯅꯥꯏ ꯍꯥꯏꯕꯅꯤ ꯏꯆꯦ ꯏꯃꯥ ꯅꯆꯥꯅꯨꯄꯤꯅ ꯌꯥꯍꯠ ꯇꯧꯔꯦ ꯑꯌꯣ ꯑꯃ ꯏꯃꯥ ꯊꯦꯝꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯈꯥꯝꯗꯣꯛꯇꯨꯅ ꯑꯆꯧꯕꯤ ꯌꯥꯔꯦ ꯇꯣꯛꯑꯁꯦ ꯅꯅꯥꯎ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥꯕꯨ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯊꯕꯥꯅ ꯑꯍꯤꯡꯕꯤ ꯂꯥꯛꯑꯣꯁꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣꯕ ꯁꯤ ꯆꯍꯤꯗꯨ ꯊꯝꯃꯨꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ ꯅꯪꯅꯦ ꯅꯪ ꯍꯥꯏꯕꯤꯗꯦ ꯍꯥꯏꯗꯨ ꯅꯪ ꯑꯁꯨꯝꯅ ꯊꯕꯥꯅ ꯈꯥꯝꯗꯣꯛꯇꯨꯅ ꯑꯍꯤꯡꯕꯤꯕꯨ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯇꯣꯅꯨꯗꯤ ꯃꯈꯣꯡ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯑꯣꯛ ꯈꯣꯡ ꯃꯈꯩ ꯀꯞꯂꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗ ꯊꯦꯝꯕꯤꯅ ꯇꯞꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯤꯇꯗꯁꯨ ꯋꯥꯈꯜ ꯇꯥꯎ ꯀꯩꯗꯧꯒꯦ ꯏꯃꯥꯅꯦ ꯅꯪꯒꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯀꯣ ꯑꯩ ꯌꯥꯔꯦ ꯈꯪꯉꯦ ꯅꯣꯏꯅ ꯑꯩ ꯀꯩꯁꯨ ꯅꯨꯡꯁꯤꯗꯕꯅꯤ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀꯣ ꯏꯃꯥ ꯅꯣꯏ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯅꯣꯏ ꯊꯦꯝꯕꯤ ꯀꯥꯟꯅꯔꯣꯏ ꯈꯟ ꯐꯔꯦꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕ ꯉꯁꯥꯏ ꯑꯌꯤꯡꯕꯤꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯊꯥꯅꯤꯜ ꯍꯔꯥꯎꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯩꯒꯤ ꯏꯆꯟꯅꯅꯤꯁꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯕꯅꯤꯅꯦꯀꯣ ꯍꯣ ꯐꯥꯔꯕꯅꯤ ꯑꯗꯣ ꯁꯦꯜ ꯊꯨꯝꯗꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯦꯜꯒꯤ ꯋꯥꯗꯤ ꯂꯥꯏꯗ ꯑꯩꯅꯅꯦ ꯏꯆꯟꯅꯅꯤ ꯂꯨꯍꯣꯡꯕꯒꯤ ꯁꯦꯜꯗꯤ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯊꯕꯥ ꯅꯣꯛꯇꯨꯅ ꯏꯁ ꯃꯈꯣꯏ ꯇꯥꯆꯧꯗꯤ ꯑꯩ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯠꯅꯤꯅꯦ ꯑꯩꯈꯣꯏꯁꯨ ꯏꯆꯥꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯅ ꯁꯦꯜ ꯈꯤꯇ ꯍꯥꯞꯆꯒꯦ ꯌꯥꯒꯗ꯭ꯔꯣ ꯍꯥꯞꯄꯣ ꯑꯩ ꯍꯥꯞꯀꯅꯨ ꯀꯩꯅꯣ ꯍꯥꯏꯗꯦꯀꯣ ꯑꯁꯨꯝꯅ ꯋꯥꯡꯊꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯃꯪꯒꯣꯜ ꯀꯥꯔꯛꯇꯨꯅ ꯑꯌꯤꯡꯕꯤꯕꯨ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯃꯁꯥ ꯃꯁꯥꯁꯨ ꯍꯥꯟꯅ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯕꯅ ꯊꯣꯏꯅ ꯄꯟꯕ ꯌꯥꯎꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯋꯥꯡꯊꯣꯏꯒ ꯑꯌꯤꯡꯕꯤꯒꯗꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯁꯦꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯇꯣꯅꯨꯁꯨ ꯈꯔ ꯇꯧꯕ ꯇꯥꯔꯝꯃꯤ ꯇꯣꯅꯨ ꯌꯥꯝ ꯁꯥꯎꯅ ꯉꯝꯖꯗ꯭ꯔꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯅꯣꯡꯃꯇ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯊꯣꯛꯄ ꯁꯪꯂꯤꯕ꯭ꯔꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯁꯨꯅꯕꯗ ꯑꯩ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯊꯦꯝꯕꯤꯅ ꯍꯩ ꯅꯅꯝꯃꯅ ꯉꯁꯤꯈꯛ ꯃꯁꯥ ꯉꯝꯗꯕꯒꯤ ꯅꯪꯅ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯂꯥꯡꯂꯤꯕ ꯏꯁꯧꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯇꯥꯆꯧ ꯇꯥꯔꯕꯗꯤꯅꯦ ꯅꯪ ꯉꯁꯤ ꯆꯩ ꯆꯥꯕ ꯁꯣꯏꯔꯣꯏ ꯑꯣ ꯂꯩꯇꯦ ꯈꯪꯉꯕ ꯑꯗꯨꯅꯕꯨ ꯂꯥꯡꯉꯤꯕ ꯇꯥꯆꯧ ꯂꯩꯌꯦ ꯈꯪꯉꯗꯤ ꯑꯩꯁꯨ ꯂꯥꯡꯉꯝꯃꯣꯏꯌꯦ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯍꯥꯏꯅ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯩꯕꯣ ꯏꯃꯥ ꯅꯪꯅꯦ ꯅꯪ ꯅꯃꯧ ꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤꯁꯦ ꯌꯥꯝ ꯀꯟꯈꯠꯀꯅꯨꯀꯣ ꯑꯩꯅꯦ ꯌꯨꯝꯊꯣꯛ ꯄꯥꯟꯊꯣꯛꯆꯈꯤꯁꯅꯤ ꯑꯩꯗꯤ ꯄꯥꯟꯕꯨ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯏꯅꯤ ꯃꯧꯈꯛ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯒꯦ ꯏꯃꯥ ꯆꯥꯛꯁꯤ ꯊꯣꯡꯍꯧꯔꯒꯦꯔꯣ ꯑꯩ ꯆꯠꯈ꯭ꯔꯣꯔꯕ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯣꯔꯕ ꯃꯇꯥꯡ ꯑꯗꯨꯗ ꯊꯕꯥ ꯑꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯇꯣꯝꯕꯤ ꯏꯅꯝꯃ ꯊꯣꯡꯍꯧꯔꯒꯦ ꯍꯧꯒꯠꯂꯣ ꯊꯦꯝꯕꯤꯅ ꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛꯁꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯦ ꯆꯠꯂꯣ ꯏꯃꯥꯅꯦ ꯅꯆꯜꯕꯨ ꯊꯣꯡꯍꯟꯒꯦ ꯄꯣꯊꯥꯔꯣ ꯁꯣꯁꯣ ꯊꯕꯥ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯗꯨꯃꯛ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯇꯣꯅꯨꯗꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯏꯃꯥ ꯀꯣꯛ ꯊꯣꯡꯍꯟꯕ ꯌꯥꯗ꯭ꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯕ ꯐꯖꯅ ꯍꯩꯇꯦꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯑꯩ ꯅꯌꯨꯝꯗꯨ ꯄꯥꯜꯂꯕꯗꯤꯅꯦ ꯍꯌꯦꯡ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯅꯅꯦꯝꯄꯣꯛꯇꯨꯅꯅꯦ ꯂꯨꯈꯝꯗꯨ ꯄꯥꯏꯔꯦꯔꯒ ꯍꯦꯛꯇ ꯏꯜꯂꯛꯀꯗꯧꯔꯤꯕ ꯂꯥꯛꯇꯅ ꯈꯪꯂꯕ꯭ꯔꯥ ꯏꯜꯂꯛꯀꯗꯧꯔꯤꯕ ꯑꯗꯒꯤꯗꯤ ꯍꯜꯂꯛꯄꯤ ꯍꯥꯏꯗꯣ ꯑꯗꯨ ꯈꯪꯉꯤꯗꯅ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯆꯠꯅꯗ꯭ꯔꯦꯗꯅ ꯑꯗꯨꯝ ꯍꯜꯂꯛꯇꯣꯔꯤꯕ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯤ ꯃꯣꯏ ꯃꯌꯥꯝꯁꯤꯅ ꯆꯥ ꯊꯛꯐꯝꯗ ꯑꯃꯨꯛ ꯃꯈꯨꯠ ꯈꯨꯕꯥꯛꯀꯗꯣ ꯈꯨꯗꯅ ꯑꯣ ꯊꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯜꯂꯛꯑꯦꯌꯦ ꯀꯥꯏꯅꯒ ꯍꯥꯏꯅꯗꯣꯏꯅꯤꯅꯦ ꯏꯃꯥ ꯑꯁ ꯑꯣ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯉꯣ ꯑꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯦꯝꯕꯤ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯣꯅꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯔꯝꯃꯤ ꯆꯥꯛ ꯑꯗꯨ ꯑꯍꯥꯟꯕꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨ ꯍꯨꯛꯄ ꯍꯧꯔꯛꯄꯗ ꯃꯃꯥꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯨꯛꯏ ꯊꯦꯝꯕꯤꯒ ꯊꯕꯥꯒꯗꯤ ꯑꯣꯒꯤ ꯐꯥꯎꯕ ꯇꯧꯔꯤ ꯊꯥꯅꯤꯜ ꯃꯆꯟꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯑꯇꯣꯝꯕꯤ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯔꯤꯅꯣ ꯆꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦ
ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯊꯣꯡꯕ ꯍꯩꯇꯦꯅ ꯅꯣꯏꯅ ꯅꯝꯗꯅ ꯊꯣꯡꯍꯟꯕꯅꯤꯅ ꯎꯒꯩ ꯆꯥꯕ ꯇꯥꯕ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅꯅꯦ ꯐꯖꯅ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯏꯃꯥ ꯑꯩ ꯍꯧꯒꯠꯂꯝꯃꯒꯦ ꯊꯥꯅꯤꯜ ꯍꯧꯒꯠꯈꯤꯕꯗ ꯊꯦꯝꯕꯤ ꯁꯥꯎꯅ ꯆꯥꯛ ꯏꯟꯁꯥꯡꯁꯤꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯊꯣꯡꯅꯒꯦ ꯅꯪꯕꯣ ꯏꯃꯥꯁꯨꯅꯤ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯍꯜꯂꯒ ꯑꯩꯕꯨꯅ ꯆꯥꯛ ꯊꯣꯡꯍꯜꯂꯤꯅꯤꯅꯦ ꯅꯅꯝꯃꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯏꯆꯥꯅꯤꯗ ꯊꯦꯝꯕꯤ ꯆꯥꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯦ ꯊꯕꯥ ꯇꯞꯅ ꯕꯦꯝꯃ ꯍꯧꯒꯠꯂꯨꯁꯤ ꯏꯅꯝꯃ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯇꯣꯅꯨ ꯁꯥꯎꯅ ꯁꯤ ꯅꯪꯅ ꯉꯁꯥꯏꯅ ꯇꯧꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯣ ꯃꯧꯅꯤ ꯀꯥꯏꯅ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯅꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯕꯗ ꯁꯣꯏꯕꯗꯒꯤ ꯃꯔꯩ ꯇꯧꯅꯔꯛꯇꯨꯅ ꯇꯣꯅꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯅꯥ ꯂꯩꯗꯨꯅ ꯐꯨꯔꯝꯃꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯥꯕꯨ ꯇꯥꯅꯕ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯕꯤꯗꯨꯁꯨ ꯂꯥꯛꯇꯨꯅ ꯇꯣꯅꯨꯗ ꯌꯥꯝ ꯁꯥꯎꯅ ꯍꯦ ꯇꯣꯅꯨ ꯍꯥꯏꯕꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯐꯨꯔꯤꯕꯁꯦ ꯏꯅꯝꯃꯒꯤ ꯏꯆꯥꯗꯣ ꯃꯅꯥ ꯈꯔ ꯐꯟꯕꯗꯨꯗ ꯈꯔ ꯄꯤꯛꯁꯤꯟꯅꯕꯅ ꯍꯥꯏꯐꯦꯠꯇꯪ ꯂꯩꯕ ꯀꯔꯤ ꯅꯪꯅ ꯍꯩꯄꯥ ꯁꯥꯕꯤꯔꯤꯕ ꯑꯩꯒꯤ ꯏꯆꯥꯁꯤꯗ ꯍꯦꯔꯥ ꯏꯅꯝꯃ ꯅꯆꯥꯅꯦꯅ ꯑꯊꯤꯕ ꯐꯦ ꯄꯣꯛꯁꯤꯜꯂꯒ ꯀꯩ ꯊꯣꯏꯅ ꯇꯧꯖꯁꯥꯏꯅꯣ ꯇꯣꯅꯨꯒꯤ ꯋꯥꯗꯨꯗ ꯍꯥꯏꯕꯤꯌꯦꯗꯨ ꯌꯥꯝ ꯁꯥꯎꯅ ꯐꯖꯔꯦꯍꯦ ꯅꯪꯗꯤ ꯍꯥ ꯐꯖꯔꯦꯅꯦ ꯅꯪꯗꯤ ꯍꯩ ꯇꯦꯅꯋꯥ ꯃꯅꯤꯡ ꯃꯥꯟꯕꯤ ꯑꯣ ꯏꯅꯝꯃ ꯇꯦꯅꯋꯥ ꯃꯅꯤꯡꯗꯨ ꯃꯥꯜꯂꯗꯤ ꯅꯍꯥꯟꯅ ꯄꯥꯏꯈ꯭ꯔꯅꯤ ꯅꯆꯥꯅꯦꯅ ꯈꯨꯊꯤꯁꯤꯒ ꯑꯩꯒꯤ ꯏꯆꯥꯒ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟ ꯇꯨꯔꯦꯟ ꯊꯥꯗꯈ꯭ꯔꯅꯤ ꯍꯥꯏꯕꯤ ꯁꯥꯎꯅ ꯃꯁꯤ ꯀꯌꯥꯗꯣ ꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣꯕ ꯍꯌꯦꯡꯅꯦ ꯅꯪꯒꯤ ꯅꯆꯥꯗꯨꯗꯗꯤ ꯑꯩ ꯌꯦꯡꯒꯦꯀꯣ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯁꯤꯅꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃꯒ ꯈꯠꯅꯔꯤꯕꯗꯨ ꯎꯕꯗ ꯊꯦꯝꯕꯤ ꯃꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯍꯥꯏꯕꯤ ꯅꯪ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯀꯣꯛ ꯆꯥꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯣꯅꯨ ꯁꯥꯎꯅ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯗ ꯊꯦꯝꯕꯤ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯔꯝꯕ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎꯅꯤꯒ ꯈꯪꯗ ꯃꯈꯩ ꯇꯣꯅꯨꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯇꯣꯅꯨꯁꯨ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯞꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯝꯃꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯇꯣꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯔꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯨꯅ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯕꯥ ꯄꯥꯈꯠꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯅꯝꯃꯗ ꯍꯥꯏꯌꯨꯁꯦ ꯏꯅꯝꯃ ꯏꯃꯥꯅ ꯆꯩ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯏꯕ ꯏꯅꯝꯃ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯩ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯪ ꯂꯥꯛꯑꯣ ꯑꯩꯅ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯅꯪ ꯅꯥꯎ ꯆꯥꯎꯔꯦꯅꯦ ꯅꯪ ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯦꯕ ꯅꯪ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯃꯅꯦꯝꯅ ꯃꯃꯧ ꯑꯣꯠꯄꯗꯧꯅ ꯑꯁꯤ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯣꯠꯄꯤꯔꯤꯁꯤꯕꯣ ꯊꯦꯝꯕꯤ ꯁꯥꯎꯅ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯀꯥꯟꯗꯅꯦ ꯑꯩꯁꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯕꯅꯦ ꯋꯥꯏ ꯑꯃ ꯁꯪꯒꯗꯧꯕ ꯑꯗꯨꯗꯤ ꯑꯋꯨꯟꯄꯣꯠ ꯄꯤꯔꯛꯑꯣ ꯑꯩꯅꯅꯦ ꯌꯨꯝ ꯄꯥꯟꯖꯈ꯭ꯔꯒꯦ ꯅꯪ ꯑꯋꯨꯟꯄꯣꯠ ꯄꯥꯝꯕ꯭ꯔꯥ ꯍꯥ ꯑꯋꯨꯟꯄꯣꯠ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯅꯨꯕꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯐꯨꯕ ꯍꯧꯔꯛꯏ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯗꯕ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯊꯦꯝꯕꯤꯗꯨ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯃꯆꯥꯕꯨ ꯇꯞ ꯇꯥꯃꯈꯩ ꯐꯨꯔꯝꯃꯤ ꯊꯃꯣꯏꯗꯗꯤ ꯃꯆꯥꯅ ꯈꯥꯡꯂꯤꯕ ꯑꯌꯣ ꯆꯩꯅꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯥꯕ ꯆꯩꯅꯥ ꯑꯃ ꯄꯨꯔꯤꯕꯅꯤ ꯅꯨꯡꯁꯤꯗꯕꯒꯤ ꯐꯨꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯍꯦꯃꯟꯕꯅ ꯁꯣꯏꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯗꯨ ꯆꯩꯅꯥ ꯈꯖꯤꯛ ꯄꯤꯕꯅꯤ ꯊꯦꯝꯕꯤ ꯃꯆꯥꯕꯨ ꯐꯨꯈꯩ ꯐꯨꯔꯒ ꯑꯃꯨꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯂꯛꯂꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯗꯅ ꯑꯁꯨꯛ ꯋꯥꯅ ꯁꯦꯟꯅꯕꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯆꯦꯅ ꯄꯨꯡ ꯂꯩꯔꯤꯕꯁꯦ ꯅꯣꯡꯃꯇ ꯅꯪꯗꯧꯅ ꯇꯧꯗꯦꯅꯦ ꯑꯁꯨꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯪꯒꯤ ꯍꯥꯛꯇꯛꯇ ꯏꯃꯨꯡꯒꯤ ꯏꯖꯠꯁꯦ ꯂꯩꯈꯥ ꯊꯥꯒꯗꯧꯔꯤꯌꯦ ꯇꯣꯅꯨꯁꯨ ꯀꯞꯂꯤ ꯆꯩꯅꯥꯗꯨꯕꯨ ꯈꯥꯡꯗꯨꯅ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ ꯋꯥꯁꯥ ꯁꯥꯖꯩ ꯑꯗꯨꯅ ꯀꯟꯈꯤꯕꯒꯤ ꯃꯨꯁꯨꯛ ꯃꯨꯅ ꯗꯥꯛꯐꯝ ꯑꯗꯨꯁꯨ ꯇꯥꯔꯤ ꯊꯥꯅꯤꯜ ꯊꯣꯡꯒꯥꯜ ꯑꯗꯨ ꯆꯪꯂꯛꯄꯗ ꯃꯃꯥꯒ ꯃꯆꯟꯒꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯄ꯭ꯔꯕ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯍꯪꯂꯛꯏ ꯃꯥ ꯀꯩꯗꯧꯔꯒꯦ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯁꯤꯕꯣ ꯀꯩꯒꯤꯅꯣ ꯀꯅꯥꯅꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯥ ꯀꯩꯗꯧꯔꯒꯦ ꯀꯩꯒꯤꯅꯣ ꯏꯃꯥꯒꯤ ꯆꯪꯒꯅ ꯀꯞꯄꯤꯁꯤꯕꯣ ꯊꯕꯥ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯊꯥꯅꯤꯜ ꯀꯞꯂꯒ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯥꯔꯤꯕ ꯗꯥꯛꯐꯝꯁꯤꯡ ꯑꯗꯨꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨ ꯊꯝꯗꯨꯅ ꯇꯣꯝꯕꯤ ꯏꯆꯟꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯁꯤ ꯇꯣ ꯏꯃꯥꯅ ꯅꯪꯕꯨꯅꯦ ꯅꯨꯡꯁꯤꯕꯒꯤ ꯐꯍꯟꯅꯤꯡꯗꯅ ꯇꯧꯔꯤꯅꯤ ꯏꯕꯨꯡꯅ ꯍꯥꯏꯒꯗꯕꯗꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯪ ꯇꯞꯄꯨ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯨ ꯀꯩꯗꯧꯅꯨꯡꯗ ꯊꯛꯈꯥ ꯈꯪꯗꯕ ꯇꯧꯒꯅꯨ ꯃꯗꯨꯅ ꯅꯪꯕꯨꯁꯨ ꯏꯕꯨꯡ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯒꯗꯧꯔꯤꯕꯅꯤ ꯇꯣꯅꯨ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯕꯨꯡꯗ ꯇꯞꯅ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ
Tacho, ay lale. Tacho, iba, inama. Ay lale, ay bumutagang iyo. Thembi tapna Imagi bema, imana na pupaning badagi. Isagi mapamda. Sainayam tigre. Ima, nachalan. Imana, nachay mapaning magidamang. Sainalising piraso. Nachana warang palay tiya ima. Thembi masabu konduna kapli thanil masalgi mataw asida harauzai thabana. Atombi tuusin. Ngasidagi dinya aikhoi punna haraw nungai leminarasi. Thembi na ibema nang ngasidagi wakhal taro ko. Hoi ma, ay wakal tarage. Asumna numit asidagi tonusu wakhal taraduna nungaiba punsi mahing ama oiduna laikhirami. Ay silay sabi habdu parabani hausi. Ay nathang makungthangda imana to yung yingsingadaba nati. Thaina, kunung suringi matamda nupi na mapal thokpa yade ama mathing na thoai dai bado madu ai gi yeknabani. Ay khoi sumini na. Nupagum na thabak subudi ngamlaga ay khoi na karigi makhoi budi ki ganiya. Asigum mathasagi wahi asida ngasai makai wangang lamba thagoidu hina sagatu na masa nupi desai. Nang mangai ni thongna phaba. Adu oiraga nupa onkhrodana. Satliba sajati satna marola butuga chariba. Hayeng khudong thiba manangbada leikai gi mising asina khuba khuduna. Nangodo onsinda noknabiba soiroi ko. Mathawna leiba kanano tholo hainine masamdo khudangi to hekta hai. Asumna leisaringi matamda ining ikha khra tamhodana karam matamda ining ikha tamlugani ima. Kamai yadorige ba. Mi na ngangliba sitati nang sinupi ni haibani ne. Mamado onsinduna. Aibu kayam akaiba thabak tawrubage. Yana yana chaliba haibaduni. Haujik sundangi sia nupa unaba thokai na tawriba oirini ne. Khanglaba na troimana khanglabdi yar tumi leibiro. Satpa yar. Ngak leirabadi numi su taraklani imungda sak. Numi tajinge iste chatlugi thuna halaki. Yaroi haibani ne. Namalu khrabi aibu laikai mang asti yonaba thabak nang khak tawkudu ko. Imabu yonmana tiye aigi sia aigi punsigi sangyeng amani. Numi khudingi nupa sin unaba. Adubu nangi karama makalgi sangyeng no. Karama sangyeng no. Thagoigi masanupi ngakta ani poi thasana ahanni. Thasa magi lamchat asi karino matawi. Magi mong mataw asi thagoina kaya pamde adu manadi mana tariba sina jumlabani haina leisai. Mahak asi leisabi mapung pharabani. Nupa su yamna koi aduna nupa unabani haiduna yumdagi hekta thokki. Asigumba sajat asidani thagoini hena sauba. Ngasi su haujiksu masanupigi mataw asida sauraduna wa hairamlibani. Adubu masanupini hekta magi thokpa makhumlei. Thasana mamagi pakhum adubu pi. Ima nasaina khangnariba nupa singsa ina kaira khunba silthum yamna paiba sanga saw masa ngaktani. Makoidagi nasaina khajik lauthok sathokpani. Is yada ngamli masana yemune. Mina khanglaga nangmu kari naina khidawrige. Kari haina khidawriya. Ho kari saina roi. Nasaina tawrisya makoi mayam maraktagi aphaba aina haibada yagadaba karama nupa yawi aina sangyeng tawribani. Aphaba hayeng tungda aina haibada hingadaba nupaduda aina hekta leisingani masini ima. Nangidu mit yamna nama thabakni. Nupina tungda tawhaideko. Karigi tawhaidabano daima. Nupa makoina nupi mayam makoibadi yaraga nupi aikhoina karigi nupa mayam makoibadi yaroi. Karigi no haibani nangna hiram khudingmakta nupa nupi anibu thak manana thambagi wa nganglibase. Khunai ama haibase khunaidu hingliba nupa nupi makoi anitana semani. Masida makoina karigi hena sawhangani. Imagi hek launeringai matamsi thengkhre. Mi ngairaga leiramani ai chalage. Sanaba thorakpasida thagoina. Satkino haibani nangbo haima. Satkino haibani he. Masi sum satkini he. Thajadi manabu tawge haina khankrabadi tawdana tokpa natte aduna mahak chatkre. Thagoina koiraw lauduna hayowi. Haroi dawri e mase haroi dawri e yam haroi dawri. Asuk yamna ngangna masa sibu karino haibani. Wakhal khajikta phawtadaba. Karama haina aibu mabu ngangna sige. Mamai leiduna nakalda lariba inkhol laduda numidangi insang heknaba mahak jangsinki. Somdana kulgi makha thangmuda leiba pukridugi mapalda thoma mathanda phamduna thajabu lakpa ngaiduna leiri. Amuk-amuksu manakta taba nungla leitumla khunduna pukriduda langi.
ꯊꯥꯖꯁꯨ ꯊꯣꯝꯕꯕꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯍꯥꯏꯔꯤ ꯇꯥ ꯊꯣꯝꯕ ꯑꯩ ꯂꯥꯛꯏ ꯀꯌꯥꯝꯕꯨ ꯀꯨꯏꯔꯒꯦ ꯉꯥꯏꯕ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯀꯨꯏꯕ ꯍꯥꯏꯕꯨ ꯇꯨꯝꯂꯨꯔꯗꯤ ꯃꯤꯀꯞ ꯑꯃꯅꯤꯅꯤ ꯁꯣꯏ ꯇꯨꯝꯂꯨꯔꯅꯤ ꯑꯁ ꯑꯗꯨꯗꯤ ꯅꯪ ꯌꯥꯝ ꯋꯥꯔꯝꯃꯅꯤ ꯋꯥꯗꯤ ꯑꯩ ꯀꯩꯁꯨ ꯋꯥꯖꯗꯦꯀꯣ ꯅꯪꯕꯨ ꯉꯥꯏꯕꯁꯤꯅ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯇꯅ ꯑꯗꯨꯝ ꯉꯥꯏꯗꯨꯅꯁꯨ ꯂꯥꯛꯂꯤꯕꯗꯨꯅꯤ ꯋꯥꯔꯧꯕꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯌꯥꯎꯗꯤ ꯌꯥꯎꯏꯀꯣ ꯇꯥ ꯊꯣꯝꯕ ꯁꯤ ꯉꯥꯡꯗꯨ ꯂꯩꯔꯅꯨ ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯂꯕꯅꯤꯅ ꯆꯠꯀꯦ ꯍꯥꯏꯔꯛꯂꯅꯤ ꯊꯦꯡꯅꯁꯨ ꯂꯥꯛꯄ ꯊꯥꯖ ꯊꯣꯝꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯍꯣꯁꯤ ꯐꯥꯎꯗꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯊꯣꯛꯂꯛꯈ꯭ꯔꯕ ꯏꯃꯥꯅ ꯆꯠꯄ ꯌꯥꯔꯣꯏꯅ ꯈꯥꯝꯗꯅꯅꯦ ꯑꯗꯨꯝ ꯂꯩꯔꯤꯕꯅꯦꯃꯤ ꯑꯗꯨꯒꯤꯅꯦ ꯊꯦꯡꯈ꯭ꯔꯤꯁꯤ ꯑꯗꯨꯗꯤ ꯅꯣꯏ ꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦꯅꯦ ꯀꯩꯅꯣꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯅꯤ ꯀꯩꯗꯧꯉꯩ ꯆꯦꯟꯁꯦ ꯍꯥꯏꯕꯅꯣ ꯇꯥ ꯊꯣꯝꯕ ꯅꯪ ꯑꯃ ꯆꯦꯟꯕꯒꯤ ꯋꯥ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯑꯩ ꯇꯜꯂꯤꯀꯣ ꯑꯩ ꯃꯗꯨ ꯉꯝꯈꯤꯔꯣꯏ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯨꯝꯗꯅ ꯏꯃꯥꯅ ꯅꯨꯄꯤ ꯄꯤꯁꯤꯜꯂꯣꯅ ꯑꯃꯨꯛꯇꯕꯨ ꯂꯣꯏꯔꯕꯅꯤ ꯑꯩ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯉꯝꯂꯣꯏ ꯍꯦꯛꯇ ꯍꯥꯏꯕ ꯊꯥꯖ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯝꯃꯨ ꯀꯩ ꯅꯨꯃꯤꯠꯇ ꯆꯦꯟꯁꯤꯒꯦ ꯇꯥ ꯊꯣꯝꯕ ꯅꯪꯕꯨ ꯑꯃꯨꯛꯇ ꯉꯥꯏꯈꯣꯗ ꯅꯪꯅ ꯆꯦꯟꯕꯒꯤ ꯋꯥ ꯄꯜꯂꯛꯄꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯂꯥꯎꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ ꯐꯥꯒꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯈꯤꯕꯗꯨꯗꯤ ꯄꯨꯔꯛꯄ꯭ꯔꯥ ꯁꯤꯜꯗꯨꯔꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯪ ꯑꯗꯨ ꯄꯨꯕꯤꯔꯛꯄ ꯐꯔꯦꯗ ꯑꯩꯗꯤ ꯅꯪ ꯁꯦꯜꯗꯣ ꯄꯨꯔꯛꯑꯝꯗ꯭ꯔꯗꯤꯅ ꯈꯜꯂꯨꯔꯤ ꯅꯪꯅ ꯍꯥꯏꯕ ꯑꯝꯇ ꯑꯩꯅ ꯀꯥꯎꯕ ꯂꯩꯇꯦꯀꯣ ꯑꯩ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤ ꯍꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯅ ꯎꯅꯁꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯣꯛꯂꯛꯏꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯄꯨꯕꯁꯤꯅꯤ ꯊꯥꯖ ꯉꯁꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯁꯤꯕ ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯃꯥꯒꯤ ꯃꯐꯝꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯁꯨꯝ ꯇꯛꯁꯤꯜꯂꯛꯄꯁꯤꯗ ꯊꯥꯖ ꯃꯁꯥꯗꯣ ꯃꯗꯨꯗ ꯐꯝꯗꯨ ꯂꯩꯕ ꯍꯩꯅꯔꯛꯇ꯭ꯔꯤ ꯑꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯊꯣꯝꯕꯅ ꯍꯥꯏ ꯍꯧꯒꯠꯂꯤꯕꯗꯨ ꯀꯔꯤꯒꯤ ꯌꯥꯔꯦ ꯍꯥꯏꯔꯣ ꯇꯥ ꯊꯣꯝꯕ ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯅꯦ ꯁꯨꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯀꯣ ꯊꯣꯝꯕ ꯆꯍꯤ ꯈꯖꯤꯛ ꯍꯩꯖꯤꯜꯂꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯊꯥꯖꯕꯨ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯃꯌꯨꯝꯗꯁꯨ ꯃꯃꯥꯅ ꯃꯃꯨ ꯄꯨꯁꯤꯜꯂꯛꯇꯕ ꯍꯥꯏꯅ ꯒ꯭ꯔꯤ ꯍꯦꯛ ꯇꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯊꯥꯖ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯪꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯁꯨ ꯊꯥꯖꯗ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯇꯛꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯂꯩ ꯑꯗꯨꯅ ꯃꯍꯥꯛ ꯆꯦꯟꯕ ꯆꯣꯡꯕ ꯌꯥꯗꯦ ꯃꯁꯤ ꯃꯍꯥꯛ ꯈꯪꯅ ꯆꯠꯂꯤ ꯊꯣꯝꯕ ꯁꯧꯒꯠꯇꯨꯅ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯪ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯥꯏꯅꯦ ꯃꯗꯣ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯦ ꯍꯥꯏꯕ ꯌꯨꯝꯗ ꯏꯃꯥꯅ ꯊꯨꯅ ꯍꯜꯂꯛꯑꯣ ꯍꯥꯏꯔꯤ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯨꯔꯛꯂꯕꯗꯤ ꯄꯤꯕꯤꯔꯣ ꯁꯦꯜ ꯑꯁꯤꯗꯤ ꯄꯤꯅꯤꯅꯤ ꯅꯪꯅ ꯄꯤꯌꯨ ꯍꯦꯛ ꯍꯥꯏꯕꯒ ꯑꯩꯅ ꯍꯥꯟꯅ ꯄꯤꯕꯅ ꯍꯥꯟꯕꯅꯤ ꯊꯥꯖ ꯅꯪꯕꯨ ꯑꯃꯨꯛꯇ ꯌꯥꯔꯨꯕ ꯃꯁꯤꯗ ꯊꯥꯖꯅ ꯊꯣꯝꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯜꯗꯨ ꯅꯧꯊꯗꯨꯅ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏ ꯇꯥ ꯊꯣꯝꯕ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯩꯁꯥꯗꯨꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯅꯪꯇꯒꯤ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯀꯩꯗꯧꯔꯒꯦ ꯏꯅꯥꯛꯇ ꯑꯣꯏꯅ ꯂꯦꯡꯗꯅ ꯊꯝꯅꯤꯡꯂꯕꯗꯣ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯅꯨꯃꯤꯠ ꯊꯥꯕꯨ ꯍꯨꯏꯅ ꯆꯥꯕꯗꯧꯅ ꯍꯨꯏꯅ ꯆꯥꯗ꯭ꯔꯁꯨ ꯍꯧꯗꯣꯡꯅ ꯆꯥꯈ꯭ꯔꯕꯅꯤ ꯑꯁ ꯅꯪꯁꯤꯗꯤ ꯅꯪꯅꯦ ꯋꯥꯈꯜꯅꯗꯤ ꯈꯜꯂꯨꯀꯣ ꯑꯩꯅꯦ ꯀꯩꯅꯣꯝ ꯌꯥꯝ ꯇꯧꯔꯤꯖꯥꯠꯅꯤ ꯃꯇꯥꯡ ꯍꯦꯛ ꯆꯥꯕꯒ ꯑꯩ ꯍꯥꯏꯔꯛꯀꯦ ꯉꯥꯏꯉꯝꯗꯕ ꯇꯧꯅꯨꯋꯣ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯩ ꯂꯩꯊꯣꯛꯏ ꯊꯣꯝꯕꯅ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯉꯥꯏꯈꯣ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯃꯁꯤꯗ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯍꯩꯃꯥ ꯑꯩꯕꯨ ꯈꯥꯝꯃꯛꯇꯤ ꯑꯩꯅꯗꯤ ꯃꯥꯒꯤ ꯁꯦꯜꯁꯦ ꯂꯧꯈꯤꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯍꯟꯖꯤꯟ ꯑꯩꯅ ꯄꯤꯔꯣ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯏꯀꯥꯏ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯩꯕꯨ ꯑꯗꯨꯝ ꯆꯠꯄ ꯇꯥꯔꯗ꯭ꯔꯥ ꯁꯦꯜ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯃꯥꯕꯨ ꯎꯅꯕ ꯊꯣꯛꯂꯛꯏꯁꯦ ꯍꯩꯃꯥ ꯁꯨꯝ ꯀꯧꯔꯛꯇꯤ ꯃꯁꯤ ꯊꯥꯖ ꯅꯨꯄꯥ ꯅꯍꯥꯗꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯌꯥꯝꯅ ꯊꯤ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯠꯇꯒ ꯃꯍꯥꯛ ꯈꯪꯅꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯎꯅꯩ ꯃꯈꯣꯏꯗꯒꯤ ꯁꯦꯜ ꯊꯨꯝ ꯂꯧꯊꯣꯛꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯅꯨꯄꯥꯁꯤꯡꯗ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯐꯥꯎꯕ ꯁꯥꯍꯜꯂꯤ ꯊꯣꯝꯕꯅ ꯊꯥꯖꯕꯨ ꯀꯧꯏ ꯊꯥꯖ ꯅꯪꯒꯤ ꯁꯦꯜ ꯍꯥꯏꯗꯨ ꯄꯨꯈꯤꯗ꯭ꯔꯤ ꯉꯥꯏꯈꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄꯁꯤꯗ ꯊꯥꯖ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯖꯕꯅ ꯂꯣꯏꯖꯔꯦ ꯃꯍꯥꯛ ꯆꯞ ꯂꯦꯞꯄꯤ ꯊꯣꯝꯕꯅ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯦꯜ ꯄꯨꯈꯤꯗ꯭ꯔꯤꯅ ꯀꯧꯔ ꯃꯥꯜꯂꯤ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯊꯣꯝꯕꯅ ꯁꯦꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯁꯨꯔꯕꯅꯤ ꯊꯥꯖꯅ ꯁꯦꯜꯗꯨ ꯂꯧꯁꯤꯜꯂꯤ ꯃꯗꯨ ꯐꯪꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯔꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯝꯃꯤ ꯅꯪꯁꯤ ꯌꯥꯝꯅ ꯐꯩ ꯑꯩꯅ ꯍꯥꯏꯔꯤꯈꯩꯁꯨ ꯌꯥꯏ ꯑꯩꯅꯗꯤ ꯑꯗꯨꯝ ꯅꯪꯅ ꯍꯥꯏꯕ ꯌꯥꯕ ꯑꯗꯨꯒ ꯅꯪꯅꯗꯤ ꯑꯩꯅ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯍꯣ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯏꯃꯥꯅ ꯉꯥꯏꯔꯝꯂꯅꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯧ ꯆꯠꯂꯣ ꯊꯥꯖ
ꯃꯈꯣꯡ ꯊꯨꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯋꯥꯡꯂꯦꯟꯅ ꯃꯁꯤꯕꯨ ꯌꯦꯡꯗꯨꯅ ꯏꯆꯦ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯊꯕꯛ ꯆꯠꯂꯨꯕꯅꯤ ꯊꯕꯛꯂ ꯅꯨꯄꯥ ꯎꯅꯕ꯭ꯔꯥ ꯑꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯇꯨꯃꯤ ꯂꯩꯖꯧꯀꯣ 이제 난 크라디 레무고 미나 반사된 강나드라바니 헤이 뚜밀레요 낭나 까리 강하다나 하이람두네 이몽데 쌍키 누미당 오이생크리 타고이네 사쿰데 싹톰리 마신다나 무름무름 손부수 lep디 짠빠다니 막나 칼리브시 용기 타박 매암시디 미친 한나 바우 옌로이 마마 아이나 로이나 떠우나 레이 마시 힌바다 양 헬라바니 마시 왕레는 쌍악두나 마마다 하이 이마 이거이세세 누빠 양 꼬이 마네 ꯃꯃꯥꯡ ꯂꯩꯀꯥꯏ ꯊꯝꯕꯧꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯏꯔꯛꯏ ꯃꯁꯤ ꯇꯥꯔꯗꯨꯅ ꯊꯥꯖꯁꯨ ꯐꯠ ꯆꯪꯂꯦ ꯃꯧꯄꯥꯗꯤ ꯌꯦꯡꯗꯨꯅ ꯍꯥꯏ ꯊꯝꯕꯧꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯀꯔꯤ ꯍꯥꯏꯔꯤꯅꯣꯕ ꯅꯪꯁꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯅꯨꯄꯥꯗꯒꯤ ꯁꯤꯜ ꯌꯥꯝ ꯂꯧꯊꯣꯛꯏ ꯍꯥꯏ ꯃꯁꯤꯗ ꯊꯥꯖꯅ ꯁꯥꯎꯗꯨꯅ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯤ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯗ ꯍꯩ ꯅꯪ ꯈꯔ ꯍꯜꯂꯨꯀꯣ ꯃꯤꯅ ꯉꯥꯡꯅꯩ ꯍꯥꯏꯔꯤꯕꯁꯦ ꯏꯃꯥ ꯏꯀꯥꯏꯖꯩ ꯏꯃꯥ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨ ꯃꯊꯧ ꯌꯥꯝ ꯂꯩꯇꯕ ꯅꯨꯄꯥꯅꯤ ꯏꯁ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯂꯒ ꯑꯩꯅ ꯌꯥꯕꯤꯗꯕꯗꯨꯗ ꯃꯥꯅꯁꯨ ꯑꯩꯒꯤ ꯃꯔꯝꯗꯅꯦ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯁꯣꯏꯅ ꯑꯣꯏꯔꯝꯒꯅꯤ ꯏꯁ ꯃꯥꯅꯒ ꯑꯗꯨꯝꯅ ꯇꯧꯕ ꯁꯥꯏ ꯃꯥꯅꯦ ꯃꯥ ꯍꯌꯦꯡꯗꯤ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯍꯩ ꯅꯨꯄꯥ ꯅꯍꯥꯒ ꯃꯥꯟꯅꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯣ ꯏꯃꯥ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦ ꯍꯌꯦꯡꯗꯤ ꯈꯪꯅꯤ ꯍꯥꯏꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯐꯠ ꯊꯣꯛꯈꯤ ꯊꯥꯒꯣꯏꯅ ꯍꯥꯏꯖꯩ ꯃꯁꯤꯕꯨ ꯀꯔꯤ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤ ꯈꯖꯤꯛꯇꯁꯨ ꯂꯤꯔꯤ ꯈꯣꯏꯔꯤꯡ ꯂꯩꯇꯦ ꯃꯁꯤ ꯋꯥꯗꯧꯔꯤꯗ ꯋꯥꯡꯂꯦꯟꯅ ꯏꯃꯥ ꯑꯩꯈꯣꯏ ꯏꯟꯖꯥꯡꯁꯦ ꯀꯩ ꯊꯣꯡꯉꯤꯅꯣ ꯀꯔꯤꯕꯨ ꯊꯣꯡꯅꯤ ꯑꯔꯩꯕ ꯑꯃ ꯊꯣꯡꯂꯤꯕꯅꯤ ꯍꯋꯥꯏꯁꯤꯈꯣꯏ ꯏꯃꯥ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯍꯥꯎꯈꯤꯗꯦ ꯅꯪ ꯑꯃꯅ ꯑꯍꯥꯎꯕ ꯆꯥꯅꯤꯡꯈ꯭ꯔꯕ ꯆꯠ ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯨꯁꯣ ꯍꯧꯒꯠꯇꯨꯅ ꯏꯟꯁꯥꯡꯗꯤ ꯍꯧꯍꯜꯂꯣ ꯍꯥꯏꯁꯤꯅꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯊꯥꯒꯣꯏꯁꯨ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯃꯈꯥ ꯆꯠꯊꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯗꯨ ꯊꯥꯖ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯊꯝꯕꯧ ꯍꯣꯏꯗ ꯆꯠꯂꯤ ꯃꯈꯣꯏ ꯌꯨꯝꯗ ꯆꯪꯗꯨꯅ ꯇꯥ ꯊꯝꯕꯧ ꯇꯥ ꯊꯝꯕꯧ ꯂꯩꯕ꯭ꯔꯣ ꯏꯃꯨꯡꯗꯒꯤ ꯊꯝꯕꯧꯒꯤ ꯃꯃꯥ ꯂꯩ ꯃꯍꯜꯗꯨ ꯊꯣꯛꯂꯛꯏ ꯃꯥꯅ ꯍꯪꯉꯤ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯏꯅꯦ ꯇꯥ ꯊꯝꯕꯧꯗꯤ ꯉꯥꯕꯨꯡꯇ ꯀꯧꯊꯣꯛꯄꯤꯔꯣ ꯃꯥꯗꯤ ꯄꯥꯠꯂꯣꯝꯗ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈꯤꯕꯅꯤꯅꯦ ꯍꯜꯂꯛꯇ꯭ꯔꯤ ꯃꯉꯣꯟꯗꯕꯨ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯄꯥꯠꯇ ꯍꯥꯏꯕ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯗꯨꯅ ꯄꯥꯠ ꯇꯝꯅ ꯆꯠꯂꯤ ꯄꯥꯠꯄꯥꯜ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯊꯝꯕꯧꯕꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯅꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯁꯖꯤꯛ ꯐꯥꯜꯂꯤꯕ ꯊꯝꯕꯧꯕꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯃꯥꯅ ꯇꯥ ꯊꯝꯕꯧ ꯑꯩ ꯅꯪ ꯊꯤꯔꯛꯏꯅꯤ ꯊꯝꯕꯧꯗꯤ ꯊꯥꯖꯅꯒ ꯃꯥꯕꯨ ꯑꯗꯨꯝꯅ ꯊꯤꯔꯛꯄꯗꯨꯗ ꯏꯪꯉꯪꯉꯛꯏ ꯁꯖꯤꯛ ꯐꯥꯟꯕꯗꯨ ꯇꯣꯛꯇꯨꯅ ꯅꯪ ꯂꯩ ꯊꯤꯔꯛꯏꯕ ꯀꯩ ꯅꯨꯃꯤꯠꯅꯨꯅꯤ ꯊꯥꯖ ꯉꯁꯤꯁꯤꯕꯨ ꯅꯨꯃꯤꯠꯁꯦ ꯅꯣꯡꯆꯨꯞꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ꯭ꯔꯥ ꯊꯥꯖꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯏꯁ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯅꯪꯅ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯕꯣ ꯑꯩꯅ ꯀꯔꯤ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯏꯕ ꯇꯥ ꯊꯝꯕꯧ ꯑꯗꯨꯝꯅ ꯈꯛꯇꯧꯅꯨ ꯆꯨꯝꯅ ꯂꯩꯉꯁꯤ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯁꯟꯗꯣꯛꯄ ꯁꯥꯔꯤꯅꯣ ꯇꯧꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯊꯝꯕꯧꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯅꯣꯛꯊꯣꯔꯛꯂꯦ ꯊꯥꯖꯕꯨ ꯌꯦꯡꯗꯨꯅ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤꯀꯣ ꯃꯇꯨꯡꯗ ꯇꯧꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯃꯁꯤꯗ ꯊꯝꯕꯧꯅ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯆꯞ ꯂꯦꯞꯇꯨꯅ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯪꯅ ꯌꯥꯗꯕꯒꯤꯅꯤ ꯃꯗꯨꯗꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯀꯔꯤ ꯑꯣꯏꯗꯅ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯌꯥꯗꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯍꯧꯖꯤꯛ ꯂꯣꯏꯅꯔꯤꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯦ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯄꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯍꯣ ꯑꯗꯨ ꯈꯪꯂꯕꯗꯤ ꯅꯁꯥꯅꯅꯦ ꯈꯣꯡꯐꯝꯗꯣ ꯑꯗꯨꯝ ꯍꯟꯗꯣꯛꯆꯧ ꯅꯨꯡꯁꯤꯕꯁꯤꯕꯨ ꯂꯥꯏꯔꯤꯛꯅ ꯈꯨꯟꯕꯅ ꯈꯥꯏꯕ꯭ꯔꯅꯦ ꯃꯗꯨꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯒꯤ ꯋꯥ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯕ ꯃꯤꯒ ꯅꯨꯡꯁꯤꯅꯒꯗꯕ ꯅꯨꯄꯤꯗꯣ ꯅꯠꯇꯦ ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯄ ꯁꯅꯥ ꯂꯨꯄꯥ ꯁꯥꯟꯕꯁꯤꯔꯣ ꯅꯪꯒꯤ ꯂꯝꯆꯠ ꯃꯁꯤꯗ ꯊꯥꯖꯅ ꯁꯥꯎꯅꯤꯡꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯊꯝꯕꯒꯤ ꯃꯃꯥꯏꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯈꯪꯕꯩꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯗꯨ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪ ꯈꯨꯠ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅ ꯅꯨꯄꯤꯅꯕꯨꯗꯨ ꯉꯝꯕ ꯅꯪꯅ ꯑꯩ ꯁꯦꯟꯅꯕꯗ ꯌꯥꯝ ꯋꯥꯔꯝꯂꯅꯤꯕꯣ ꯃꯇꯝꯕꯨ ꯃꯥꯡꯗ꯭ꯔꯣ ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯪꯕꯨ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯒꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯃꯗꯨꯅ ꯅꯪꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯇꯥ ꯊꯝꯕꯧ ꯅꯪ ꯈꯨꯄꯥꯛ ꯑꯃꯨꯛ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯪꯅ ꯉꯁꯤ ꯇꯧꯔꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯅꯣꯡꯃꯗꯤ ꯅꯪ ꯁꯣꯏꯗꯅ ꯅꯄꯤꯗꯒꯤ ꯅꯄꯤ ꯇꯥꯔꯛꯀꯅꯤ ꯍꯥꯏꯌꯣ ꯅꯨꯛꯆꯅꯤꯡꯗ꯭ꯔꯥ ꯃꯤꯁꯤꯡꯁꯦ ꯖꯥꯠ ꯖꯥꯠꯅꯤꯀꯣ
Makha tana ngangnaba talladuna mahak mamai leiduna phat chatki thambauna mathamoida haijahoi thaza ai nangmuri thamoi sengna nushije ko adubu nangna deise lairabani haiduna nushiba ngamdabani ko adubu ai ngaige ai nangmu ngaige mabu yengna lehawi thaza masindu penna thambauda nganglamlabada mathamoidu khra nungaijari numina koktondagi khasi haithagi matam adwaidani makuta sel khra paiduna masi ayingbigi mayumda chatlami hoi che loidribu chalase loire thoklage pidu mayandu thoklai thajana phajara yari che chalase kharama ke semgi tawbunida chalase sumangda kumthai makhoi ani puna chatminai lambida chatna chana amuk wari sanai thajana hagi selbu pirabo pibudu pirai si phauda odol wana ngangna khrab na sintiani thaza si phangna hotnabada khanau kaisa kra kangbu jani isini haidur wasima noita ning themse ngangnaba yamna waide thaza khasik ek penchaduna wamani hairubadane phugi ga sayiga as nangnadi khangjib kaino aisibo taning themgana khoini nushinaratlaga luhongli natro adubudi manini aduda kedoraba khangdida thaza mangoda lerakpasa aidi ininga mai tungjade kaino aisibo ho aina ngarangdo silkra piyu fruit amaga pi maga legena haiba aduda mana su yadaba aisu phana kanadi ngangmani usina sina ngasayukne mahagna pangsalamdaida silse khradi pirami ainadi ani legi khanbani oidi oiroi fruit la kainom dang leiragi adugi bu kaino icha engona sil yauri pi dusu pulap adum leiro ai leibiragi yarani da thaza kai yabano ai dum leiragi aina su isi kainom leigi haina sum khalaklibani ai bu thaza isina su aigi mating ba bangi basidi aina nupa unaba sat khudingda isiga su tum chatminai ngai khoni thaza nangdi yamna phare ko nupa ina khunba mayama khangnarabanina silga watrib aibu noita ning themse khangandana ina khunmu nupa ma naronda koibuna phadori bazala masigi wafam asida thazana masida muni yengduna kainoi che nang soigumna laina na bahur abo sumakal sida jazat khalaiba ikusidadi silsiki da paidredo phaza phi phaneksu setningi iningi ahawu su janingi amatadi phangtre adu oiragana ameita koiraga yenglasi haira khanbudi khanba aduda amuki zarib amatakona koibu kaidoge isina upamlabadi hayeng mekta isinki nupagidi kishuwate nangtani thazana noktuna adubudi ai haridana aduna ba yausi nungaina setningbada set chaningbada sa lairibasi kalak chakhreida ko ibema nangi punsi se hoise thoklaba ma laksarasani ayekta semagi ayeng bisu thazaga loina rubudagi tinarubudagi asigum phatta wakal kayama magi masada lakre makhoi ani hausikti kaithel diori kaithel manungda makhoi ani sangre mathangi numiki nungthilni thaza nupa unaba chatnaba amuk sem sarai ngasidi mahak masayamna nale ngarang mahakna kaitheldagi lairuba phi phanek hanbudu seli mangolda thoktuna ukhongtenda theliba mingsela du yengi thagoina masanupina amuk chanaba tharanglibudu ureduna amuk chanaba thoraklabra nang hoima kaya dun yengune ibema nang sinupini haibani nang masi kawbro kainoima nupi oibaduna bu phanek setlibasini phanek tu setlabadi nupi magi magul ngakna kharasu lemna leyu haibani kadaidagi lembano deima mamagi nakta sangsinduna ngasidi sanagi khudok ma phangdoini adugini aina sumna nana losilibasi kadaidagi sanagi khudok nangde kaino imabu ngawbro hona saina ngasi unarudong nupase sel yamna payu masani ngasi se managi sanagi khudok masarakani adulobu chaliba imagi bema nangbu hembalida nangna tawribado yamna pattaba thabak amani taw chakinu ko chanambulo silabasi chakhinoi adu oirabusu sakhino haribasi aidi chalani sanai khudopna aibu ngaidu leiramani pumloi hek loida aigi isase hai nama aina haibadu nangna yadrabanina hayeng phatanungdo oirakpada nang ima haina khak hairakanu ko thaza mamana hariba wafam aduga tade khai thuna chatkre chingya dudani nongbal kauba nupasi kaya mathong sade nupi angang kayaga loinaruba misak amani
Handakna amuk Thazaga thengnabani. Thazaga thengnabasida magi masada ikhau langbagi ihul amadi phawdra leikrabani. Matang tanja saba mangaiduna mahak khawgangnana leibani. Ngasi mahakna asipa mafam singya sida unasi sanagi khudok mo pige haina haribasigi maramsu yamna saungna lei. Ina kaira khunba masani mahak asigumba nongbalgi aronba lamchat asi Thazana karisu khangba natte. Thazana khangba haibabu nongbal asi ina kaira khuli haiba si khaktani. Aduna mangondagi su themdoktuna lauthoknaba hotnai. Ngasi mahakna magi sanai khudok amasai madu pige tolo haina haiba sida Thazadi yamna harausai. Asigumbada yamna sopa nupini mahak. Sinyagi lambiduda mahak mathanta karisu khandana chatli. Nongbalbu ubra haina mahak amuk siyengi. Ta nongbaldubu laklaba chatla. Swaida leibadi udi mahabu. Sinya domda hena sangsili. Handak yenglubadudadi sinya domda nongbalna leptu leibadu uri. Asida leirini. Nongbalna su Thazabu uri mabukningda khalli. Balakdi laise. Ngasidi ina pamlibse soina pangthoktaba yadabani. Aduna isomda bandung khara sangsilaga mabu ngairage. Leiriba lambiduda makhong thangduna kharaga sangsili Thazana haisai. Kaina mana mu sangsingkribasina ai laklibasi udraba satla maba. Kauge tawbasu yadabana makhong kana thangduna mabu tanai. Nongbalsu sapleple mamai leithokduna lei. Thazana sangsinduna. Ta nongbal kaina nangna dom asum chakriduba ai laklisi udra. Ubudi ui minu kharaga fasadena khara jangsinbani ai warabani ko adudi ngaksida phamsi asi haiduna makhoi ani nakal amada napi mathakta phamthai nongbalna Thazada yengduna Thaza nangsi yamna phasai nangi phajabasina aigi thamoibu pungsumi sumbikre asibu wanina yam haijilakanu ko ikaisai engonda bauji ku ikairiba aisi nangini Thaza nangina haiduna ina sasaba sanagi khudokto ngasidi nangonda pirage haina ina puraklabani wafam asi tabada Thazadi mabungning adu haraubana loizari nongbalna sanagi khudok adu puthoraktuna magi mitmangda utli madubu ubada Thazadi hena pamkhre maduda mitadun laikre nongbalna hai Thaza masisi nangi khusada siribadi yamna phajagani haina aidi khali ado sisi nangona pidringai ai nangonda wamda haike hayo kari wano ado nang yamdi yawko nongbalna magi mathamoina pamjariba ikhau langlibadu phangnaba madugi wa Thazada hai wafam madubu tabada Thazana ta nongbal adugumbu haidi haigano ai ngamloi kari ngamloidiba nangbu ai nungsiaibadaine Thaza puk hawgali adugumbu wadi ngangnagumsi ai leisabini asengma leirang oina ai dum satgani madugidi kaisu khalunusi nangse aina soidana laudorobasidi ta nongbalna mana haibu wada Thaza yaningda mataw mu ulakpaduda asumna mu hai khudopse nangidamaktani haiduna aina sakrabani ado aidi masi khudopse aina haibu waduda nangni yarba kana pigani Thaza kari haina khumgadabunu khangjaji sanai khudop adumadi mahakta sengna pamlabani nongbalna makha thai nangsu wakal muna khalo aina nangbu manghangadaba kashu leite aigi pamasimadi nangsu piba yaina numi khrani leiraga aina nangbu aigi yamda pugani sagaidogi mo ohingani nang wakal khalo Thaza wakal kayama mawon khali khanba yaba khali tasengna khudop aduda mitaruba pamlubana asumna mahak pakhumba thai ta nongbal ai nangna haibu wado yarage ado sanagi khudop adumadi aingonda pigadabani nokfe tawna karigi pidani nangidamakta aina masida nate wani yam sagadaba nasapumba ina sanagi sanakatang ihangani asumna haisinbasida Thaza magi mapukning adu hena nungol hankre numit asida magi punsida amuba lai amadi singkre numidangni Thaza pamungda hipli wakal adu yam nungaitaba magi muhunggumbani nasai oikiba mataw adudani magna khaliba amuk makudu thangatuna magi khudop khusada siriba khudop adubu mu yengi khudop adugi mamaldi magna karis leitan pithoklamni masina magi punsida matung tarakpa tangkakta karibo mu oirakpa
Thagoina masanupibu kawi tamalaktabaduna haugatuna masanupigi kada sangi. Masanupina mangdu leiribadu uraduna hai. Kau ngangise tadra nangbo sak sarsi sak loire. Wakhala dude hena khansin kibana magi masada chaning thakningbu phawdi aduna khummi. Ai sak saningdri. Saningdri bu kaino thongbu loira kansida khara sasi. Ima kona sarage. Pulap sahubana phatro law. Kona sarage haiba tho yare. Nati nang nang si umdunaga leiribasibu nangi nupaduna sanagi khuduga piraktrabro. Hairaga masanupigi makhuta hek yengi khudop siribadu ui. Khudopti pirak poire. Aduga karigino nangna unglibaduna khudopto pamda bairo. Ima nang si utokna wangakre. Ai ngakta ne tumilegi thokro haiba. Nangi wasya khansala setede noigi si. Hairamduna thoki asumna numit kharani hausinkre. Hausikti thasa magi masada awanba malakle. Masina imungdu miwa mesa langba haibda oire. Handaki matang asida thagoi ikaibana mabal phawba thokpa ngamdri mangol aduda phamduna haire. Masiro isa ningol poksarubagi mahai asuk lisat chumdaba hai nangta sikro ne he nangda sikraga aiga pen ba haibda oire sikro nangda sikro pendabana mathamoi adu thumatkre. Aina nahana asik tholakani haikidro hausikti kari sa hai oktabi lisat chumdabi imung aduda nang kaidawri ha mapani yam thuna thoglo mama mapana haiba indaba hausikti lekai sara saledana ima isi thangatuna chatpa ngamdre ho ngamdre thaza kapayaba kaplabagi tungda mamai mimit ipompomduna mapanda tholai thagoina masanpibu yengduna hausikti nang pelaba natro nang nungairaba natro hai sanagi lik pamra sanagi khudop pamro asuk makhal tadaw masa matam maduda nama aina haiba wado nangna lauramlabadi ngasi oramlibi fibam ase oiramkhidra nama aibu lukrabini haiduna nangna usitaba natro ai ne hai khaluraga khoidause yam sauninge hai nangda sikro ne nangda sikro sauningbagi mayaina phu haugatuna masagi nakta sangsinduna makut aduna manangan aduda seset hekta thai aduga makha tai ngasidi isa pokjarubgi mahai phangladana lekaisina aibu ubada tinsile kasidi ikai biro khumi ai nang pelabra ha nang pelabra thasna tapna ima nasasi ngasidi loiri ngaki aningba pamadu langoi chanduna ai izat bukari sulaita da pithokluri hai taning adum na harge hekta yaradro hana na maina wakal khalu haiba kana dudadi nangna lamke kibanatra hausikti kari oire hai nangbu hindru lening libro chija khon he Thaza hausiktada maha khaluraga hen ningam lakche magi mathamoi yamna sokling magi khoisi khada I matumma yaudru laikhrabani maha khanpham khangtre ima na chalakre na chana wakal telubana ngasidi na chagi putsi se asumna leiban chan na chayab lankre ima lankre raga masibu hekta yaba thabak athuba matamda nupadu bu kauduna nupadu gi badum ingi gadabanina aina haribasini oktabi nangbu isani haina yumsidane ai nakonduna kak thamoi nupisu nupagumna maning tamba yai haina nangyam haikibudai ha hausiti yaram labro aina haribasini nupado yam thuna ko asumna asabu wahi kaya hairamlaga thagoi imungda sangkre thaja kapli pumnamak aina ahenba pamlubagini sanalupa sel thumna mi hawruba asini ai putsi hen awaba haibda oir ai nausik tawgadaba sibu karina ngihak leibagani ayingbisu lai ayingbisu thazagi paw sitabada yamna nungaizade mana thazada hangi kamai toino haibani nangbu wakaga khasita khanthaudrabo iche sanagi kudup sibu mi horuba pamluba hemanbana tungi wa karisu khanda mana haibada aiga yathoklu kaside ege pibam mahonga mo oir imana so ibu ngangbada loir kardi ngangba tabani nangna khongthang soirubagini adu nang bahusik bo iche ai sikibana paradra ai sikrora iche thaza ai dina nangbo karigi nangna sigani nang siba yade ai hingdri asumni hingba ai pamchi mahakapsai talak asida thagoina phatchang silaktuna sikhuo sikibani hena phayi nangdi
ꯅꯔꯝꯆꯠ ꯃꯨꯠꯄ ꯅꯪꯕꯨ ꯀꯅꯥ ꯅꯨꯡꯁꯤꯕꯤꯅꯤ ꯁꯤꯖꯈꯣ ꯏꯕꯦꯝꯃ ꯁꯤꯖꯈꯣ ꯏꯃꯥ ꯅꯆꯥ ꯁꯤꯈ꯭ꯔꯒꯦ ꯅꯆꯥꯗꯣ ꯍꯨꯄꯤꯔꯣ ꯑꯌꯦꯡꯕꯤꯅ ꯏꯗꯣꯝꯆꯥ ꯄꯨꯛꯅꯤꯡ ꯈꯔꯁꯨ ꯐꯥꯊꯁꯦ ꯊꯥꯖꯅ ꯐꯠꯇꯅꯨꯗ ꯊꯣꯛꯈ꯭ꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯅꯣꯡꯕꯥꯜꯕꯨ ꯑꯩꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯦ ꯊꯥꯒꯣꯏꯅ ꯑꯌꯦꯡꯕꯤ ꯅꯪꯅ ꯑꯃꯨꯛꯇ ꯅꯨꯄꯥꯗꯨꯕꯨ ꯌꯨꯝꯁꯤꯗ ꯄꯨꯔꯛꯎ ꯃꯈꯣꯏꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯀꯠꯀꯦ ꯃꯥꯕꯨ ꯏꯆꯥꯅꯤ ꯍꯥꯏꯅꯅꯦ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯀꯨꯏꯅ ꯑꯩ ꯊꯝꯅꯤꯡꯗꯦꯅꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯍꯌꯦꯡꯃꯛ ꯃꯥꯕꯨ ꯀꯧꯕ ꯆꯠꯀꯦ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯖ ꯅꯪꯁꯨ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯅꯣꯡꯃꯥꯜꯕꯨ ꯀꯧꯒꯦ ꯁꯣꯝꯗꯅ ꯊꯝꯕꯧ ꯃꯥꯁꯨ ꯊꯥꯖꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯤ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯍꯥꯛꯁꯨ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯎꯪꯗꯨꯅ ꯐꯝꯂꯤ ꯋꯥꯈꯜꯗꯅ ꯍꯥꯏꯖꯔꯤ ꯊꯥꯖ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯔꯝꯂꯕꯗꯤ ꯉꯁꯤ ꯅꯪꯅ ꯇꯥꯔꯤꯕ ꯑꯋꯥꯕꯁꯦ ꯈꯛ ꯇꯥꯔꯝꯂꯣꯏꯀꯣ ꯑꯩꯕꯨ ꯁꯛꯊꯤ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯈꯤꯗꯕꯅꯤ ꯑꯩꯒꯤ ꯋꯥ ꯑꯃꯇ ꯅꯪꯅ ꯇꯥꯕꯤꯈꯤꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃꯨꯕ ꯂꯩ ꯑꯃꯅ ꯆꯤꯡꯈ꯭ꯔꯦꯀꯣ ꯊꯥꯖ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯗꯤ ꯉꯝꯗ꯭ꯔꯦ ꯊꯝꯕꯧꯅ ꯊꯥꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤ ꯃꯥꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨꯃ ꯂꯦꯞꯀꯦ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯥꯖꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯃꯁꯤ ꯃꯍꯥꯛꯅ ꯊꯥꯖꯕꯨ ꯅꯨꯡꯁꯤꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯗꯨ ꯅꯠꯇꯦ ꯇꯥꯟꯖꯥ ꯑꯁꯤꯗ ꯂꯩ ꯃꯍꯜꯁꯨ ꯃꯐꯤ ꯑꯅꯥꯟꯕꯗꯨꯒ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯅꯣꯛꯐꯦ ꯇꯧꯔꯒ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯎꯪꯗꯨꯅ ꯐꯝꯂꯝꯕꯗꯨ ꯎꯔꯗꯨꯅ ꯃꯥꯏꯊꯣꯡꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯣ ꯏꯃꯥ ꯈꯪꯉꯤ ꯅꯪꯒꯤꯁꯦ ꯃꯥꯒꯤ ꯊꯥꯒꯣꯏ ꯍꯥꯏꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯛꯇꯕꯤ ꯑꯃ ꯂꯩꯕꯤꯗꯣ ꯃꯗꯨꯒꯤ ꯑꯣꯏꯔꯤꯒꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯃꯤ ꯅꯨꯈ꯭ꯔꯒ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯃꯗꯨꯒꯤ ꯂꯝꯆꯠ ꯃꯣꯠꯄꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯃꯗꯨ ꯅꯠꯇꯅ ꯅꯪ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯏꯃꯥ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯁꯨꯛꯄ ꯉꯝꯗꯦ ꯍꯩ ꯅꯆꯤꯟꯅꯔꯩ ꯀꯦꯗꯣ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯏꯃꯥ ꯇꯥꯅꯤꯡꯗꯦ ꯏꯁ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯝꯆꯠ ꯀꯥꯕ ꯑꯣꯟꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦ ꯌꯦꯡꯉꯣꯏ ꯁꯤ ꯏꯃꯥꯅ ꯉꯁꯤ ꯆꯠꯂꯨꯔꯤꯕꯁꯦ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯨꯕꯅꯤ ꯑꯣꯟꯊꯣꯛꯅ ꯅꯛꯅꯕꯨ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯂꯩꯔꯝꯂꯦꯅꯦ ꯌꯨꯝ ꯀꯩꯁꯦ ꯃꯤ ꯅꯦꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯁꯦꯝꯖꯤꯟꯗꯕ ꯌꯥꯗꯦ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯅꯁꯨ ꯀꯌꯥꯗ ꯍꯔꯥꯎꯖꯈ꯭ꯔꯦ ꯍꯩ ꯎꯪꯗꯨꯅ ꯂꯩꯔꯅꯨ ꯌꯨꯝ ꯀꯩꯁꯦ ꯁꯦꯝꯖꯤꯟꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩ ꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯥꯡꯖꯕꯅꯤ ꯊꯝꯕꯧ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯇꯥꯔꯣꯒ ꯍꯥꯏꯖꯩ ꯂꯨꯍꯣꯡꯕ ꯑꯩꯕꯨ ꯂꯨꯍꯣꯡꯕ ꯀꯔꯤꯒꯨꯝꯕ ꯂꯨꯍꯣꯡꯕꯁꯤꯅ ꯊꯥꯖ ꯀꯣꯏꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯊꯥꯖꯁꯨ ꯆꯥꯛ ꯃꯔꯨ ꯑꯃꯇ ꯆꯥꯗ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏ ꯇꯁꯦꯡꯅ ꯀꯥꯏꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯑꯌꯤꯡꯕꯤꯅ ꯅꯣꯡꯃꯥꯜꯒꯤ ꯃꯌꯨꯝꯗ ꯊꯤꯗꯨꯅ ꯆꯠꯂꯤ ꯎꯁꯤꯟꯅ ꯃꯌꯨꯝ ꯑꯗꯨ ꯐꯪꯂꯗꯨꯅ ꯆꯪꯁꯤꯜꯂꯤ ꯁꯨꯃꯥꯡꯗꯨ ꯂꯦꯞꯇꯨꯅ ꯀꯧꯏ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯥꯛꯏꯌꯦ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯏ ꯀꯅꯥ ꯍꯪꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯑꯌꯤꯡꯕꯤ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯤ ꯃꯥꯅ ꯈꯨꯝꯃꯤ ꯅꯣꯡꯕꯥꯜꯕꯨ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯀꯔꯤ ꯊꯕꯛꯀꯤ ꯑꯣꯏꯔꯕꯅꯣ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯌꯨ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯌꯥꯅꯤ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯄꯤꯔꯣ ꯐꯝꯁꯤ ꯅꯨꯄꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯍꯣ ꯅꯨꯄꯤ ꯑꯃ ꯂꯥꯛꯍꯧꯔꯤꯌꯦ ꯑꯁꯤꯅ ꯅꯪꯒꯤ ꯀꯌꯥ ꯁꯨꯕꯤ ꯅꯨꯄꯤꯅꯣ ꯀꯌꯥꯗ ꯉꯝꯂꯤꯕ ꯅꯨꯄꯤꯅ ꯌꯦꯡꯉꯤꯅꯤ ꯌꯨꯝꯗꯒꯤ ꯍꯦꯛꯇ ꯂꯥꯗꯅ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯟꯈꯣꯀꯣ ꯌꯥꯝ ꯀꯨꯏꯅ ꯐꯝꯍꯟꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦ ꯀꯔꯤ ꯋꯥꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯄꯉꯥꯡ ꯉꯥꯡꯅꯣ ꯀꯔꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅꯣ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯅ ꯍꯅꯨꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯍꯣ ꯑꯩꯁꯨꯅꯦ ꯀꯔꯤꯝꯇ ꯍꯥꯏꯖꯔꯝꯂꯣꯏ ꯇꯨꯃꯤꯟ ꯂꯩꯔꯨ ꯌꯥꯔꯦ ꯀꯅꯥꯅꯣ ꯑꯌꯨꯛꯁꯤꯗ ꯉꯟꯅꯦꯛꯇ ꯂꯥꯛꯏꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯏ ꯐꯝꯗꯨ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤꯗꯨ ꯎꯔꯗꯨꯅ ꯏꯆꯦ ꯂꯥꯛꯄꯤꯔꯦ ꯅꯣꯡꯕꯥꯜ ꯑꯩ ꯅꯪ ꯎꯅꯒꯦ ꯂꯥꯛꯏꯅꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯍꯣꯏ ꯌꯥꯏꯁꯦ ꯊꯥꯖꯗꯤ ꯌꯥꯎꯔꯛꯇ꯭ꯔꯣ ꯌꯥꯎꯔꯛꯇꯦ ꯅꯪ ꯃꯥꯒꯤ ꯄꯥꯎ ꯇꯥꯔꯕ꯭ꯔꯥ ꯄꯥꯎ ꯍꯥꯏꯕ ꯀꯔꯤ ꯄꯥꯎꯅꯣ ꯑꯩꯗꯤ ꯇꯥꯗꯦꯅ ꯑꯌꯤꯡꯕꯤꯁꯨ ꯋꯥꯐꯝ ꯑꯗꯨ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯕ ꯌꯥꯗꯕꯅ ꯁꯠ ꯍꯦꯛꯇ ꯍꯥꯏ ꯅꯣꯡꯕꯥꯜ ꯊꯥꯖꯗꯨ ꯃꯤꯔꯣꯜꯂꯤ ꯏꯪꯉ ꯉꯛꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯊꯥꯖꯅ ꯅꯪꯕꯨꯅꯤ ꯍꯥꯏ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯤꯕꯝꯗꯣ ꯈꯨꯜ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦ ꯅꯪꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯟꯗꯛꯇꯤ ꯂꯥꯛꯇ꯭ꯔꯦ ꯃꯥꯅ ꯅꯪꯕꯨ ꯉꯥꯏꯍꯧꯔꯤ ꯅꯪ ꯑꯃꯨꯛꯇ ꯍꯧꯖꯤꯛꯃꯨꯛ ꯆꯠꯁꯤ ꯃꯁꯤꯗ ꯏꯃꯨꯡꯗꯒꯤ ꯅꯨꯄꯤꯗꯨ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯩ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯣꯡꯕꯥꯜ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯑꯌꯤꯡꯕꯤꯅ ꯍꯪꯉꯤ ꯅꯣꯡꯕꯥꯜ ꯃꯥꯅ ꯀꯅꯥꯅꯣ
제 마세 누피드나 산 아이세 마기 누피니 마기 누피 와팜 마시다 하바다 아잉비 잉강가이 농발디 옌이 농발 낭시 누피 레르바 누파라 호이 이제 마세기 누피니 농발 아두가 까리기 낭나 타즈다 미남람니 마나우시 오히르비 피밤두니 마두나 까람 떠와 누피드나 사우나 하이 ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯤꯕꯝ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯗꯤ ꯈꯔ ꯋꯥꯖꯧ ꯍꯥꯏꯌꯨ ꯑꯩꯁꯨ ꯃꯥꯒ ꯑꯃꯨꯛ ꯍꯟꯖꯤꯟꯅꯗꯨꯅ ꯂꯩꯕ ꯆꯌꯣꯜ ꯑꯃ ꯐꯥꯗ꯭ꯔꯤ ꯑꯌꯤꯡꯕꯤꯅ ꯍꯥꯏ ꯅꯣꯡꯕꯥꯜ ꯅꯪ ꯑꯃꯨꯛꯇ ꯆꯠꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯪ ꯑꯃꯨꯛꯇ ꯆꯠꯁꯤ ꯀꯩꯅꯣ ꯏꯆꯦ ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯄꯨꯒꯦꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯩꯅꯣ ꯃꯗꯨ ꯌꯥꯔꯣꯏꯗ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯔꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥꯁꯤꯅꯤ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯄꯣꯠ ꯅꯠꯇꯦ ꯅꯨꯄꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯒꯗꯕꯅꯤ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯁꯅꯨ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯒ ꯍꯟꯖꯤꯟꯅꯕ ꯀꯨꯏꯗ꯭ꯔꯤ ꯏꯆꯦ ꯌꯨꯝꯁꯦ ꯑꯃꯨꯛ ꯀꯥꯏꯅꯕ ꯁꯤꯟꯕꯤꯔꯅꯨ ꯂꯦꯡꯕꯤꯔꯣ ꯑꯁꯨꯝꯅ ꯊꯤꯅ ꯑꯣꯏꯅ ꯉꯥꯡꯈꯤ ꯑꯌꯤꯡꯕꯤꯁꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯅꯨꯄꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯂꯥꯟ ꯇꯥꯕ ꯍꯧꯈ꯭ꯔꯦ ꯅꯪꯅ ꯅꯨꯄꯤꯗ ꯑꯁꯌꯥꯝ ꯆꯣꯞꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯨ ꯀꯔꯤꯗ ꯐꯖꯕ ꯋꯥꯠ ꯅꯪꯁꯨꯅꯦ ꯃꯊꯪ ꯃꯄꯣꯛꯇ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯄ ꯑꯣꯏꯌꯨꯀꯣ ꯅꯪ ꯑꯌꯤꯡꯕꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯊꯥꯖꯁꯨ ꯃꯁꯤ ꯑꯌꯤꯡꯕꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯕꯅꯤ ꯃꯁꯤꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯪꯉꯤ ꯏꯆꯦ ꯀꯃꯥꯏ ꯇꯧꯔꯒꯦ ꯃꯥ ꯊꯦꯡꯅꯔꯛꯄ꯭ꯔꯥ ꯃꯥ ꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯌꯤꯡꯕꯤ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ ꯊꯥꯖꯅ ꯑꯃꯨꯛꯀ ꯏꯆꯦ ꯁꯤ ꯍꯥꯏꯌꯨ ꯃꯥꯒ ꯊꯦꯡꯅꯔꯛꯄ꯭ꯔꯣ ꯊꯦꯡꯅꯔꯛꯏ ꯊꯥꯖ ꯅꯣꯡꯕꯥꯜꯗꯣ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯍꯥ ꯃꯥꯕꯣ ꯃꯥꯒꯤ ꯅꯨꯄꯤꯅꯕꯨ ꯊꯤꯅ ꯉꯥꯡꯂꯛꯏ ꯑꯩ ꯃꯥꯕꯨ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯦ ꯅꯣꯡꯕꯥꯜ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯄꯥꯈꯪꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯊꯥꯒꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯤ ꯑꯃꯠꯇꯕꯨ ꯍꯛꯁꯤꯟꯅ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯁꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯂꯧꯗꯦ ꯏꯟꯗꯦ ꯐꯔꯩꯅꯦꯕ ꯅꯪ ꯄꯣꯛꯄꯗꯒꯤ ꯑꯩꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯊꯥꯖꯅ ꯏꯆꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯃꯈꯥ ꯇꯥꯅ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯏꯆꯦ ꯑꯌꯤꯡꯕꯤꯁꯨ ꯍꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯊꯥꯖꯅ ꯀꯞꯅ ꯄꯨꯝꯅꯃꯛ ꯑꯩꯅ ꯏꯔꯥꯡ ꯐꯔꯨꯕꯒꯤ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯂꯣꯏꯅꯕ ꯄꯥꯝꯂꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯄꯨꯟꯁꯤꯁꯤ ꯍꯟꯒꯠꯅ ꯆꯠꯄ ꯌꯥꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯅꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯏꯆꯦ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯊꯥꯒꯣꯏꯅ ꯊꯧꯔꯤ ꯑꯃ ꯃꯆꯥꯗ ꯁꯠ ꯂꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯁꯤꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯅ ꯁꯤꯔꯒ ꯐꯒꯗꯕꯅꯤ ꯁꯤꯈ꯭ꯔꯣ ꯊꯧꯔꯤꯗꯨꯅ ꯌꯥꯜꯂꯒꯅꯦ ꯀꯗꯥꯏꯗꯣ ꯁꯤꯔꯨꯅꯣ ꯅꯣꯡꯃ ꯂꯨꯍꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ ꯃꯗꯨꯗ ꯊꯥꯖꯅ ꯃꯁꯤ ꯑꯌꯤꯡꯕꯤꯗ ꯍꯪꯉꯤ ꯏꯆꯦ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕꯒꯦ ꯊꯝꯕꯧ ꯂꯨꯍꯣꯡꯕꯒꯤꯅꯤ ꯍꯥ ꯊꯝꯕꯧ ꯂꯨꯍꯣꯡꯕꯒꯤ ꯅꯪꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯖꯔꯝꯕꯅꯤ ꯅꯪꯅ ꯈꯛ ꯌꯥꯕꯤꯈꯤꯗꯕꯅꯤ ꯊꯥꯖ ꯍꯦꯟꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯤ ꯃꯃꯤꯠꯇꯁꯨ ꯃꯄꯤ ꯑꯃꯨꯛ ꯁꯤꯟꯊꯔꯛꯏ ꯑꯌꯤꯡꯕꯤꯅ ꯀꯞꯀꯅꯣ ꯅꯈꯣꯡ ꯑꯗꯣ ꯊꯥꯡꯂꯨꯔꯕꯅꯤꯅ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯅꯪ ꯉꯝꯅꯕ ꯈꯥꯡꯕ ꯇꯥꯔꯦꯗꯅ ꯏꯆꯦ ꯊꯥꯖ ꯃꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯇꯧꯔꯨꯕ ꯐꯠꯇꯕꯗꯨꯅ ꯃꯥꯕꯨ ꯃꯤꯅ ꯎꯕꯗ ꯇꯤꯟꯁꯤꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯇꯥꯔꯤ ꯈꯨꯏꯔꯕ ꯃꯃꯥꯏ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯃꯨꯕꯤꯗꯨ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯊꯤꯔꯗꯅ ꯀꯨꯆꯨꯁꯤꯗꯕꯨ ꯈꯔ ꯆꯨꯍꯤ ꯀꯨꯆꯨ ꯑꯣꯏꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯀꯔꯤ ꯃꯣꯏꯒꯤ ꯑꯀꯦꯕꯤꯗꯨꯅ ꯀꯦꯁꯤꯜꯂꯕꯗꯤ ꯏꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥꯗꯩꯗꯤ ꯍꯦꯟꯅꯤꯁꯦ ꯇꯨꯡꯗꯒꯤ ꯃꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯃꯤꯡꯁꯦꯜꯒ ꯋꯥꯔꯤ ꯁꯥꯕꯤꯗꯣ ꯑꯃꯨꯕꯤꯅ ꯍꯥꯏ ꯁꯅꯥ ꯑꯕꯣꯛꯁꯨ ꯅꯣꯏꯒꯤ ꯀꯦꯅꯕꯤꯗꯨꯅ ꯑꯃꯨꯛꯇ ꯀꯦꯁꯤꯜꯂꯛꯎꯗꯅ ꯀꯦꯔꯒ ꯌꯦꯡꯁꯦ ꯍꯥꯏꯔꯣ ꯑꯃꯨꯛ ꯅꯍꯥ ꯑꯣꯏꯔꯛꯄ꯭ꯔꯅ ꯑꯕꯣꯛ ꯍꯣꯏꯅꯦ ꯑꯝꯇ ꯌꯦꯡꯒꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯀꯦꯍꯧꯔꯁꯤ ꯏꯕꯥꯅꯤ ꯈꯠꯄ ꯃꯥꯟꯅꯩꯅ ꯑꯃꯨꯛ ꯆꯩꯔꯛꯀꯅꯤ ꯍꯣꯏꯁꯦ ꯑꯁꯨꯝꯅ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯀꯦꯅꯕꯗꯨ ꯂꯧꯊꯣꯛꯎꯗꯨꯅ ꯑꯃꯨꯕꯤꯗꯨ ꯐꯖꯅ ꯀꯦꯁꯤꯟꯕꯤꯔꯤ ꯍꯥꯏꯒꯨꯝꯂꯗꯅ ꯑꯃꯨꯕꯤꯁꯦ ꯐꯖꯩ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯀꯦ ꯁꯦꯝꯕ ꯍꯩꯕꯒ ꯃꯩꯗꯥ ꯆꯨꯝꯕ ꯑꯃꯨꯕꯤꯒ ꯑꯣꯏꯔꯤ ꯆꯞ ꯆꯥꯅ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯍꯥ ꯃꯥꯟꯈꯩ ꯐꯖꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯕꯣꯛ ꯈꯨꯐꯖꯁꯤ ꯃꯤꯡꯁꯦꯜꯁꯤꯗ ꯌꯦꯡꯉꯨꯅꯦ ꯍꯣꯏꯅꯦ ꯐꯖꯩꯅꯦ ꯑꯩꯔꯅꯦ ꯁꯤꯕꯣ ꯌꯥꯔꯔꯣꯏ ꯑꯕꯣꯛ ꯑꯗꯨꯝꯅ ꯅꯣꯛꯀꯅꯨ
ꯅꯣꯛꯑꯗꯤ ꯂꯣꯏꯅꯁꯨ ꯄꯤ ꯑꯗꯨꯅꯅꯤ ꯃꯥꯏꯗ ꯊꯥꯔꯤꯕ ꯆꯟꯗꯣꯜ ꯃꯀꯨꯝꯗꯣ ꯂꯣꯏꯅ ꯃꯁꯨꯞ ꯃꯁꯨꯞ ꯂꯩꯔꯤꯁꯤ ꯎꯕ꯭ꯔꯥ ꯑꯗꯨꯅ ꯅꯣꯛꯄ ꯌꯥꯗꯦ ꯑꯗꯣ ꯑꯕꯣꯛ ꯉꯁꯤꯗꯤ ꯑꯋꯥꯡꯒꯤ ꯅꯨꯄꯥ ꯍꯅꯨꯕꯗꯣ ꯎꯅꯁꯦ ꯍꯥꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤꯔꯥ ꯏꯔꯥꯡ ꯐꯕꯤ ꯃꯁꯨ ꯃꯕꯦꯅꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯍꯅꯨꯕꯤꯗꯨꯁꯨ ꯃꯁꯨ ꯅꯨꯄꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯇꯧꯔꯦꯅ ꯈꯠꯄꯗ ꯂꯣꯏꯔꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯕꯣꯛ ꯌꯥꯔꯦ ꯁꯤꯒꯤ ꯐꯅꯦꯛ ꯑꯁꯪꯕꯁꯦ ꯁꯦꯠꯂꯣ ꯑꯗꯨꯒꯅꯦ ꯑꯕꯣꯛꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯤ ꯍꯥꯏꯗꯧꯕꯀꯣ ꯑꯩꯈꯣꯏ ꯑꯕꯣꯛꯅꯤ ꯈꯪꯈ꯭ꯔꯗꯤ ꯏꯃꯥꯗ ꯄꯥꯎ ꯌꯧꯅꯔꯛꯀꯅꯤ ꯍꯣꯏꯅꯦ ꯑꯩꯅ ꯐꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯑꯩꯁꯤꯕꯨ ꯍꯅꯨꯕꯤ ꯑꯗꯨ ꯃꯥꯜꯂꯤꯕ꯭ꯔꯣ ꯃꯥꯟꯗ꯭ꯔꯦ ꯑꯗꯣ ꯅꯣꯛꯄꯗꯗꯤ ꯅꯣꯛꯂꯛꯀꯅꯨꯀꯣ ꯃꯥꯏꯗ ꯑꯩꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯈ꯭ꯔꯕꯗꯨꯗ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩ ꯑꯁꯨꯝꯅ ꯏꯕꯣꯇꯣꯝꯕꯤꯁꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯍꯥꯏ ꯀꯅꯥꯅꯣꯅꯦ ꯐꯅꯦꯛ ꯑꯁꯪꯕ ꯁꯦꯠꯄꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ ꯆꯍꯤꯁꯨ ꯑꯩꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯤꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯣꯏꯁꯨ ꯏꯕꯣꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯝ ꯊꯦꯡꯉꯛꯏꯗꯨꯕꯣ ꯗꯥꯗꯥ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯉꯥꯏꯕꯗ ꯊꯦꯡꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯕꯣꯛ ꯍꯥꯏꯕ ꯌꯥꯡꯒꯣꯏꯁꯅꯥ ꯑꯃꯨꯕꯤ ꯃꯔꯩꯒꯗꯨ ꯏꯀꯣꯟ ꯀꯣꯜꯂꯒ ꯍꯣ ꯗꯥꯗꯥ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯑꯕꯣꯛꯇꯣ ꯅꯥꯔꯕ ꯑꯗꯨꯗ ꯑꯩꯁꯨ ꯆꯪꯉꯨꯔꯦ ꯑꯗꯨꯅꯤ ꯃꯥꯅ ꯑꯕꯣꯛ ꯍꯥꯏꯁꯦ ꯍꯣꯏ ꯃꯥꯅꯦ ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕ ꯑꯣ ꯑꯗꯣ ꯌꯥꯡꯒꯣꯏꯁꯅꯥ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕꯤꯁꯦ ꯀꯅꯥꯅꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯗꯥꯗꯥ ꯏꯆꯦꯅꯤ ꯑꯗꯣ ꯃꯥꯒꯤ ꯃꯤꯡꯅ ꯑꯁꯪꯕꯤ ꯀꯧꯕꯅꯤ ꯏꯕꯣꯇꯣꯝꯕꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯑꯃꯨꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯌꯥꯡꯒꯣꯏ ꯁꯅꯥꯅꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯃꯨꯕꯤꯒꯤ ꯃꯇꯧꯃꯛꯅꯦ ꯏꯈꯠ ꯈꯠꯂꯗꯅ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯗꯥꯗꯥ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯕꯣꯇꯣꯝꯕꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯋꯥꯒꯗꯨ ꯈꯨꯝꯗꯦ ꯑꯃꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯪꯕꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯎꯀꯣ ꯍꯣꯏ ꯗꯥꯗꯥ ꯊꯣꯛꯂꯛꯀꯦ ꯑꯁꯨꯝꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯨꯕꯤꯅ ꯃꯁꯨ ꯅꯨꯄꯤꯗ ꯍꯪꯉꯛꯏ ꯏꯁꯨ ꯅꯪꯗꯤ ꯅꯨꯄꯥ ꯀꯌꯥꯃꯨꯛ ꯀꯣꯏꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯃꯁꯛꯅ ꯃꯁꯛ ꯊꯤꯔꯤꯕ ꯃꯨꯅ ꯃꯨꯔꯤꯕ ꯃꯌꯥꯗꯨꯅ ꯂꯣꯡꯅ ꯍꯦꯛꯇ ꯈꯥꯏꯅꯦ ꯑꯩꯉꯣꯟꯗꯒ ꯄꯥꯝꯖꯤꯜꯂꯛꯏꯔ ꯀꯩꯅꯣꯝ ꯇꯧꯏꯅꯦꯍꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯕꯣꯛ ꯑꯩꯗꯤ ꯅꯨꯄꯥ 3 ꯈꯪꯅꯩꯌꯦ ꯑꯩꯒꯤ ꯇꯥꯂꯤꯛ ꯂꯥꯏꯕꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯄꯒ ꯆꯦꯟꯈ꯭ꯔꯗꯧꯅꯤ ꯌꯦꯡꯉꯣ ꯑꯕꯣꯛ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯌꯨꯝ ꯂꯣꯏ ꯄꯥꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯆꯦꯟꯈ꯭ꯔꯒꯦ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯅꯨꯄꯤꯁꯤꯗꯤꯅꯦ ꯂꯤꯁꯤꯟꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯜꯍꯧꯗꯧꯅꯤ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯏꯕꯦꯝꯆꯥꯗꯣ ꯁꯨꯃꯥꯡꯗ ꯍꯪꯒꯥꯝꯃꯟꯗꯨꯅ ꯂꯩꯔꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯆꯪꯉꯩꯗꯨ ꯎꯔꯤ ꯏꯕꯦꯝꯆꯥꯅ ꯍꯥꯏ ꯁꯅꯥ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯅꯕꯣꯛꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯌꯨꯝꯁꯤꯗ ꯖꯤꯕ ꯄꯥꯟꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ ꯑꯩꯁꯨ ꯅꯪꯒꯤ ꯃꯥꯃꯇꯣꯟꯅ ꯐꯤꯁꯥꯈꯣꯟ ꯑꯃ ꯆꯜꯂꯤꯕꯗꯣ ꯌꯦꯡꯁꯤꯜꯂꯨꯕꯅꯤ ꯂꯣꯏꯔꯕ꯭ꯔꯅ ꯑꯗꯨꯒ ꯅꯪꯒꯤ ꯅꯥꯅꯄꯤ ꯑꯃ ꯁꯥꯔꯝꯕꯗꯣ ꯑꯗꯨꯁꯨ ꯂꯧꯔꯛꯑꯕꯅꯤ ꯅꯪꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯝꯕꯅꯤ ꯑꯃꯨꯕꯤꯅ ꯑꯩꯒꯤ ꯈꯨꯗꯣꯞ ꯑꯝꯇ ꯁꯥꯕꯤꯌꯨ ꯍꯥꯏꯗꯤ ꯌꯥꯗꯦꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯨ ꯏꯕꯦꯝꯆꯥ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯃꯅꯦꯝꯗ ꯌꯦꯡꯉꯛꯏ ꯇꯤꯡꯉꯛ ꯌꯦꯡꯉꯤ ꯃꯅꯦꯝꯗ ꯏꯃꯥ ꯀꯩꯗꯧꯔꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯑꯩꯅ ꯀꯦꯊꯔꯒ ꯀꯣꯏꯕ ꯄꯨꯕꯤꯔꯨꯕꯅꯤ ꯁꯣꯟꯕꯁꯨ ꯁꯣꯜꯂꯔꯣꯏ ꯑꯗꯨꯗꯤ ꯀꯨꯏꯅ ꯁꯥꯡꯅꯁꯨ ꯂꯩꯔꯅꯤ ꯍꯣꯏꯅꯦ ꯑꯗ ꯀꯦꯕꯁꯦ ꯀꯦꯁꯤꯟꯕꯤꯒꯅꯨ ꯌꯥꯗ꯭ꯔꯣ ꯃꯁꯛ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯑꯩꯗꯤ ꯅꯃꯥꯟꯅꯕꯤ ꯃꯥꯜꯂꯨꯔꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯃꯥ ꯂꯩꯁꯥꯕꯤ ꯃꯆꯥꯕꯨ ꯃꯥꯜꯂꯤꯗ ꯑꯃꯨꯕꯤ ꯅꯣꯛꯆꯩ ꯑꯁꯤꯒꯨꯝꯕ ꯃꯃꯧꯅ ꯃꯁꯨꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤꯕꯁꯤꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯋꯥꯗꯅ ꯅꯣꯛꯅ ꯍꯤꯡꯖꯔꯤꯕꯅꯤ ꯁꯦꯜ ꯊꯨꯝꯒ ꯋꯥꯠꯇꯕ ꯑꯣꯏꯔꯤ ꯑꯗꯨꯅ ꯍꯦꯟꯅ ꯀꯦꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯎꯅꯕꯗ ꯃꯕꯣꯛꯁꯨ ꯌꯥꯎꯍꯜꯂꯤ ꯑꯗꯨꯅ ꯑꯃꯨꯕꯤꯁꯨ ꯏꯔꯥꯡ ꯏꯪꯒꯤꯠ ꯈꯪꯂꯤ ꯏꯕꯣꯇꯣꯝꯕꯤꯒ ꯃꯥꯒ ꯑꯁꯨꯝ ꯀꯣꯏꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯑꯃꯨꯕꯤꯁꯨ ꯏꯔꯥꯡꯒ ꯍꯟꯕꯤꯕ ꯅꯠꯇꯦ ꯊꯥꯏꯅꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯈꯜꯂꯒ ꯋꯥꯈꯜꯒꯗꯨ ꯏꯅꯧꯗ ꯅꯧꯊꯣꯛꯈ꯭ꯔꯤ ꯅꯣꯛꯇꯅꯗ ꯂꯩꯈ꯭ꯔꯤ ꯅꯣꯡꯃꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯇꯣꯝꯄꯣꯛꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯪꯁꯦ ꯃꯤꯅ ꯅꯨꯄꯥ ꯌꯥꯝ ꯀꯣꯏ ꯎꯅꯕꯁꯨ ꯌꯥꯝ ꯎꯅꯩ ꯍꯥꯏ ꯑꯩ ꯁꯨꯝ ꯇꯜꯂꯛꯇꯧꯔꯦ ꯅꯪꯁꯦ ꯀꯔꯤꯌꯦ ꯀꯅꯥ ꯍꯥꯏꯕ ꯃꯈꯅꯥꯎꯗꯨꯗ ꯁꯟꯊꯤꯅ ꯅꯝꯖꯤꯟꯒꯦꯅꯦ ꯅꯪꯅ ꯁꯥꯎꯔꯒ ꯁꯟꯊꯤ ꯅꯝꯅꯦ ꯍꯥꯏꯔꯒ ꯑꯩꯒꯤ ꯈꯨꯠꯁꯦ ꯑꯣꯏꯅ ꯁꯟꯊꯤꯗ ꯅꯝꯃꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯁ
ꯌꯥꯡꯒꯣꯏ ꯁꯅꯥꯅꯗꯤ ꯁꯣꯏꯕ ꯁꯥꯔꯒ ꯇꯧꯒꯦꯅ ꯍꯦꯛ ꯇꯧꯕꯅꯤꯗꯣ ꯈꯪꯕ꯭ꯔꯅ ꯁꯦꯜ ꯈꯔ ꯄꯥꯏꯔꯦꯅ ꯎꯁꯤꯠꯇꯅ ꯍꯦꯛ ꯉꯥꯡꯕꯗꯣ ꯑꯩꯁꯦ ꯍꯩꯅꯗꯦ ꯀꯥꯏꯅ ꯑꯩꯅ ꯍꯦꯟꯅ ꯍꯩꯅꯗꯦꯅꯦ ꯆꯟꯗꯥꯜ ꯂꯥꯕ ꯅꯪꯕꯣ ꯇꯣꯝꯄꯣꯛꯅ ꯀꯩꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯑꯩ ꯌꯨꯝ ꯍꯟꯖꯔꯒꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯔꯔꯣꯏ ꯑꯗꯨꯒ ꯅꯪꯒꯁꯨ ꯇꯣꯛꯅꯔꯁꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯅꯤꯡꯖꯣꯟ ꯃꯄꯥꯗꯨꯗ ꯄꯣꯞ ꯊꯥꯔꯒ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯀꯦꯠꯂꯦ ꯑꯩꯗꯤ ꯀꯦꯠꯂꯦ ꯅꯪꯒ ꯀꯃꯥꯏꯅ ꯇꯣꯛꯅꯁꯤꯒꯦ ꯈꯟꯕꯗꯅꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯃꯛꯇ꯭ꯔꯤꯕꯅꯤ ꯉꯁꯤꯗꯤ ꯇꯨꯝꯃꯨꯒꯤꯒꯦ ꯁꯟꯊꯤ ꯃꯦꯠꯄ ꯀꯥꯔꯟ ꯇꯨꯔꯟꯗꯅ ꯃꯥꯒꯤ ꯃꯕꯣꯛ ꯑꯃꯨꯕꯤ ꯂꯧꯕꯅꯤ ꯁꯛꯇꯅ ꯃꯃꯥ ꯏꯕꯦꯝꯃ ꯂꯧꯕꯒꯤ ꯑꯗꯨꯛ ꯁꯥꯊꯤꯅ ꯐꯖꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯤ ꯑꯁꯣꯝꯗ ꯏꯕꯣꯇꯣꯝꯕꯤ ꯑꯃꯗꯤ ꯑꯃꯨꯕꯤꯗꯣ ꯋꯥꯔꯤ ꯁꯥꯔꯤ ꯃꯤꯅ ꯎꯈꯤꯅꯦ ꯍꯥꯏꯕꯒꯨꯝ ꯂꯣꯟꯅ ꯏꯕꯣꯇꯣꯝꯕꯤꯅ ꯑꯁꯪꯕꯤ ꯑꯩꯗꯤ ꯅꯪꯁꯦ ꯉꯁꯤꯃꯛ ꯌꯨꯝꯗ ꯄꯨꯔꯒꯦ ꯈꯜꯂꯤ ꯇꯥꯗꯥ ꯑꯩꯗꯤ ꯌꯥꯒꯤꯔꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯥꯏꯌꯦ ꯏꯃꯥꯅ ꯃꯥꯏ ꯅꯪꯁꯦ ꯑꯉꯥꯡꯅꯦꯕ ꯑꯃꯨꯕꯤ ꯏꯀꯥꯏꯅ ꯏꯕꯣꯇꯣꯝꯕꯤꯒꯤ ꯈꯨꯠꯇ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ ꯃꯇꯝꯗꯨꯗ ꯑꯃꯨꯕꯤꯒꯤ ꯑꯈꯣꯏꯕ ꯃꯈꯨꯠꯇꯣ ꯏꯕꯣꯇꯣꯝꯕꯤꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯑꯁꯪꯕꯤ ꯅꯪꯒꯤ ꯈꯨꯠꯇꯨꯕꯨ ꯀꯩꯅꯣꯅꯦ ꯌꯥꯝ ꯈꯨꯏꯔꯤꯁꯤꯕꯣ ꯇꯥꯗꯥ ꯑꯩꯁꯦ ꯁꯨꯝꯗꯧꯕꯅꯤ ꯏꯁꯤꯡ ꯑꯁꯥꯕꯅ ꯄꯣꯛꯄ ꯑꯗ ꯇꯧꯈꯤꯕꯅꯤꯗ ꯑꯣ ꯑꯩꯗꯤ ꯍꯅꯨꯕꯤꯅ ꯅꯍꯥ ꯁꯥꯔꯤꯕꯣꯏ ꯅꯤꯡꯂꯨꯔꯦ ꯑꯃꯨꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯠꯂꯒꯦ ꯇꯥꯗ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯆꯠꯂꯦ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯔꯨꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯗꯤꯕ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯄꯥꯎꯁꯨ ꯇꯝꯃꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯗꯨꯃꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯆꯦꯜꯂꯕ ꯃꯇꯨꯡ ꯀꯨꯏꯅ ꯐꯥꯗꯣꯛꯅꯗꯕꯤ ꯑꯗꯨꯝ ꯂꯨꯍꯣꯡꯕꯤꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯂꯨꯍꯣꯡꯉꯦ ꯇꯥꯕꯗ ꯏꯕꯣꯇꯣꯝꯕꯤꯁꯨ ꯊꯃꯣꯏꯗ ꯀꯩꯅꯣꯃꯗꯤ ꯐꯥꯎꯏ ꯑꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩꯁꯨ ꯑꯁꯪꯕꯤꯗꯣ ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯒꯦꯗ ꯀꯥꯟꯅꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯣꯇꯣꯝꯕꯤꯒ ꯑꯃꯨꯕꯤꯒ ꯎꯅꯐꯝꯗꯨꯗ ꯏꯕꯣꯇꯣꯝꯕꯤꯅ ꯑꯃꯨꯕꯤꯕꯨ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯍꯅꯨꯕꯤ ꯌꯦꯡꯕꯗ ꯈꯖꯤꯛ ꯃꯨꯕ ꯑꯃ ꯁꯣꯠ ꯁꯣꯠ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯏ ꯏꯕꯣꯇꯣꯝꯕꯤꯅ ꯑꯁꯤꯗ ꯍꯦꯛꯇ ꯍꯪꯂꯒꯦ ꯏꯃꯥ ꯑꯁꯪꯕꯤ ꯈꯪꯕꯤꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯣ ꯇꯥꯗꯥ ꯍꯩꯃꯥ ꯈꯣꯟꯖꯦꯜꯁꯤꯗꯤ ꯏꯃꯥꯕꯨ ꯀꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯗꯤ ꯇꯥꯗ ꯅꯠꯇꯦ ꯑꯩꯒꯤ ꯃꯤꯡ ꯏꯕꯣꯇꯣꯝꯕꯤ ꯀꯧꯏ ꯇꯥꯗꯥ ꯑꯩꯅꯦ ꯑꯁꯪꯕꯤꯅꯤ ꯑꯩ ꯌꯥꯝ ꯂꯥꯜꯂꯦ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕꯅ ꯏꯔꯥꯡ ꯐꯔꯨꯕꯅꯅꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯏꯃꯧ ꯅꯨꯄꯤꯅ ꯈꯪꯕꯗꯒꯤ ꯁꯥꯎꯔꯦ ꯏꯕꯣꯇꯣꯝꯕꯤ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯑꯁꯪꯕꯤꯁꯦ ꯑꯈꯨꯏꯕꯤ ꯑꯀꯪꯕꯤ ꯑꯣꯏꯔꯝꯃꯕꯀꯣ ꯑꯃꯨꯛ ꯑꯃꯨꯕꯤꯗ ꯇꯞꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯏꯃꯥ ꯀꯤꯌꯦ ꯑꯃꯨꯕꯤ ꯁꯥꯎꯅ ꯍꯥꯏ ꯉꯈꯥ ꯅꯪꯅ ꯀꯌꯥꯝ ꯐꯖꯩ ꯀꯤꯌꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯁꯪꯕꯤꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯗꯣ ꯍꯥ ꯆꯩꯁꯨꯁꯤꯅ ꯍꯛꯀꯦ ꯇꯨꯝꯕꯥꯗꯨꯗ ꯏꯕꯣꯇꯣꯝꯕꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯀꯟꯅ ꯆꯦꯟꯈꯤ ꯀꯞꯅ ꯀꯞꯅ ꯑꯁꯨꯝꯅ ꯑꯃꯨꯕꯤꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯃꯃꯧꯒ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈꯤ ꯑꯁꯣꯝꯗꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯂꯣꯏꯅꯕꯗ ꯍꯜꯂꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯅ ꯀꯔꯤ ꯑꯃꯨꯛ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯤꯛꯂꯥꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯉꯁꯤꯗꯤ ꯑꯩꯁꯦ ꯉꯥ ꯆꯥꯅꯤꯡꯉꯤꯗ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯣꯏꯇꯥꯆꯧ ꯑꯩ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯏꯃꯥꯁꯨ ꯐꯤ ꯐꯅꯦꯛ ꯈꯤꯇ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯕꯅꯤ ꯍꯣꯏ ꯅꯨꯃꯤꯗꯥꯡꯗꯤ ꯆꯥꯛ ꯌꯥꯝꯅ ꯊꯣꯡꯉꯨꯀꯣ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧꯗꯣ ꯉꯥ ꯂꯩꯔꯨꯔꯒ ꯅꯨꯃꯤꯗꯥꯡꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯕꯣꯛꯁꯨ ꯂꯧꯕꯤꯔꯨꯗꯨꯅ ꯉꯥ ꯆꯔꯥ ꯑꯗꯨꯃ ꯍꯥꯎꯅ ꯆꯥꯃꯤꯟꯅꯈꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯊꯨꯕ ꯋꯥꯌꯦꯜ ꯑꯃ ꯂꯥꯛꯈꯤ ꯌꯨꯝ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡ ꯊꯣꯛꯄꯤꯔꯛꯇꯨꯅ ꯈꯨꯟ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯂꯥꯛꯂꯝꯕ ꯏꯀꯣꯏ ꯀꯣꯏꯗꯅ ꯃꯄꯥꯟꯗ ꯃꯤꯌꯥꯝ ꯂꯥꯡꯅꯔꯛꯄꯗꯨꯗ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯃꯤꯟꯅꯖꯔꯝꯕ ꯏꯃꯨꯡꯗꯨ ꯂꯤꯛꯂꯥꯏꯕ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥ ꯑꯃꯗ ꯍꯪꯉꯤ ꯗꯥꯗꯥ ꯀꯩꯗꯧꯅꯔꯒꯦ ꯈꯥ ꯊꯪꯕ ꯈꯨꯟꯗꯒꯤ ꯃꯤꯌꯥꯝ ꯆꯦꯟꯈꯠꯅꯔꯛꯂꯤꯁꯤꯕꯣ ꯅꯨꯄꯥꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯂꯤꯛꯂꯥꯏꯕ ꯅꯣꯏꯁꯨ ꯆꯦꯜꯂꯣꯅꯦ ꯁꯛꯈꯪꯗꯕ ꯁꯩꯗꯥꯡꯕ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯇꯥꯡꯖꯐꯝ ꯄꯤꯔꯨꯕ ꯃꯐꯤ ꯊꯣꯡꯗꯅ ꯂꯥꯛꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯂꯤꯕꯅꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯗ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤ ꯂꯤꯛꯂꯥꯏꯕꯁꯨ ꯎꯔꯤ ꯌꯨꯝ ꯃꯩ ꯊꯥꯒꯠꯂꯛꯂꯤꯕ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯌꯥꯎꯅ ꯂꯥꯟꯊꯦꯡꯅꯕ ꯌꯥꯎꯔꯨꯔꯤ ꯅꯨꯄꯤ ꯑꯉꯥꯡ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈ꯭ꯔꯤ ꯍꯩꯁꯤꯡꯕꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅꯤ ꯃꯍꯥꯛꯅ ꯇꯧꯗꯨꯅ ꯊꯪꯅꯕꯗ ꯂꯩꯕ ꯂꯩꯕꯥꯛ ꯌꯧꯅꯕ ꯂꯝꯕꯤꯅꯦ ꯍꯥꯏꯕꯗꯨꯗ ꯃꯅꯦ ꯃꯀꯨ ꯃꯃꯥ ꯃꯕꯣꯛꯄꯨ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ
ꯃꯍꯥꯛꯅ ꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦ ꯂꯥꯛꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯃꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ ꯂꯥꯛꯂꯤ ꯑꯁꯨꯛꯄ ꯈꯨꯜꯒꯤ ꯆꯤꯡꯌꯥ ꯑꯗꯨꯗ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯃꯔꯣꯜ ꯈꯪꯗꯕ ꯃꯤꯔꯣꯜ ꯈꯔ ꯂꯤꯛꯂꯥꯏꯕ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯈꯨꯠꯇꯒꯤ ꯊꯥꯡ ꯑꯗꯨ ꯆꯦꯖꯦꯠ ꯄꯥꯏꯗꯨꯅ ꯌꯦꯛꯅꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯥꯈ꯭ꯔꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯪꯁꯤꯜꯂꯛꯏ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯔꯛꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯨꯠꯄꯥꯏ ꯆꯦꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠꯇꯨ ꯂꯩꯊꯦꯛꯑꯒ ꯊꯥꯡ ꯑꯗꯨꯅ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯉꯛꯁꯝꯗ ꯊꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯊꯥꯡ ꯇꯝꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯁꯦꯂꯨꯡ ꯑꯣꯏꯔꯝꯈꯤ ꯁꯦꯂꯨꯡ ꯁꯦꯂꯨꯡꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯪꯗꯤ ꯀꯩꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯆꯥꯅ ꯊꯟꯗ ꯂꯥꯛꯂꯤꯕꯗꯤ ꯃꯍꯥꯛꯇꯣ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯃꯩ ꯆꯥꯛꯄꯗ ꯌꯥꯎꯍꯧꯔꯦ ꯏꯃꯥꯍꯣꯏꯁꯨ ꯈꯨꯜꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯗꯨꯗ ꯆꯠꯍꯟꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯅ ꯃꯤ ꯊꯩꯗꯣꯛꯄꯁꯤꯡꯗꯨꯗ ꯏꯃꯥꯍꯣꯏꯁꯨ ꯑꯩꯅ ꯅꯝꯗꯅ ꯌꯥꯎꯍꯟꯈꯤꯕꯅꯤ ꯑꯗꯨꯗꯤ ꯆꯠꯁꯤ ꯂꯤꯛꯂꯥꯏꯕꯗꯣ ꯁꯣꯏꯗꯅ ꯆꯤꯡꯌꯥꯒꯤ ꯌꯦꯛꯅꯕ ꯂꯩꯐꯝꯗꯨꯗ ꯆꯠꯂꯝꯃꯅꯤ ꯃꯥꯒꯤ ꯊꯋꯥꯏꯗꯕꯨ ꯀꯟꯃꯤꯟꯅꯁꯦ ꯁꯦꯂꯨꯡ ꯑꯁꯨꯝꯅ ꯁꯦꯂꯨꯡ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯂꯤꯛꯂꯥꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄ ꯍꯧꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯤꯛꯂꯥꯏꯕ ꯑꯃꯗꯤ ꯈꯨꯜꯒꯤ ꯅꯍꯥ ꯈꯔꯒ ꯌꯦꯛꯅꯕꯒ ꯂꯥꯟ ꯁꯣꯛꯅꯔꯤ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯍꯥꯟꯅ ꯂꯥꯟ ꯇꯧꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯅ ꯂꯤꯛꯂꯥꯏꯕ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯥꯛꯆꯕꯤꯕ ꯍꯦꯜꯂꯛꯏ ꯊꯥꯡ ꯑꯅꯤ ꯌꯩꯁꯤꯟꯅꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯜꯂꯤ ꯉꯁꯤꯗꯤ ꯑꯄꯤꯛꯄ ꯏꯆꯝ ꯆꯝꯖꯕ ꯈꯨꯜꯗꯣ ꯑꯁꯣꯝꯗꯁꯨ ꯂꯤꯛꯂꯥꯏꯕꯒꯤ ꯑꯃꯗꯤ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥ ꯌꯥꯎꯅ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯌꯦꯛꯅꯕꯅ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯁꯦꯂꯨꯡꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯗ ꯃꯩꯔꯤ ꯊꯣꯡꯗ ꯆꯥꯛꯂꯤꯕ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯅꯪ ꯃꯐꯝꯁꯤꯗ ꯑꯗꯨꯃꯛ ꯂꯩꯔꯝꯀꯣ ꯑꯩ ꯆꯪꯁꯤꯟꯒꯦ ꯑꯩꯅ ꯉꯝꯃꯛꯇ꯭ꯔꯕ ꯃꯇꯝꯗ ꯍꯨꯏꯁꯦꯜ ꯍꯧꯅ ꯈꯣꯡꯉꯛꯀꯦ ꯍꯣꯏ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯆꯪꯉꯨꯀꯣ ꯁꯦꯂꯨꯡ ꯏꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯁꯦꯡꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯛꯄ ꯉꯥꯏꯔꯝꯒꯦ ꯍꯣꯏ ꯃꯤꯅꯥ ꯆꯣꯏꯊꯣꯛꯀꯅꯨ ꯑꯁꯨꯝꯅ ꯁꯦꯂꯨꯡꯅ ꯌꯦꯛꯅꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯤꯛꯂꯥꯏꯕ ꯑꯃꯗꯤ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯀꯌꯥꯅ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏꯅ ꯊꯝꯂꯤꯕꯗꯨ ꯁꯦꯂꯨꯡ ꯃꯃꯤꯠꯃꯛꯅ ꯎꯔꯔꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯔꯒ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯏꯒꯤ ꯂꯃꯟ ꯏꯅ ꯁꯤꯡꯒꯅꯤ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕ ꯁꯩꯗꯥꯡꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯣꯏꯅ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯏꯗ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯑꯩ ꯃꯩꯇꯩ ꯅꯨꯡꯁꯥꯅꯤ ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯁꯦꯂꯨꯡ ꯇꯞꯅ ꯇꯞꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯤꯛꯂꯥꯏꯕ ꯍꯣꯏꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯁꯦꯂꯨꯡꯅ ꯂꯥꯛꯄꯗ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯑꯃꯨꯛ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯃꯗꯤ ꯂꯤꯛꯂꯥꯏꯕꯒꯤ ꯑꯍꯜꯁꯤꯡꯅ ꯈꯪꯉꯝꯗꯅ ꯀꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯥꯝꯅ ꯆꯥꯛꯇꯨꯅ ꯌꯦꯡꯂꯤꯕꯗꯨ ꯃꯤꯇꯣꯞꯅ ꯃꯩꯇꯩ ꯏꯃꯥꯒꯤ ꯐꯤꯖꯤꯗ ꯐꯤꯅꯥꯗ ꯁꯣꯛꯇꯨꯅ ꯊꯦꯡꯗꯨꯅ ꯀꯔꯦꯝꯅꯔꯤꯕꯗꯨ ꯎꯔꯛꯏ ꯁꯦꯂꯨꯡꯅ ꯃꯆꯤꯟꯗ ꯁꯣꯟꯈꯤ ꯑꯕꯣ ꯃꯥꯅꯤ ꯑꯆꯨꯝꯕꯅꯤ ꯁꯦꯂꯨꯡꯅ ꯎꯔꯤꯕꯗꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯑꯕꯣꯛꯄꯨ ꯃꯐꯤ ꯃꯊꯣꯡ ꯈꯪꯗꯅ ꯊꯝꯕꯤꯔꯤꯕꯗꯨꯅꯤ ꯁꯦꯂꯨꯡ ꯈꯥꯡꯕꯒꯤ ꯄꯥꯟ ꯂꯣꯏꯈꯤꯗꯨꯅ ꯊꯥꯡ ꯑꯗꯨꯅ ꯍꯥꯏꯒꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯌꯦꯛꯅꯕꯒꯤ ꯂꯨꯔꯦꯜ ꯑꯃꯗꯤ ꯁꯦꯂꯨꯡꯅ ꯀꯛꯄ ꯉꯝꯈꯤ ꯃꯇꯧ ꯑꯗꯨ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯗꯅ ꯂꯩꯊꯣꯛꯎꯕꯅ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯆꯤ ꯂꯦꯡꯅꯗꯦ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯨꯞꯆꯤꯜꯂꯛꯏ ꯁꯦꯂꯨꯡꯗ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤꯅꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯃꯗꯤ ꯂꯤꯛꯂꯥꯏꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯦꯂꯨꯡꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯒ ꯂꯦꯞꯄꯛꯏ ꯇꯨꯡꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯛꯅꯕꯒ ꯂꯥꯟ ꯁꯣꯛꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯂꯤꯛꯂꯥꯏꯕꯅ ꯅꯨꯄꯤ ꯊꯧꯅꯥ ꯂꯩꯌꯨꯀꯣ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯂꯛꯈꯣꯀꯣ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯐꯤꯖꯤꯗ ꯑꯇꯣꯞꯄ ꯃꯤꯇꯣꯞꯅ ꯁꯣꯛꯍꯟꯕ ꯌꯥꯔꯣꯏ ꯅꯪꯅ ꯃꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯊꯋꯥꯏ ꯊꯥꯗꯧ ꯉꯗ ꯉꯥꯏꯔꯦ ꯍꯥꯏꯔꯕꯗꯤ ꯊꯋꯥꯏ ꯑꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯅꯨꯄꯥ ꯑꯩꯁꯦ ꯂꯤꯛꯂꯥꯏꯕ ꯃꯉꯥꯡꯒꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯈꯨꯃꯟ ꯅꯤꯡꯉꯣꯜꯅꯤ ꯀꯔꯤꯒꯤ ꯑꯗꯨ ꯄꯥꯈꯠꯄꯅꯣ ꯑꯩꯁꯦ ꯑꯩꯅꯤ ꯑꯩꯒꯤ ꯐꯤꯖꯤ ꯐꯤꯅꯥꯗꯤ ꯈꯣꯝꯖꯤꯜꯂꯒ ꯆꯦꯛꯁꯤꯟꯅ ꯊꯝꯖꯤꯟꯖꯔꯤ ꯁꯦꯂꯨꯡꯅ ꯂꯤꯛꯂꯥꯏꯕ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯁꯨꯝꯅ ꯀꯧꯔꯝꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕꯗ ꯆꯤꯡꯅꯗꯧꯕ ꯃꯩꯇꯩꯒꯤ ꯏ ꯅꯠꯇꯦ ꯑꯁꯨꯝꯅ ꯂꯥꯟ ꯁꯣꯛꯅꯕ ꯍꯧꯈ꯭ꯔꯦ ꯌꯦꯛꯅꯕꯒꯤ ꯃꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯕ ꯁꯪꯗꯦ ꯑꯗꯨꯅ ꯌꯦꯛꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯔꯤꯕ ꯂꯤꯛꯂꯥꯏꯕꯒꯤ ꯈꯨꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯣ ꯑꯉꯝ ꯑꯉꯝ ꯍꯥꯠꯇꯣꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯂꯩꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯅꯥꯛ ꯅꯛꯄꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤ
ꯑꯍꯤꯡ ꯑꯁꯤꯒꯤ ꯂꯟꯖꯥꯎꯁꯤꯅ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕꯁꯤꯡꯗ ꯇꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥ? ꯏꯆꯤꯛ ꯆꯤꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯉꯛꯄꯗꯣ ꯋꯥꯈꯜ ꯇꯥꯔꯛꯏ, ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯉꯛꯏ꯫ ꯎꯔꯛꯏ ꯑꯍꯥꯟꯕꯗ ꯃꯃꯥ, ꯃꯥꯒꯤ ꯑꯕꯣꯛ ꯑꯃꯗꯤ ꯃꯀꯨꯕꯣꯛꯅ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯃꯗꯨ ꯎꯕꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯉꯥꯎꯕꯤꯒꯨꯝ ꯀꯞꯄꯛꯏ꯫ ꯏꯃꯥ, ꯏꯃꯧ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯃꯃꯥ, ꯁꯦ ꯍꯧꯒꯠꯂꯣ! ꯅꯆꯥꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯅ ꯌꯦꯛꯅꯕꯕꯨꯗꯤ ꯇꯨꯝꯅ ꯍꯥꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯂꯃꯟ ꯁꯤꯡꯕꯅꯤ ꯈꯟꯖꯔꯒꯦꯀꯣ꯫ ꯃꯊꯪꯒꯤ ꯃꯄꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯅꯆꯥꯅ ꯃꯧ ꯑꯣꯏꯅ ꯐꯪꯍꯟꯕꯤꯌꯨꯀꯣ꯫ ꯁꯦꯂꯨꯡꯁꯨ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯤꯀꯞ ꯇꯥꯕꯗ ꯇꯞꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯣ ꯆꯩꯅꯥ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯡ ꯌꯦꯠꯇꯨ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯁꯦꯂꯨꯡ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩ ꯆꯩꯅꯥ ꯐꯥꯎꯗꯦ, ꯑꯩ ꯅꯥꯗꯦ꯫ ꯏꯈꯣꯡꯁꯤꯅ ꯌꯥꯎꯈꯤꯗ꯭ꯔꯕꯁꯨ ꯏꯁꯥꯒꯤ ꯏꯐꯨꯔꯨꯞ ꯑꯃꯗꯤ ꯏꯔꯝꯗꯝꯁꯤꯗꯤ ꯀꯟꯕ ꯉꯝꯖꯔꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯄꯦꯟꯕ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯑꯀꯟꯕ ꯑꯃꯨꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯣꯏ ꯇꯥꯆꯧ, ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯣ ꯁꯦ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯇꯥꯏ, ꯏꯁꯥꯒꯤ ꯏꯆꯟ ꯐꯪꯗꯣꯏ ꯁꯔꯨꯛ ꯅꯣꯡꯅ ꯅꯣꯡꯅ ꯊꯋꯥꯏ ꯊꯥꯈꯣ, ꯃꯗꯨꯗ ꯋꯥꯔꯧꯔꯣꯏ꯫ ꯑꯗꯨꯒ ꯃꯣꯏ ꯇꯥꯆꯧꯕꯨ ꯑꯩꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯃꯨꯛ ꯅꯃꯥꯡꯗ ꯂꯦꯞꯂꯛꯈꯣꯀꯣ ꯍꯥꯏꯕꯤꯔꯝꯕ ꯇꯥꯏ ꯁꯦ꯫ ꯑꯩꯅ ꯂꯦꯞꯂꯤꯁꯦ ꯃꯣꯏ ꯇꯥꯆꯧꯒꯤ ꯃꯥꯡꯗꯅꯦ, ꯑꯩꯅ ꯅꯨꯡꯁꯤ ꯎꯠꯂꯤꯉꯦ, ꯌꯦꯡꯉꯈꯣ ꯃꯣꯏ ꯇꯥꯆꯧ꯫ ꯁꯦꯂꯨꯡꯁꯨ ꯎꯔꯤ ꯂꯤꯛꯂꯥꯏꯕꯒꯤ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟꯅ ꯇꯥꯔꯤꯕꯗꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯂꯤꯛꯂꯥꯏꯕꯒꯤ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯀꯞꯂꯤꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯇꯤꯜꯂꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯁꯨ ꯌꯥꯎꯔꯤ꯫ ꯂꯤꯛꯂꯥꯏꯕꯒꯤ ꯑꯁꯥꯕ ꯃꯤꯇꯝꯗꯨꯗ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯇꯦꯡꯊꯥꯔꯤ꯫ ꯃꯣꯏ ꯇꯥꯆꯧ, ꯉꯁꯤꯗꯤ ꯅꯤꯡꯇꯝꯕ ꯐꯪꯂꯦ꯫ ꯃꯍꯧꯁꯥꯒꯤ ꯃꯤꯅꯣꯛꯇꯣ ꯑꯃꯨꯛ ꯅꯈꯣꯏꯅ ꯄꯤꯕꯤꯔꯝꯕꯅꯦ꯫ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯣꯏ ꯇꯥꯆꯧꯅ ꯊꯋꯥꯏ ꯊꯥꯈꯤꯕꯗ ꯑꯩꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯐꯥꯎꯖꯩꯌꯦ꯫ ꯃꯣꯏ ꯇꯥꯆꯧ, ꯍꯧꯖꯤꯛꯇꯤ ꯅꯍꯥ ꯃꯌꯥꯝꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯔꯤꯌꯦ꯫ ꯄꯤꯊꯣꯛꯑꯣꯌꯦ ꯀꯅꯥꯅꯁꯨ꯫ ꯂꯝ ꯑꯁꯦ ꯃꯣꯏ ꯇꯥꯆꯧ ꯍꯣꯏꯒꯨꯝꯅ ꯀꯌꯥꯅ ꯁꯦꯟꯅꯖꯔꯝꯕꯅꯦ꯫ ꯏꯕꯦꯝꯆꯥꯅ, ꯁꯅꯥ, ꯁꯦ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏꯅꯦ꯫ ꯆꯠꯈꯤꯕ ꯃꯣꯏꯁꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯒ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯃꯔꯛꯇ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯌꯦ꯫ ꯅꯪꯁꯨ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯎꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯃꯥ, ꯃꯣꯏ ꯇꯥꯆꯧꯁꯦ ꯉꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯖꯔꯝꯂꯕꯗꯤ ꯃꯍꯥꯛꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯅ ꯃꯍꯧꯁꯥꯒꯤ ꯃꯤꯅꯣꯛꯇꯣ ꯅꯣꯛꯆꯔꯤꯁꯦ ꯌꯦꯡꯖꯔꯝꯒꯅꯤꯀꯣ ꯏꯃꯥ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯃꯗꯤ ꯏꯕꯦꯝꯆꯥꯅ ꯁꯦꯂꯨꯡꯕꯨ ꯇꯞꯅ ꯁꯧꯕꯤꯔꯗꯨꯅ ꯂꯦꯞꯍꯜꯂꯤ, ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯦꯞꯂꯒ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜ ꯑꯃ ꯂꯧꯔꯛꯏ꯫ ꯃꯩꯇꯩ ꯄꯣꯛꯄꯤꯅ ꯌꯥꯏꯐꯔꯦ, ꯏꯒꯤ ꯂꯃꯟ ꯏꯅ ꯁꯤꯡꯒꯗꯕꯅꯤ, ꯃꯤꯇꯣꯞꯇ ꯂꯝ ꯄꯤꯕ ꯌꯥꯔꯣꯏ꯫ ꯈꯨꯟꯖꯥꯎꯕꯨꯡ ꯀꯧꯕ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯂꯩꯔꯣꯏ ꯉꯝꯕ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯤꯛ ꯍꯦꯟꯕꯤ ꯑꯅꯤꯅ ꯂꯩꯄꯥꯛꯀꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯋꯥꯌꯦꯜ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯃꯛ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯆꯥ ꯃꯅꯥꯎꯒꯨꯝ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯕꯨꯛ ꯆꯦꯜ ꯆꯝꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯂꯩꯄꯥꯛ ꯃꯤꯌꯥꯝꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯄꯤ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗꯅꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨ ꯀꯣꯏꯂꯥꯡ ꯍꯤꯛꯂꯥꯡꯅꯔꯛꯏ꯫ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯇꯨꯅ, ꯏꯆꯦ ꯈꯣꯝꯕꯤ, ꯑꯌꯨꯛ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ꯫ ꯈꯣꯝꯕꯤꯅ, ꯍꯥ, ꯃꯆꯥꯏꯕꯨꯡꯕꯨ ꯂꯩꯔꯝꯗ꯭ꯔꯦꯕ? ꯂꯥꯛꯑꯣ ꯊꯨꯅ ꯆꯠꯂꯁꯤ꯫ ꯈꯣꯝꯕꯤ ꯃꯆꯥꯏꯕꯨꯡꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯟꯅꯖꯔꯛꯄꯤ ꯃꯅꯥꯏ ꯅꯨꯄꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯏꯕꯨꯡ ꯂꯩꯔꯝꯗ꯭ꯔꯦ ꯇꯥꯕꯗ ꯃꯍꯥꯛꯅ ꯍꯦꯟꯅꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯩ꯫ ꯁꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯂꯩꯔꯤꯛ ꯍꯦꯟꯕꯤꯗꯨ ꯀꯞꯆꯔꯤ꯫ ꯏꯅꯤꯡꯊꯧ,
ꯏꯆꯥꯗꯨꯕꯨ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯝꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯋꯥꯖꯩꯌꯦ ꯑꯃꯨꯛꯇ ꯊꯨꯅ ꯊꯤꯍꯟꯕꯤꯌꯨꯕ ꯂꯩꯃꯔꯦꯝꯕꯤ ꯅꯪ ꯄꯥꯈꯠꯈꯤꯅꯨ ꯏꯆꯥꯗꯣ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯈꯛ ꯆꯠꯂꯝꯂꯣꯏ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨꯕꯨ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ ꯀꯣꯅꯨꯡꯒꯤ ꯋꯥꯡꯃꯗ ꯆꯠꯂꯝꯂꯕꯗꯤ ꯃꯤ ꯐꯠꯇꯕꯅꯒ ꯏꯆꯥꯗꯨꯕꯨ ꯐꯥꯕꯤꯔꯝꯂꯕꯗꯤ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯏꯁꯥꯁꯦ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦꯅꯦ ꯅꯤꯡꯊꯧ ꯏꯍꯦ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯍꯥꯏ ꯋꯥꯅꯤ ꯂꯩꯃꯔꯦꯝꯕꯤ ꯅꯪꯕꯣ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯏꯆꯥꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯁꯦ ꯆꯣꯡꯊꯣꯛꯄ ꯉꯝꯂꯣꯏꯅꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯒꯅꯤ ꯄꯥꯈꯠꯀꯅꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯈꯣꯝꯕꯤ ꯆꯪꯂꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯛꯏ ꯂꯩꯃꯔꯦꯝꯕꯤ ꯂꯥꯏꯔꯤꯛ ꯍꯦꯟꯕꯤꯅ ꯈꯣꯝꯕꯤꯕꯨ ꯎꯕꯗ ꯄꯥꯈꯠꯄ ꯃꯇꯧꯗ ꯍꯪꯂꯛꯏ ꯈꯣꯝꯕꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯍꯥꯛ ꯃꯆꯥ ꯏꯕꯨꯡꯉꯣꯒ ꯂꯩꯃꯤꯟꯅꯔꯝꯗꯕ꯭ꯔꯥ ꯂꯩꯃꯔꯦꯝꯕꯤ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯐꯥꯎꯕ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯇꯨꯅ ꯁꯨꯝꯖꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈꯤꯕꯗꯨꯗ ꯑꯩꯍꯥꯛꯁꯨ ꯑꯩꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯄꯣꯊꯥꯖꯕꯅꯤ ꯀꯗꯥꯏꯗꯅꯣ ꯏꯆꯥꯗꯨꯅ ꯂꯩꯔꯝꯒꯗꯕꯁꯤꯕꯣ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯄꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯅ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯂꯥꯟꯃꯤꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯟꯁꯤꯟꯖꯔꯝꯃꯤ ꯂꯥꯟꯃꯤ ꯏꯆꯥꯁꯤ ꯀꯩꯗꯧꯔꯕꯒꯦ ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯝꯂꯤꯕꯅꯣ ꯂꯥꯟꯃꯤꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯁꯨ ꯈꯪꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯂꯥꯟꯃꯤ ꯏꯆꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯂꯤꯕꯅꯣ ꯂꯥꯟꯃꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯦ ꯀꯣꯅꯨꯡꯒꯤ ꯁꯥ ꯁꯟ ꯄꯤꯖꯅꯕ ꯄꯩꯗꯨꯅ ꯊꯝꯂꯤꯕ ꯆꯔꯨꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯕ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯍꯥꯏꯗꯨꯅ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯖꯔꯨꯕꯗ ꯃꯆꯥ ꯏꯕꯨꯡꯉꯣꯁꯦ ꯊꯦꯡꯅꯖꯔꯛꯄꯅꯤ ꯑꯁ ꯋꯥꯈꯜꯁꯦ ꯍꯦꯛꯇꯥꯏꯗ ꯅꯍꯥꯛꯅ ꯊꯦꯡꯅꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯅꯥꯏ ꯑꯩꯈꯣꯏꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯦ ꯂꯥꯟꯃꯤ ꯅꯍꯥꯛꯅ ꯏꯆꯥꯕꯨ ꯊꯦꯡꯅꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯂꯩꯃꯔꯦꯝꯕꯤ ꯃꯆꯥꯕꯨ ꯄꯥꯝꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯆꯦꯟꯃꯥꯡ ꯃꯥꯡꯂꯤꯕꯁꯤꯕꯣ ꯏꯃꯥꯈꯣꯏꯗꯤ ꯀꯌꯥꯗ ꯋꯥꯔꯨꯔꯁꯦ ꯐꯔꯦꯁꯦ ꯈꯣꯝꯕꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯦ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯅꯕ ꯇꯧꯔꯨꯔꯁꯤ ꯐꯒꯅꯤ ꯂꯩꯃꯔꯦꯝꯕꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤ ꯑꯁꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯃꯇꯝ ꯀꯨꯏꯅ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯅ ꯋꯥꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯂꯥꯏꯐꯝ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯨꯕꯗꯒꯤ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯇꯥꯡꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯕꯨ ꯐꯪꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯥ ꯍꯦꯟꯅ ꯋꯥꯖꯩ ꯃꯆꯥꯕꯨ ꯂꯨꯅ ꯇꯧꯖꯩ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯨ ꯑꯗꯨꯃꯛ ꯇꯧꯍꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ ꯅꯨꯡꯊꯤꯜ ꯑꯃꯁꯨꯅꯤ ꯂꯥꯟꯃꯤ ꯑꯍꯨꯝꯅ ꯃꯥꯡ ꯊꯥꯅ ꯆꯦꯜꯂꯤ ꯃꯇꯨꯡꯗꯅ ꯄꯤꯛꯂꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯈꯨꯠꯇ ꯁꯟꯊꯤ ꯇꯩꯔꯕ ꯆꯩꯁꯥꯡ ꯑꯃ ꯄꯥꯏꯔꯗꯨꯅ ꯅꯣꯛꯂꯒ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯇꯩꯁꯤꯟꯗꯧꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯏꯅꯤꯡꯊꯧꯅ ꯂꯥꯏꯄꯣꯠ ꯂꯧꯔꯨꯅꯕ ꯇꯥꯛꯄꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯆꯠꯍꯟꯕꯤꯌꯨꯕ ꯊꯦꯡꯈꯤꯕ ꯇꯥꯔꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯤ ꯀꯔꯤꯁꯨ ꯇꯥꯗꯦ ꯃꯥꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯦꯟꯕꯗꯨ ꯎꯕꯗ ꯍꯧꯅꯕꯣꯏ ꯀꯩꯕꯣꯏ ꯍꯦꯟꯅ ꯑꯗꯨꯝ ꯈꯣꯏꯗꯥꯅ ꯅꯣꯛꯂꯒ ꯇꯥꯟꯅꯔꯤ ꯈꯣꯝꯕꯤꯁꯨ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯊꯤꯔꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯆꯥ ꯏꯕꯨꯡꯉꯣꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯔꯝꯃꯤ ꯃꯈꯨꯠꯇꯒꯤ ꯆꯩꯗꯨꯁꯨ ꯊꯦꯝꯂꯒ ꯂꯧꯔꯕ ꯃꯇꯨꯡ ꯃꯐꯝ ꯆꯥꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯂꯥꯟꯃꯤ ꯑꯍꯨꯝꯗꯨ ꯈꯣꯝꯕꯤꯅ ꯄꯝꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣꯗ ꯃꯤꯠꯐꯝ ꯊꯝꯂꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯍꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯧꯅ ꯍꯣꯏ ꯂꯩꯃꯔꯦꯝꯕꯤ ꯏꯆꯥ ꯑꯗꯨꯕꯨ ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯣ ꯆꯥꯛꯄꯨꯗꯤ ꯆꯥꯈ꯭ꯔꯦ ꯍꯣꯏ ꯏꯅꯤꯡꯊꯧ ꯅꯆꯥꯅ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗꯣ ꯉꯥꯏꯍꯥꯛ ꯀꯨꯝꯍꯩ ꯑꯃ ꯇꯧꯈ꯭ꯔꯦꯗꯅ ꯀꯩꯗꯧꯔꯤꯕꯅꯣꯅꯦ ꯏꯆꯥꯅ ꯍꯣ ꯉꯁꯥꯏ ꯈꯣꯝꯕꯤꯗꯣ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅꯁꯨ ꯄꯣꯊꯥꯖꯔꯨꯔꯣ ꯍꯥꯏꯗꯅ ꯆꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯋꯥꯏ ꯑꯩꯁꯨ ꯑꯃꯨꯛ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯆꯥꯔꯕ꯭ꯔꯥ ꯃꯁꯥꯗꯣ khara nungairabrana hangba chatpirubani aduga somdadi ichado chak pijak matam yausilakpaduda aisu leitre aduna chakthongbi singduna ichado chak inbinaba tawrabajani aduda nahan khaidi khombina natraga aina adum pijaraga ngasina mi atopana chak inbinaba tawrakpaduda ichado karibu khallurabano khangde
ꯆꯥꯛꯇꯣ ꯃꯇꯨꯝ ꯇꯥꯔꯒ ꯆꯥꯛ ꯊꯣꯡꯕꯤꯁꯤꯡꯗꯨꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯊꯣꯝꯂꯝꯂꯤꯕꯅꯤ꯫ ꯆꯥꯛꯆꯥꯀꯥꯗꯣ ꯆꯥꯛꯀꯤ ꯆꯥꯛ ꯉꯥꯛꯇ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯂꯩꯔꯝꯂꯤꯕꯁꯤ ꯏꯅꯤꯡꯊꯧ꯫ ꯏꯍꯦ, ꯃꯁꯤꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯨ? ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯊꯦꯝꯕ ꯌꯥꯗ ꯀꯟꯅ ꯀꯞꯂꯤ꯫ ꯃꯆꯥꯅ ꯅꯤꯡꯉꯥꯏ ꯇꯧꯍꯧꯏ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯅꯤꯗꯨ ꯃꯆꯥꯒꯤ ꯀꯥꯗ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, ꯀꯩꯗꯧꯔꯕꯒꯦ? ꯏꯆꯥꯒꯤ ꯀꯔꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕꯒꯦ? ꯍꯣꯏ ꯈꯣꯝꯕꯤ, ꯏꯆꯥꯁꯦ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯀꯞꯂꯤꯕꯅꯣ? ꯈꯣꯝꯕꯤ ꯃꯀꯣꯛꯅꯣꯅ, ꯏꯅꯤꯡꯊꯧ, ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯀꯩꯒꯤ ꯃꯊꯛꯇ ꯇꯣꯡꯒꯅꯤ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯍꯥꯛꯇꯤ ꯀꯗꯥꯏꯗꯒꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕ ꯀꯩꯅꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯁꯣꯏꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯋꯥꯔꯤ ꯂꯤꯕꯗ ꯀꯩꯗ ꯇꯣꯡꯕꯒꯤ ꯃꯇꯥꯡꯁꯨ ꯄꯜꯂꯨꯔꯦ꯫ ꯃꯗꯨꯗꯒꯤ ꯍꯧꯈꯤꯕ ꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ, ꯏꯃꯥ ꯂꯩꯃꯔꯦꯝꯕꯤ꯫ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯗꯨ ꯄ꯭ꯔꯞ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯣꯝꯕꯤ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯇꯤꯉꯛ ꯌꯦꯡꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯀꯩꯒꯤ ꯃꯋꯨꯟ ꯎꯞꯇꯨꯅ ꯁꯦꯝꯂꯕ ꯅꯨꯄꯥ ꯑꯃ ꯁꯟ ꯁꯥꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯨꯡꯗꯁꯨ ꯅꯤꯡꯊꯧ ꯆꯪꯂꯛꯂꯤ꯫ ꯏꯆꯥꯒꯤ ꯀꯩ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ, ꯇꯣꯡꯂꯔꯣ ꯂꯥꯛꯑꯣ꯫ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯤ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯀꯩ ꯁꯥꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯕꯨ ꯀꯩ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯄꯤꯔꯒ ꯇꯣꯡꯍꯜꯂꯝꯃꯤ꯫ ꯀꯩ ꯁꯥꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯁꯟ ꯁꯥꯔꯒ ꯇꯞꯅ ꯀꯣꯅꯨꯡꯗꯨꯗ ꯆꯠꯂꯤ꯫ ꯏꯆꯥꯒꯤ ꯀꯩꯗꯨꯕꯨ ꯀꯔꯝ ꯇꯧꯕꯒꯦ? ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯨ ꯀꯩꯗꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯀꯩꯁꯦ ꯌꯥꯝꯅ ꯊꯤꯃꯜꯂꯤ, ꯃꯣꯜꯂꯤꯁꯨ ꯇꯧꯏ꯫ ꯃꯇꯨꯡꯗꯗꯤ ꯐꯖꯕ ꯃꯁꯥ ꯈꯤꯡꯕ ꯑꯃ ꯑꯣꯏꯅ ꯄꯤꯕꯤꯌꯨꯀꯣ꯫ ꯅꯤꯡꯊꯧꯗꯨ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯁꯣꯔꯒ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯂꯛꯂꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯃꯗꯤ ꯈꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯃꯆꯤꯟ ꯃꯦꯜꯂꯗꯨꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯛꯂꯤ꯫ ꯃꯍꯥꯛ ꯈꯨꯠꯂꯥꯏꯒꯤ ꯃꯍꯩ ꯅꯤꯡꯊꯤꯅ ꯍꯩꯔꯕ, ꯃꯊꯧꯅꯥ ꯐꯕ, ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯛꯂꯦ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯀꯤ ꯃꯉꯥꯎ ꯊꯤꯕꯗꯤ ꯉꯁꯤꯁꯨ ꯍꯜꯂꯝꯗꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯇꯧꯍꯟꯕꯗꯨꯅ ꯂꯝꯍꯦꯟꯕ ꯃꯆꯥꯗꯨꯗ ꯍꯦꯟꯅ ꯃꯊꯣꯏ ꯍꯥꯞꯄꯒꯨꯝ ꯊꯣꯛꯂꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯁꯨꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯃꯆꯥꯏꯕꯨꯡꯉꯣꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ? ꯍꯣꯏ, ꯏꯆꯥꯅ ꯃꯟꯇ꯭ꯔꯤ ꯊꯣꯝꯕꯕꯨ ꯎꯊꯛꯇ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯔꯒ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯄꯥ ꯅꯤꯡꯊꯧ, ꯃꯟꯇ꯭ꯔꯤ ꯊꯣꯝꯕꯅ ꯂꯩꯕꯥꯛꯀꯤ ꯀꯩꯊꯦꯜ ꯑꯆꯧꯕꯗ ꯃꯍꯥꯛꯁꯦ ꯅꯤꯡꯊꯧꯅ ꯌꯥꯔꯕꯅꯤ, ꯀꯣꯅꯨꯡꯒꯤ ꯃꯟꯇ꯭ꯔꯤꯅꯦ ꯍꯥꯏꯗꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯔꯤꯕ ꯁꯣꯜꯂꯕꯤ ꯑꯍꯜ ꯄꯣꯠ ꯌꯣꯟꯕꯤꯁꯤꯡꯗꯨꯗ ꯄꯩꯁꯥ ꯄꯤꯗꯅ ꯄꯣꯠ ꯂꯧꯔꯒ ꯗꯨꯠ ꯗꯥꯠꯀ ꯇꯧꯗꯨꯅ ꯑꯀꯟ ꯑꯊꯧ ꯁꯥꯔꯝꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯅꯆꯥꯅ ꯇꯧꯖꯔꯤꯕꯁꯤ꯫ ꯏꯍꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯈꯤꯗ꯭ꯔꯗ ꯑꯩꯒꯤ ꯃꯟꯇ꯭ꯔꯤꯁꯦ꯫ ꯊꯥꯗꯣꯛꯄꯤꯔꯝꯕꯒ ꯌꯥꯈꯤꯔꯣꯏꯀꯣ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯁꯥꯏ ꯐꯥꯎꯕꯗꯪ ꯀꯣꯏꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯃꯇꯣꯝꯇ ꯁꯒꯣꯜ ꯑꯃ ꯊꯧꯗꯣꯛꯇꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥꯁꯤꯕꯣ? ꯃꯉꯥꯎ ꯊꯤꯕ ꯃꯆꯥꯏꯕꯨꯡꯉꯣꯗꯨ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕ, ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯗ ꯅꯠꯇꯅ ꯃꯤꯠ ꯅꯥ ꯁꯤꯡꯕ, ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ, ꯄꯥꯡꯒꯜꯗ ꯂꯧꯁꯤꯡꯗ ꯃꯤꯅ ꯂꯥꯛꯆꯕ ꯉꯝꯗꯕ, ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯆꯥꯅ ꯃꯇꯣꯝꯇ ꯆꯠꯄꯗ ꯄꯥꯈꯠꯄ ꯀꯌꯥ ꯄꯣꯛꯂꯝꯗꯦ꯫ ꯅꯨꯄꯥꯗꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯤ ꯀꯌꯥ ꯊꯦꯡꯅꯔꯒ ꯍꯦꯟꯅ ꯍꯩꯁꯤꯡꯕꯅꯤ꯫ ꯃꯃꯤꯠꯅ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯎꯔꯨꯔꯒ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯍꯦꯟꯕꯅꯤ ꯈꯟꯅ ꯃꯆꯥꯅ ꯆꯠꯄꯗ ꯀꯌꯥ ꯑꯊꯤꯡꯕ ꯄꯤꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯈꯔ ꯂꯝ ꯍꯦꯟꯖꯔꯕꯁꯨ ꯃꯃꯥ ꯃꯄꯥꯒꯨꯝ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯌꯥꯎꯖꯗ ꯃꯤꯆꯝꯒꯨꯝ ꯍꯤꯡꯕ ꯄꯥꯝꯖꯕ, ꯃꯤꯒꯤ ꯑꯋꯥ ꯑꯅꯥ ꯎꯕ ꯉꯝꯗꯕ, ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯖꯕ, ꯐꯠꯇꯕ ꯃꯤꯕꯨ ꯋꯥꯔꯛꯄ ꯑꯁꯤꯅ ꯃꯥꯒꯤ ꯂꯝꯆꯠ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕ ꯐꯥꯎꯕ ꯃꯆꯥꯏꯕꯨꯡꯉꯣꯗꯣ ꯍꯟꯖꯤꯜꯂꯛꯂꯝꯗꯦ꯫ ꯂꯩꯃꯔꯦꯝꯕꯤꯗꯤ ꯃꯆꯥ ꯍꯟꯖꯤꯜꯂꯛꯇꯕꯗ ꯃꯊꯣꯏ ꯋꯥꯅ ꯂꯩꯖꯔꯤ꯫ ꯏꯅꯤꯡꯊꯧ, ꯏꯆꯥꯗꯨꯕꯨ ꯂꯥꯟꯃꯤ ꯈꯔ ꯂꯣꯏꯅꯔꯒ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯅꯣꯡꯃꯇ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯊꯦꯡꯂꯤ, ꯃꯍꯥꯛꯄꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯂꯩꯃꯔꯦꯝꯕꯤ, ꯅꯆꯥ ꯑꯉꯧꯕꯗꯣ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ, ꯑꯆꯝꯕ ꯑꯔꯥꯏꯕ ꯏꯆꯥ ꯅꯠꯇꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯒ ꯁꯣꯏꯗꯅ ꯂꯩꯊꯣꯛꯂꯝꯒꯅꯤ꯫
Ngayhak laybaga Majay bungodo halagladuna mama mapagi nakta sanglaglami lay marimbina imagi bungo ichabu gadayda chatlubagi karigino asuk thengdakpasibo ima lay marimbi amadi ipa ningthongna thawai waramgani haiba khangdabara ichabo ima amadi ipa ningthong nachanga sidi konungdagi lapna layba khungang amadi yaujaruri aduna lambi sangbana halakpada thengdokhibani nachabu ngakpigani ningthongna phari phari icha waram lagani changjaru nangi kada numitudagi hauna majai bungo taibang henbado ayuk nganta thokraga numit taraga halakpa adumak tawraklami lay marembi amadi ningthodi machana chatpagi maram sukhangda olakliba machagi mataududa thawai waraduna machabu chattanaba thinglasi haina hainari nongale hanagi matawgum majai bungo do chatnaba thorakpada mapa ningthongna chattanaba thinglaklami ipa ningthong karigi nachabu thingbiribadu nacha leibak sinba thongna chatuna sotharaba awana taraba miyoi kayabu tingbangba pamjai nachabu thingbiganuba ipagi bungo madu phana oidunasu ichana tomtani nama ikhoyani gidi ichana hakse mitki mani oiribani ichaga kaya laiminabu phangdabase wakhal siwai aduna icha ngasidagi chatpadu lepo wa anirak haiba haitaba machai bungoni tumina hoi mai hairamdana changkhirami ngaihak leibaga lanmi ama ningthaugi nakta changlaktuna pau tamlari iningthau konunggi samu angobado na thoklaga konung manungda koi chen chen duna lairi pochai haipa leipal kaya su amang ata thokle aduda sunatana konung bongak liba lanmi singda koi tan tanaduna kharai khangdana koi chen chenari ai khoi hojik kaidau zo haibunu iningthau ha kari haiba lanmi aduk cheksinna phajinduna thamliba samu angawbadabu matau karamda nanthoklibanu samu leifambu ngak seliba lanmi anido hana amukta kauro wa hange phagani iningthau lanmi anido ningthangna kaubagi matung inna thuna yangna lakladuna ningthaubu khurumlari hayu nakoi ani na ngak seliba samu angawbado matau karamda nanthoklibanu madu matomta nanthokpadi oitoktabani lanmi amana iningthau hayu ni lanmi karam tawbuna pawdomune atopa lanmi amaduna mok hairaklami iningthau aikoigi majai bunga taibang henbalaklaga thaduklambani aina khanbadu oiramene se laimarimbi taha taha chelaktuna sorga thabet thabet holaga iningthau konung manungse upon takhidringai amukta phajinaba tawbiyoba ningthaudu upai laitraduna machabu kauduna samudubu phajinaba hairakle majai bungo taibang henbado nokphet tawramlaga laphoi laphang achauba ama puraga thokhirami majai bungona ngauna phaina cheliba samudugi mamangda chap lepsinduna laphoi dubu set chetuna piba hawraklami aduga hairaklami achaubi kharane kharadi yari nakonda mukchang lasilo apha phata khangdaba samudusu laphoi du saningbagi mayaina majai bungona makon tana changkhibaduda mamitta laphoi du khak uraduna inakhirami majai bungona irai laina phajilamlaga mapa ningthaugi manak tamna sanglaklami ipa ningthau karam tawbano yare ipa karisu thingjararoi ijana chaningbado adumak chalo matungsu ipa karisu yelo ijage apambada majai bungodo makha taramda nokphetau silamlaga sagola mathauraga konungdagi thokhirami somdana konungdagi lapna leiba khungang amada masak matau yamna ningthijabi mabung anigi makhada yaujabi ningthibi kaubi leisabi ama leirami numidang wairamgi matamni ningthibi matanuja amadi nungsiga loinana mayum tamna halaklami lambida pangalba matau aniga ngaidun leirami nupi ahumdo lakpa ubada thoibana hana kauraklami ichal ahumbu kadaida chalubano numidang waishida nuza kumdradi phajade khanduna ibong ita aniga aikhoi ahumna sajaba phi khara phionbida tharubani aduda halakpada khara thengdokre wafamdu tabada pangalba ningthibida mamitto phalap yenglaklaga ningthibi karigi nangna wana phi saribano nangge awatpa khoding aina pige inakta naning tamna leijararo haibasu nangna yadido ningthibi yam hainadaba matau utuna pangalbagi paukhum kari supiramda mata aniga loinana praprap satkhirami
ꯋꯥꯍꯩꯅ ꯊꯤꯅ ꯆꯩꯗ꯭ꯔꯒꯁꯨ ꯎꯠꯂꯤꯕ ꯃꯇꯧꯁꯤꯅꯗꯤ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯄꯤꯕꯅꯤ. ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡꯅꯤ. ꯂꯩꯅꯥ ꯆꯣꯏꯅ ꯇꯥꯍꯟꯅꯤꯡꯗꯦ. ꯄꯥꯝꯃꯨꯖꯩ ꯈꯟꯅ ꯊꯦꯝ ꯅꯧꯗꯨꯅ ꯊꯝꯕꯅꯤ. ꯃꯁꯤꯗ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯅꯈꯨꯗꯥꯡ ꯄꯥꯏꯔꯒ ꯁꯔꯣ ꯁꯔꯣ ꯆꯤꯡꯕꯗ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯒꯅꯤ? ꯄꯥꯡꯒꯜꯕ ꯑꯩꯉꯣꯟꯗꯕꯣ. ꯊꯥꯅꯦꯜꯅ ꯏꯇꯧ ꯄꯥꯡꯒꯜꯕ, ꯅꯨꯄꯤꯅ ꯎꯁꯤꯜꯂꯛꯇ꯭ꯔꯕꯗꯤ ꯆꯥꯛꯁꯪꯗ ꯀꯤꯛ ꯅꯝꯁꯤꯟꯕꯗ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯔꯣꯏꯗꯕꯅꯤ. ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯏꯇꯥꯎꯁꯤꯗꯤ. ꯁꯣꯝꯗꯅ ꯅꯤꯡꯊꯤꯕꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗ ꯌꯨꯝ ꯊꯪꯅꯕ ꯃꯄꯨ ꯃꯕꯣꯛꯀꯤ ꯁꯨꯃꯥꯡꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯤꯡ ꯑꯈꯥꯏꯕ ꯈꯔ ꯁꯪꯒꯣꯏ ꯇꯝꯅ ꯍꯣꯟꯖꯤꯜꯂꯤꯕꯗꯨ ꯎꯔꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ. ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯇꯥꯇꯣꯟꯒꯅ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯈꯔ ꯆꯤꯟꯕꯁꯤꯗ ꯏꯕꯣꯛꯀ ꯏꯄꯨꯒꯁꯦ ꯃꯤ ꯅꯦꯛꯂꯒ ꯊꯕꯛ ꯇꯧꯍꯜꯂ ꯃꯥꯜꯂꯦꯅꯦ. ꯅꯤꯡꯊꯤꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯅꯤꯡꯊꯤꯕꯤꯅ ꯊꯣꯡꯂꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡ ꯑꯅꯤꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯅ ꯋꯥ ꯍꯧꯗꯣꯛꯂꯛꯂꯝꯃꯤ. ꯇꯥꯆꯧ, ꯇꯥꯇꯣꯟ, ꯍꯟꯗꯛ ꯏꯕꯨꯡ ꯑꯅꯤꯅ ꯊꯕꯛ ꯈꯔ ꯆꯤꯟꯕꯁꯤꯗ ꯏꯕꯣꯛꯀ ꯏꯄꯨꯒꯁꯦ ꯊꯕꯛ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯈꯪꯗꯦ. ꯉꯁꯥꯏꯗꯣ ꯃꯤ ꯅꯦꯛꯂꯒ ꯊꯕꯛ ꯇꯧꯍꯟꯕ ꯃꯥꯜꯂꯦ. ꯃꯕꯨꯡ ꯑꯍꯟꯅ ꯏꯕꯣꯛ ꯏꯄꯨꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯧ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯦꯡꯁꯤꯟꯕ ꯈꯔ ꯋꯥꯠꯂꯦ. ꯑꯗꯨꯕꯨꯅꯤ ꯏꯆꯟꯇꯣꯝꯕꯤ, ꯅꯍꯥꯛꯅ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯆꯠꯄꯤꯗꯨꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯗꯨ ꯑꯗꯨꯃꯛ ꯄꯥꯡꯁꯤꯟꯕꯤꯌꯨ. ꯃꯄꯥꯅ ꯏꯆꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨ ꯃꯉꯥꯏ. ꯑꯍꯜ ꯑꯅꯤꯁꯤꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕꯅꯤꯀꯣ ꯏꯆꯥꯁꯥ. ꯃꯆꯥ ꯑꯍꯨꯝꯃꯛ ꯍꯣꯏ ꯏꯄꯥ ꯍꯥꯏꯅ ꯈꯨꯝꯖꯔꯛꯏ. ꯅꯤꯡꯊꯤꯕꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯃꯔꯥ ꯇꯞꯆꯩ, ꯊꯛ ꯈꯥ ꯈꯪꯅ ꯆꯠꯆꯩ, ꯃꯤꯅꯨꯡꯁꯤꯁꯨ ꯆꯥꯎꯏ. ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯦꯜ ꯊꯨꯝ ꯄꯥꯏꯔꯨꯗ꯭ꯔꯕꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯍꯔꯥꯎꯅ ꯍꯤꯡꯃꯤꯟꯅꯖꯕ ꯏꯃꯨꯡꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯤꯕꯤ ꯐꯤꯁꯥꯀꯣꯟꯗꯨꯗ ꯐꯝꯂꯗꯨꯅ ꯐꯤ ꯀꯟꯅ ꯁꯥꯔꯤ. ꯇꯟꯖꯥꯗꯨꯗ ꯊꯪꯅꯕꯒꯤ ꯌꯨꯝꯗꯨꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ ꯀꯅꯥꯅꯣ ꯈꯟꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯂꯤ. ꯅꯤꯡꯊꯤꯕꯤꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ. ꯃꯍꯥꯛꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯕ ꯖꯥꯠꯅꯣ? ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯔꯨꯕꯃꯛꯇꯗ ꯄꯨꯛꯅꯤꯡꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯍꯜꯂꯤ. ꯐꯤꯃꯜ ꯁꯦꯠꯆꯔꯕꯁꯨ ꯁꯛꯐꯝ ꯑꯃꯗꯤ ꯁꯕꯥꯟꯁꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ. ꯅꯤꯡꯊꯤꯕꯤꯅ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯖꯕꯗꯨ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ ꯍꯟꯅꯒ ꯌꯦꯡꯂꯛꯄ ꯅꯠꯇꯦ. ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ. ꯅꯤꯡꯊꯤꯕꯤꯅ ꯐꯤꯒ ꯁꯥꯗꯕ ꯃꯈꯩ ꯃꯪꯂꯒ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯊꯣꯔꯛꯂꯒ ꯃꯆꯥꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯏꯆꯥꯇꯣꯝꯕꯤ, ꯑꯩꯃ, ꯏꯆꯥꯇꯣꯝꯕꯤ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦ. ꯁꯦ, ꯃꯁꯤꯒꯤ ꯊꯥꯅꯕ ꯃꯔꯨ ꯃꯔꯥꯡ ꯈꯔꯁꯤ ꯅꯕꯣꯛꯇ ꯑꯃꯨꯛꯇ ꯄꯤꯕꯤꯔꯨꯁꯨ. ꯉꯁꯥꯏ ꯏꯃꯥꯅꯅꯦ ꯌꯦꯟꯁꯥꯡ ꯊꯤꯟꯕ ꯆꯠꯄꯗ ꯅꯕꯣꯛꯅ ꯍꯪꯂꯛꯄꯅꯤ. ꯍꯣꯏ ꯏꯃꯥ, ꯑꯩ ꯄꯤꯔꯨꯔꯒꯦ. ꯅꯤꯡꯊꯤꯕꯤ ꯃꯔꯨ ꯃꯔꯥꯡ ꯌꯥꯎꯕ ꯃꯌꯣꯝꯗꯣ ꯃꯕꯣꯛꯇ ꯄꯤꯔꯔꯤ. ꯁꯦ ꯑꯕꯣꯛ, ꯏꯃꯥꯅ ꯄꯤꯔꯨꯁꯣꯅ ꯂꯥꯛꯄꯅꯤ. ꯑꯗꯣ ꯑꯕꯣꯛ, ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯤꯕꯨ ꯀꯗꯥꯏꯗ ꯊꯥꯒꯗꯕꯅꯣ? ꯇꯥꯆꯧ ꯇꯌꯥꯏ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯊꯥꯒꯦ. ꯑꯩꯁꯨ ꯍꯩꯒꯅꯤꯌꯦ. ꯑꯉꯥꯎꯕꯤꯁꯤꯗꯤ, ꯇꯅꯧꯔꯕꯤ ꯏꯁꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯀꯁꯦ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯀꯣ. ꯌꯦꯡꯉꯣꯏ, ꯃꯃꯥꯡ ꯏꯪꯈꯣꯟꯗ ꯅꯕꯨꯡ ꯑꯃ ꯂꯩꯕꯥꯛ ꯇꯧꯍꯧꯕꯗꯣ ꯃꯍꯥꯛꯅ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯤ. ꯅꯕꯨꯡ ꯑꯁꯦ ꯃꯣꯡ ꯍꯥꯖꯗꯦ, ꯏꯄꯪ ꯄꯪꯖꯩ. ꯑꯗꯨꯒꯅꯦ, ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯦ. ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯄꯤꯖꯕꯤꯌꯨ. ꯌꯨꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯤꯕꯅꯤ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯅꯄꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯃꯟꯈ꯭ꯔꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯋꯥꯃꯟꯁꯨ ꯄꯤꯕꯤꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯍꯥꯛꯀꯤ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗ꯭ꯔꯤꯕꯁꯦ ꯀꯣꯛꯆꯅꯕ ꯍꯥꯏꯗꯅ ꯇꯧꯕꯅꯤꯅꯦ. ꯅꯤꯡꯊꯤꯕꯤ ꯃꯕꯣꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯛꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ. ꯑꯗꯨꯗꯤ ꯑꯕꯣꯛ, ꯏꯕꯨꯡꯁꯦ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯦꯛꯀꯗ꯭ꯔꯥ? ꯂꯦꯛꯑꯣ ꯍꯥꯏꯕꯗꯤ ꯌꯥꯗꯦ. ꯃꯍꯥꯛꯁꯦ ꯃꯌꯨꯝ ꯊꯥꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯦ. ꯑꯗꯣ ꯏꯁꯨꯅꯅꯦ ꯅꯕꯨꯡꯁꯤꯒꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯑꯃꯨꯛꯇ ꯄꯤꯕꯤꯔꯝꯃꯣ. ꯋꯥꯔꯝꯂꯒꯅꯤ ꯅꯕꯨꯡꯁꯦ. ꯅꯤꯡꯊꯤꯕꯤ ꯃꯈꯨꯠꯇ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯥꯏꯗꯨꯅ ꯃꯃꯥꯡ ꯏꯪꯈꯣꯜ ꯇꯝꯅ ꯂꯥꯛꯄꯗ ꯎꯔꯤ. ꯐꯤꯃꯟ ꯁꯦꯠꯆꯔꯕꯁꯨ ꯃꯒꯨꯟꯇꯅ ꯌꯣꯝꯂꯕ ꯃꯥꯏꯊꯣꯡ, ꯅꯣꯡꯁꯥꯒꯨꯝꯂꯕ ꯁꯕꯥꯟꯗꯨꯗ ꯅꯨꯄꯤ ꯃꯍꯥꯛꯇꯤ ꯇꯔꯪ ꯆꯠꯄꯒꯨꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯂꯒ
ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯞꯅ ꯀꯧꯖꯔꯛꯏ꯫ ꯏꯕꯨꯡ, ꯊꯕꯛꯇꯣ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕꯤꯔꯒ ꯑꯆꯥ ꯑꯊꯛꯁꯦ ꯍꯥꯟꯅ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯅꯨꯄꯥꯗꯨꯗꯤ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯂꯛꯇꯦ, ꯈꯨꯝꯕꯇ ꯈꯨꯝꯂꯛꯏ꯫ ꯌꯥꯅꯤ ꯏꯆꯟ, ꯑꯗꯥꯏꯗ ꯍꯦꯛꯇ ꯊꯝꯕꯤꯔꯝꯃꯣ꯫ ꯅꯤꯡꯊꯤꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯃꯁꯤꯕꯣ? ꯃꯃꯥꯡꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯂꯩꯕꯕꯨ ꯍꯥꯏꯐꯦꯠꯇ ꯐꯥꯎ ꯌꯦꯡꯂꯛꯇꯦꯃꯤ꯫ ꯀꯥꯟꯅꯗꯦ, ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯍꯦꯛꯇ ꯍꯧꯖꯤꯜꯂꯒꯦ꯫ ꯏꯕꯨꯡꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯕꯒꯦ? ꯂꯩꯐꯝꯅ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯅꯣ? ꯍꯟꯗꯛꯇꯤ ꯅꯨꯄꯥꯗꯣ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯖꯔꯛꯏ꯫ ꯑꯩꯒꯤ ꯏꯃꯨꯡꯕꯨꯗꯤ ꯑꯍꯦꯟꯕ ꯀꯧꯖꯩ꯫ ꯑꯩꯒꯤ ꯈꯨꯜꯗꯤ ꯈꯔ ꯂꯥꯞꯄꯤ ꯏꯆꯟ, ꯃꯐꯝꯁꯤꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯣ ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯒꯦ? ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯀꯧꯖꯩꯌꯦ ꯏꯕꯨꯡ꯫ ꯐꯔꯦ ꯏꯆꯟ ꯅꯤꯡꯊꯤꯕꯤ, ꯑꯩ ꯆꯥꯅꯕꯗꯣ ꯃꯇꯦꯛꯁꯤꯃ ꯂꯣꯏꯁꯤꯜꯂꯒ ꯈꯨꯠ ꯁꯥ ꯍꯥꯝꯗꯣꯛꯂꯒ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯌꯨꯝꯗ ꯉꯟꯅ ꯍꯟꯈꯤꯗꯕꯁꯨ ꯌꯥꯔꯣꯏꯕ, ꯌꯨꯝ ꯂꯥꯞꯄꯅꯤꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯦꯟ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯊꯕꯛꯇꯨꯕꯨ ꯃꯈꯥ ꯇꯥꯅ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯍꯣꯏ, ꯂꯣꯏꯁꯤꯟꯕꯤꯍꯧꯔꯣ ꯏꯕꯨꯡ꯫ ꯅꯤꯡꯊꯤꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯐꯤꯁꯥꯀꯣꯟꯗꯨꯗ ꯐꯝꯂꯒ ꯐꯤꯗꯤ ꯁꯥꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯨꯡ ꯑꯍꯦꯟꯕ, ꯑꯩꯗꯤ ꯏꯕꯨꯡꯒꯤ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯥꯟꯕꯅ ꯇꯧꯗꯨꯅ ꯍꯦꯟꯅ ꯑꯗꯨꯝ ꯆꯥꯛꯍꯜꯂꯤ꯫ ꯑꯁ, ꯀꯔꯤꯅꯣ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯡꯁꯤꯕꯣ? ꯅꯣꯡꯃꯇ ꯁꯛꯍꯦꯟꯕ ꯀꯅꯥꯒꯤ ꯃꯃꯤ ꯇꯥꯔꯛꯇ꯭ꯔꯤꯕ ꯊꯃꯣꯏꯅꯤ꯫ ꯉꯁꯤꯗꯤ ꯄꯥꯈꯪ ꯃꯥꯟꯖꯗꯕ ꯅꯨꯄꯥ ꯃꯍꯥꯛꯅ ꯀꯔꯤ ꯂꯩꯋꯥꯕꯨ ꯇꯧꯁꯤꯟꯕꯤꯈ꯭ꯔꯕꯅꯣ? ꯑꯩ ꯋꯥꯈꯜꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯑꯍꯦꯟꯕꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯐꯖꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗꯅꯤ꯫ ꯅꯤꯡꯊꯧ ꯂꯩꯔꯣꯏ ꯉꯝꯕ ꯃꯆꯥꯒꯤ ꯃꯇꯧꯗ ꯄꯦꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯆꯥꯕꯨ ꯆꯩꯔꯨꯕꯁꯨ ꯉꯝꯗ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕ ꯁꯅꯊꯣꯡꯗꯒꯤ ꯅꯥꯏꯇꯣꯝ ꯃꯈꯣꯡꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯩꯔꯣꯏ ꯉꯝꯕꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯏꯆꯥꯅ ꯅꯈꯣꯡꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯨ? ꯅꯍꯥꯛꯀꯤ ꯁꯒꯣꯜꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ? ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯁꯒꯣꯜꯗꯣ ꯑꯍꯜ ꯑꯣꯏꯔꯕ, ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯂꯥꯏꯔꯕ ꯅꯨꯄꯥ ꯑꯃꯗ ꯄꯤꯊꯣꯛꯂꯝꯂꯤ꯫ ꯏꯍꯦ, ꯅꯪꯕꯨ ꯐꯅ ꯄꯤꯅꯤꯡꯕ ꯂꯩꯔꯕꯁꯨ ꯍꯌꯦꯡ ꯄꯤꯕ ꯌꯥꯏ꯫ ꯅꯈꯣꯡꯅ ꯍꯜꯂꯛꯂꯤꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯦ? ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯂꯪꯐꯩ ꯍꯜꯂꯛꯄꯅꯦ ꯁ꯭ꯋꯥꯏ꯫ ꯊꯦꯡꯂꯀꯥꯟꯁꯤꯗ ꯃꯌꯨꯝꯁꯨ ꯌꯥꯝꯅ ꯊꯥꯞꯄꯤ꯫ ꯄꯣꯠꯌꯣꯝꯗꯨꯃꯒ ꯋꯥꯅ ꯆꯠꯂꯝꯕꯗꯨ ꯎꯕꯗ ꯅꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯄꯤꯔꯝꯕꯅꯤ ꯏꯄꯥ ꯅꯤꯡꯊꯧ꯫ ꯍꯣ, ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯏꯆꯥꯕꯨ ꯅꯃꯥ ꯏꯕꯥꯅꯤꯒꯤ ꯅꯥꯛꯇ ꯈꯔꯁꯨ ꯂꯩꯌꯨ ꯀꯩꯗꯧꯒꯦ? ꯏꯆꯥꯁꯤ ꯆꯠꯇꯨꯅꯇ ꯂꯩꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯃꯇꯝ ꯈꯔꯗꯤ ꯑꯁꯨꯝꯅ ꯆꯠꯈꯤꯒꯦ꯫ ꯃꯁꯤꯅ ꯑꯅꯧ ꯑꯅꯧꯕ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯟꯕ ꯉꯝꯖꯔꯤꯕꯅꯤ꯫ ꯋꯥ ꯑꯅꯤꯔꯛ ꯍꯟꯅ ꯉꯥꯡꯗ꯭ꯔꯕꯁꯨ, ꯃꯆꯤꯡ ꯐꯠꯇ꯭ꯔꯕꯁꯨ ꯃꯆꯥꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯂꯣꯏ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯗꯨꯅ ꯂꯥꯏ ꯌꯦꯛꯅꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯂꯥꯟꯃꯤ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯃꯆꯥꯏꯕꯨꯡ ꯃꯍꯥꯛꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯣꯛꯉꯥꯡꯅ, ꯏꯇꯥꯎ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ, ꯃꯗꯨꯗ ꯅꯠꯇꯦ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯌꯥꯝꯅ ꯂꯩꯔꯤ꯫ ꯂꯥꯟꯃꯤ ꯆꯥꯎꯇꯣꯟꯁꯨ ꯄꯪꯇꯛ ꯁꯨꯇꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯣ ꯇꯝꯃꯨꯗꯅ ꯏꯇꯥꯎ, ꯑꯩꯁꯨ ꯇꯥꯅꯤꯡꯉꯦꯕ꯫ ꯁꯨꯝꯗꯧꯕꯅꯤ ꯃꯤ ꯏꯇꯥꯎ, ꯑꯩꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯍꯩꯁꯤꯡꯅ ꯍꯧꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯈꯔꯒ ꯈꯨꯠꯇ ꯅꯥꯎꯔꯤ ꯑꯃꯃꯝꯒ ꯄꯥꯏꯔꯒ ꯑꯋꯥꯡꯕ ꯆꯤꯡꯗ ꯀꯥꯔꯤꯕꯅꯤ꯫ ꯆꯤꯡꯗꯨꯅ ꯋꯥꯡꯕꯁꯤꯅ ꯋꯥꯡꯕꯁꯤꯅ ꯈꯨꯋꯥꯡ ꯆꯥꯗꯕ ꯆꯤꯡꯅꯤ꯫ ꯃꯗꯩꯗꯨꯗ ꯋꯥꯡꯕꯇ ꯅꯠꯇꯅ ꯐꯛꯂꯥꯡꯒꯨꯝ ꯆꯥꯕ ꯍꯦꯛ ꯌꯨꯡꯕ ꯆꯤꯡ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯕꯨꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯅꯤನ ꯅꯞ ꯅꯞꯇꯅ ꯀꯥꯔꯦꯗꯅ꯫ ꯈꯔ ꯄꯪꯕ ꯃꯤꯒ ꯑꯣꯏꯔꯗꯤ ꯊꯔꯣ ꯃꯔꯣ ꯑꯣꯟꯊꯗꯅ ꯁꯩꯔꯣꯟ ꯃꯔꯨꯕꯨ ꯃꯥꯟꯈꯤꯗꯣꯏꯅꯤ꯫ ꯂꯥꯟꯃꯤ ꯆꯥꯎꯇꯣꯟꯅ, ꯅꯠꯇꯦ ꯏꯇꯥꯎ, ꯑꯗꯨꯛ ꯋꯥꯡꯕ ꯑꯗꯨꯛ ꯉꯝꯕ ꯆꯤꯡꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯎꯆꯦꯛ ꯀꯥꯞꯐꯝ ꯂꯩꯇꯕꯒꯤꯔꯣ? ꯎꯆꯦꯛ ꯀꯥꯞꯄ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯗꯣ, ꯉꯀ꯭ꯔꯥ ꯀꯥꯞꯄꯅꯤꯃꯤ꯫ ꯍꯥ, ꯉꯀ꯭ꯔꯥ ꯍꯥꯏꯕ? ꯏꯇꯥꯎ, ꯉꯀ꯭ꯔꯥꯗꯤ ꯏꯁꯤꯡꯗ ꯂꯩꯒꯗꯕ ꯅꯠꯇ꯭ꯔꯣ? ꯆꯤꯡꯊꯛꯇꯨꯗꯗꯤ ꯀꯔꯝꯅꯅꯣ? ꯏꯇꯥꯎ, ꯅꯪꯗꯤ ꯑꯉꯥꯡꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯏꯇꯥꯎ ꯀꯧꯅꯖꯕꯒꯤ ꯋꯥꯅꯤ꯫ ꯅꯨꯃꯤꯠ ꯊꯥ ꯎꯕꯗꯤ ꯑꯩꯅ ꯌꯥꯝꯅ ꯍꯥꯜꯂꯤꯕꯅꯤꯗꯣ꯫ ꯑꯗꯨꯅꯅꯤ ꯏꯇꯥꯎꯅ ꯈꯪꯗꯕ ꯃꯌꯥꯝꯅꯤ ꯑꯩꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯇꯝꯕꯤꯒꯦ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯒꯦꯁꯦ, ꯅꯪ ꯋꯥ ꯃꯔꯛ ꯊꯠꯂꯛꯈꯤꯅꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯃꯈꯥ ꯇꯥꯕꯤꯔꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯉꯀ꯭ꯔꯥꯁꯤꯗꯤ ꯎꯊꯛꯇ ꯆꯩꯇꯦꯛ ꯆꯩꯔꯥꯡ ꯃꯌꯥꯝ ꯇꯧꯔꯒ ꯃꯍꯨꯝ ꯁꯥꯕ ꯉꯥꯅꯤꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯍꯨꯝꯗꯣ ꯑꯩꯈꯣꯏꯅ ꯅꯥꯎꯔꯤꯅ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯀꯥꯞꯊꯠꯂꯒ ꯉꯀ꯭ꯔꯥꯁꯤꯡꯗꯣ ꯎꯊꯛꯇꯒꯤ ꯇꯥꯔꯛꯄ ꯉꯥꯏꯔꯒ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯣꯜꯗꯨꯗ ꯍꯥꯞꯆꯤꯟꯕꯅꯤ꯫ ꯑꯁ!
ꯑꯃꯨꯛ ꯆꯠꯄꯗ ꯌꯥꯝ ꯐꯈ꯭ꯔꯖꯥꯅꯤ. ꯑꯣ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯗꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯅꯤ. ꯑꯗꯨꯒꯅꯤ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯉꯀ꯭ꯔꯥ ꯐꯥꯕ ꯆꯤꯡꯗꯨꯗ ꯊꯝꯕꯥꯜ ꯑꯉꯥꯡꯕ ꯑꯃꯗꯤ ꯊꯝꯆꯦꯠꯅ ꯄꯥꯛꯇꯛꯅꯅ ꯍꯧꯔꯤꯕꯅꯤ. ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯍꯦꯛꯂꯒ ꯌꯨꯝꯗ ꯄꯨꯔꯤꯕꯅꯤ. ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯆꯤꯟ ꯊꯦꯟꯕ ꯂꯥꯟꯃꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ. ꯂꯥꯟꯃꯤ ꯀꯣꯛꯉꯥꯡꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯑꯗꯨꯒꯤꯅꯦ ꯏꯇꯥꯎ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯝꯒꯤ ꯑꯣꯛ ꯃꯃꯩ ꯖꯣꯝ ꯂꯥꯎꯕꯁꯤꯡꯗꯨꯅ ꯑꯇꯤꯌꯥ ꯊꯛꯁꯤꯗ ꯁꯪꯒꯨ ꯄꯥꯏꯕꯗꯣ ꯏꯁ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯦ. ꯃꯗꯨꯅꯒ ꯐꯖꯕꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ. ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯖꯕ ꯂꯥꯟꯃꯤ ꯆꯥꯎꯇꯣꯟꯗꯤ ꯀꯣꯛꯉꯥꯡꯒꯤ ꯋꯥꯗꯨꯗ ꯊꯥꯖꯔꯗꯨꯅ ꯃꯌꯥꯒ ꯀꯥꯔꯒ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯇꯥꯔꯤ. ꯁꯣꯝꯗꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯍꯥꯡꯗꯣꯛꯂꯒ ꯂꯥꯟꯃꯤ ꯀꯣꯛꯉꯥꯡꯗ ꯀꯧꯔꯛꯂꯝꯃꯤ. ꯏꯌꯥꯝꯕ ꯂꯥꯟꯃꯤ, ꯏꯌꯥꯝꯕꯒꯤ ꯋꯥꯔꯤꯗꯣ ꯉꯁꯥꯏꯗꯒꯤ ꯅꯅꯥꯎꯁꯨ ꯇꯥꯖꯔꯤꯌꯦ. ꯎꯊꯛꯇ ꯃꯍꯨꯝ ꯁꯥꯕ ꯉꯀ꯭ꯔꯥ, ꯆꯤꯡꯊꯛꯇ ꯍꯧꯕ ꯊꯝꯕꯥꯜ ꯊꯝꯆꯦꯠ, ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯂꯝꯒꯤ ꯑꯣꯛ. ꯑꯗꯣ ꯏꯌꯥꯝꯕ ꯋꯥꯔꯤ ꯃꯈꯥ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯀꯥꯁꯤꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ. ꯑꯗꯨꯒ ꯐꯝꯂꯒ ꯅꯤꯡꯊꯤꯅ ꯂꯤꯕꯤꯔꯔꯣ. ꯂꯥꯟꯃꯤ ꯀꯣꯛꯉꯥꯡ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯨꯝ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯇꯧꯖꯕꯅꯤ. ꯅꯌꯥꯝꯕꯕꯨ ꯉꯥꯛꯄꯤꯒꯅꯤ. ꯇꯥꯏꯕꯪ ꯍꯦꯟꯕꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ. ꯃꯈꯣꯜꯒ ꯊꯣꯛꯄ ꯃꯈꯩ ꯅꯣꯛꯆꯔꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯖꯥ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯇꯥ ꯅꯤꯡꯊꯤꯕꯤꯒꯤꯗ ꯍꯩ ꯆꯥꯁꯤ ꯍꯥꯏꯗꯅ ꯅꯣꯕꯥꯞ ꯑꯅꯤ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯨ ꯍꯩ ꯆꯥꯕꯒꯤ ꯈꯛ ꯅꯠꯇꯅ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯑꯃꯒꯤꯁꯨꯅꯤ. ꯅꯤꯡꯊꯤꯕꯤꯅ ꯉꯥꯏꯉꯝꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯏꯇꯥ ꯁꯤ ꯍꯩ ꯑꯃꯦꯠꯄꯗꯣ ꯀꯣꯟꯁꯤꯗ ꯈꯔ ꯈꯥꯏꯗꯣꯛꯄꯤꯔꯛꯂꯣ. ꯄ꯭ꯔꯞ ꯆꯠꯂꯨꯔꯁꯤꯕ. ꯅꯨꯡꯁꯤꯅ ꯍꯣꯏꯍꯦ ꯅꯪꯅꯤꯌꯦ. ꯅꯨꯖꯥꯅ ꯏꯇꯥ ꯅꯨꯡꯁꯤꯌꯦ, ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯅꯤꯡꯊꯤꯁꯦ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯌꯦꯅꯤꯡꯊꯥ ꯂꯥꯛꯂꯕ ꯃꯥꯜꯂꯤ. ꯃꯥꯒꯤ ꯃꯇꯧꯁꯦ ꯍꯥꯟꯅꯒ ꯁꯨꯛꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦꯕ. ꯅꯤꯡꯊꯤꯕꯤ ꯃꯆꯤꯟꯗ ꯈꯨꯗꯣꯝꯕꯤ ꯊꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯁꯨ ꯆꯦꯞꯊꯗꯨꯅ ꯍꯥꯏꯔꯞ ꯌꯦꯡꯖꯩ. ꯑꯗꯨꯒ ꯑꯍꯨꯝꯗꯣ ꯃꯃꯤꯠ ꯑꯃꯨꯛ ꯌꯦꯡꯅꯗꯨꯅ ꯄꯥꯎ ꯐꯥꯎꯅꯔꯒ ꯋꯥ ꯂꯥꯎꯅ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯤ. ꯃꯇꯥ ꯑꯍꯨꯝꯗꯣ ꯑꯍꯦꯟꯕꯒꯤ ꯍꯩ ꯄꯤꯔꯨꯔꯒ ꯃꯥꯡꯒꯣꯟꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯍꯩ ꯑꯗꯨꯕꯨ ꯆꯥꯃꯤꯟꯅꯔꯤ. ꯆꯥꯕꯁꯨ ꯂꯣꯏꯔꯕꯗ ꯃꯇꯥ ꯑꯅꯤꯅ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯅ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯕ ꯊꯣꯔꯛꯂꯝꯃꯤ. ꯅꯨꯖꯥꯅ ꯑꯁ ꯀꯔꯤꯅꯣ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯐꯤꯕꯝꯗꯨꯗꯤ ꯑꯁꯤꯅꯅꯤꯗꯅ ꯅꯨꯄꯥ ꯄꯟꯕꯗ ꯁꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯇꯥꯅ ꯄꯨꯛꯅꯤꯡ ꯂꯨꯞꯂꯨꯔꯤꯕꯁꯤꯗꯤ. ꯅꯨꯡꯁꯤꯅ ꯑꯁꯦꯡꯕ ꯃꯤꯁꯨ ꯌꯥꯝꯅ ꯆꯝꯖꯕ ꯃꯥꯜꯂꯤ. ꯃꯃꯥꯏꯒꯁꯦ ꯌꯥꯝꯅ ꯁꯣꯜꯂꯗꯅ ꯑꯩꯈꯣꯏꯗ ꯍꯟꯒꯠꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇꯦ ꯍꯥꯏꯋꯥꯅꯦ. ꯑꯩꯈꯣꯏꯒꯤ ꯏꯇꯥꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯊꯣꯛꯂꯦꯃꯤ. ꯀꯥꯟꯅꯗꯦ ꯏꯇꯥ, ꯅꯨꯄꯥ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯉꯥꯏꯔꯕꯗꯤ ꯃꯃꯥꯏ ꯈꯨꯠꯁꯣꯟꯁꯤꯒ ꯑꯣꯏꯒꯅꯤ ꯊꯥꯖꯗ꯭ꯔꯦ. ꯍꯌꯦꯡꯅꯦ ꯊꯃꯣꯏ ꯈꯨꯗꯨꯝ ꯁꯨꯔꯒ ꯋꯥꯅ ꯂꯩꯍꯧꯒꯗꯕꯒꯤ ꯁꯔꯨꯛ ꯏꯇꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯐꯣꯡꯗꯣꯛꯍꯧꯔꯁꯤ. ꯅꯤꯡꯊꯤꯕꯤꯅ ꯏꯇꯥ ꯑꯗꯨꯝꯅꯒ ꯇꯧꯔꯨꯔꯕꯗꯤ ꯑꯩꯍꯥꯛꯄꯨ ꯇꯧꯉꯝꯕꯤ ꯇꯥꯔꯣꯏꯗ꯭ꯔꯅꯦ. ꯅꯨꯖꯥꯅ ꯇꯥꯔꯣꯏ. ꯏꯇꯥ ꯅꯨꯡꯁꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ. ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ. ꯏꯇꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯋꯥ ꯍꯧꯗꯣꯛꯂꯁꯤ. ꯑꯩꯈꯣꯏꯒꯤ ꯏꯇꯥꯁꯨ ꯁꯛ ꯍꯥꯏꯔꯦ ꯈꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯤꯡꯊꯤꯕꯤꯅꯤ. ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯏꯔꯦ ꯍꯩꯇꯕ ꯑꯃꯠꯇ ꯂꯩꯇꯦ. ꯑꯍꯜ ꯂꯃꯟꯗ ꯊꯧꯒꯜꯂꯣꯟ ꯈꯪꯕꯗꯁꯨ ꯃꯌꯥꯝꯅ ꯁꯣꯟꯅꯔꯤꯕꯅꯤ. ꯏꯇꯥꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ. ꯅꯨꯄꯥ ꯃꯍꯥꯛꯁꯨ ꯏꯇꯥꯕꯨ ꯐꯪꯖꯕꯗ ꯃꯔꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯏꯇꯥꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯍꯦꯛꯇ ꯍꯥꯏꯕꯤꯒꯦ ꯏꯇꯥ. ꯏꯇꯥꯅꯤ ꯑꯃꯨꯛꯇ ꯇꯞꯅ ꯈꯟꯅꯈꯤꯁꯤꯕ. ꯂꯩꯁꯥ ꯑꯩꯍꯥꯛꯄꯨ ꯏꯖꯠ ꯌꯥꯎꯗꯕꯤ ꯑꯣꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ? ꯐꯔꯦ ꯅꯈꯣꯏ ꯑꯅꯤ ꯁꯨꯍꯜꯂꯨ. ꯍꯣꯔꯦꯟꯗꯣ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯄꯗ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯈꯟꯅꯔꯁꯤ. ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ. ꯅꯤꯡꯊꯤꯕꯤ ꯈꯨꯠꯁꯦꯝꯒꯤ ꯑꯀꯦ ꯑꯃꯧ ꯀꯔꯤꯁꯨ ꯌꯥꯎꯗ ꯏꯆꯝ ꯆꯝꯅ ꯑꯋꯥꯠꯄ ꯂꯩꯇꯅ ꯅꯤꯡꯊꯤꯖꯔꯕꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯅꯥꯄꯒꯤ ꯑꯉꯧꯕ ꯀꯕꯣꯛ ꯂꯩꯅꯥꯆꯣꯝ ꯑꯃꯗꯤ ꯖꯨꯝ ꯇꯥꯟꯅ ꯃꯅꯤꯡ ꯇꯝꯖꯔꯤꯕ ꯁꯥꯡꯂꯕ ꯁꯝꯂꯥꯡ. ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯐꯖꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯃꯒꯨꯟ ꯍꯥꯞꯂꯤ. ꯃꯍꯥꯛ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯔꯗꯨꯅ ꯃꯇꯥ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯝꯕꯤ ꯇꯝꯅ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯑꯍꯦꯟꯕ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯍꯜꯂꯒꯦ ꯈꯟꯅ ꯊꯣꯔꯛꯄꯗ ꯇꯥꯟ ꯍꯦꯛ ꯆꯥꯟꯅꯔꯗꯨꯅ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯔꯔꯤ. ꯑꯍꯦꯟꯕꯅ ꯍꯥꯟꯅ ꯀꯧꯖꯔꯛꯏ. ꯏꯆꯟ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯤꯡꯊꯤꯕꯤ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯎꯖꯕꯗ ꯅꯣꯛꯐꯦꯠꯇꯧꯅ ꯈꯨꯝꯖꯔꯛꯏ. ꯍꯣꯏ ꯏꯕꯨꯡꯗꯤ ꯌꯨꯝꯗ ꯍꯟꯕꯤꯔꯒꯦꯔꯥ? ꯑꯩꯍꯥꯛ ꯍꯜꯂꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦ.
ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯣꯔꯛꯄꯅ ꯃꯇꯥ ꯑꯅꯤꯅ ꯂꯥꯛꯂꯤꯕꯗꯣ ꯑꯍꯦꯟꯕꯁꯨ ꯎꯔꯗꯨꯅ ꯆꯟ ꯅꯇꯥꯈꯣꯏꯁꯨ ꯂꯥꯛꯂꯤ ꯏꯁꯤꯡꯗꯨ ꯁꯣꯛꯆꯔꯨꯔꯣ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯏꯕꯨꯡ ꯅꯤꯡꯊꯤꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯄꯤꯔꯣ ꯅꯤꯡꯊꯤꯕꯤꯗꯤ ꯆꯥꯛꯅ ꯅꯨꯄꯥ ꯃꯍꯥꯛꯄꯨ ꯌꯦꯡꯖꯍꯧꯔꯤ ꯑꯍꯦꯟꯕꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯈꯣꯡꯊꯥꯡ ꯊꯨꯅ ꯂꯥꯛꯄꯅ ꯃꯇꯦꯛ ꯑꯃ ꯆꯠꯄꯒ ꯃꯃꯥꯡꯗ ꯅꯨꯄꯥ ꯅꯍꯥ ꯈꯔꯅ ꯂꯝꯕꯤ ꯊꯠꯆꯤꯜꯂꯛꯂꯝꯃꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯅꯕ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯄꯥꯡꯒꯟꯕ ꯃꯍꯥꯛꯅ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯠꯈ꯭ꯔꯤ ꯑꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯨꯞꯁꯤꯡ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯄꯥꯡꯒꯜꯕꯅ ꯅꯪꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯍꯣꯏꯅꯦ ꯊꯥꯗꯣꯛꯀꯅꯤꯅꯦ ꯑꯗꯣ ꯅꯍꯥꯛ ꯑꯩꯒꯤ ꯅꯤꯡꯊꯤꯕꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯁꯦꯠꯄ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗꯤ ꯅꯇꯤꯛ ꯅꯇꯤꯛ ꯈꯪꯉꯨꯍꯦ ꯃꯔꯨꯞꯁꯤꯡ ꯑꯩ ꯏꯁꯥꯒꯤ ꯐꯤꯕꯝ ꯆꯞ ꯆꯥꯅ ꯈꯪꯖꯩ ꯑꯩꯒꯤ ꯏꯆꯟ ꯅꯤꯡꯊꯤꯕꯤꯒ ꯑꯍꯦꯟꯕ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯖꯗꯦ ꯑꯩꯗꯤ ꯃꯐꯝꯁꯤꯗ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯂꯥꯛꯆꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯔꯨꯞꯁꯤꯡ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯥꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯧ ꯑꯔꯦꯝꯕꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯇꯣꯛꯂꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯑꯍꯦꯟꯕ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯃꯈꯥ ꯇꯥꯔꯝꯗꯅ ꯇꯨꯃꯤꯟꯅ ꯍꯟꯈꯤꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯤ ꯅꯤꯡꯊꯤꯕꯤ ꯉꯥ ꯊꯣꯡꯕ ꯇꯦꯡꯀꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯕꯣꯛ ꯃꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯕꯣ ꯏꯄꯨ ꯆꯥꯛꯄꯨ ꯆꯥꯔꯕ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯌꯥꯝꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯥꯁꯦ ꯁꯦꯝꯕꯤꯅꯕ ꯇꯥꯆꯧ ꯈꯣꯏꯍꯜꯂꯛꯄ ꯉꯥꯏꯕꯗ ꯃꯕꯣꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯥꯗ꯭ꯔꯤꯌꯦ ꯏꯁꯨ ꯅꯨꯄꯤꯌꯦ ꯅꯍꯥꯟ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯂꯥꯛꯂꯝꯕ ꯏꯁꯨꯗꯣ ꯉꯁꯤꯗꯤ ꯂꯥꯛꯇ꯭ꯔꯦ ꯏꯁꯨꯗꯣ ꯏꯆꯝ ꯆꯝꯖꯔꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯑꯕꯣꯛꯅ ꯊꯣꯡꯕ ꯌꯦꯟꯁꯥꯡꯁꯦ ꯍꯥꯎꯋꯤ ꯍꯥꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯉꯁꯤꯗꯤ ꯃꯍꯥꯛ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯆꯥꯛ ꯑꯁꯦ ꯆꯥꯅꯤꯡꯕ ꯄꯣꯛꯇꯗꯅ ꯅꯄꯨ ꯏꯕꯥꯅꯤ ꯐꯝꯂꯝꯂꯤꯕꯁꯤꯅꯤ ꯀꯔꯤꯒꯤꯅꯣ ꯑꯕꯣꯛ ꯏꯕꯨꯡꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯗꯤ ꯅꯤꯡꯊꯤꯕꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯟꯖꯩ ꯉꯔꯥꯡ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗꯗꯤ ꯉꯁꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯍꯥꯛꯄꯣ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥ ꯃꯄꯨꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯁꯨ ꯅꯨꯄꯤ ꯅꯕꯨꯡꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦꯗ ꯉꯔꯥꯡꯗꯣ ꯏꯁꯨꯗꯨꯅ ꯃꯌꯨꯝ ꯍꯟꯕꯒꯤ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯉꯥꯎꯁꯤꯟꯅꯕ ꯃꯤꯔꯦꯝ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯁꯤꯡꯗꯨꯅꯅꯦ ꯏꯁꯨꯗꯣ ꯊꯠꯂꯒ ꯐꯨꯒꯦ ꯇꯧꯒꯦ ꯍꯥꯏꯅꯦ ꯅꯄꯨꯁꯨ ꯉꯁꯥꯏ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯂꯨꯕꯗ ꯄꯥꯎꯁꯦ ꯂꯩꯀꯥꯏ ꯃꯤꯅ ꯇꯝꯂꯛꯄꯗꯒꯤ ꯈꯪꯕꯅꯤ ꯏꯁꯨꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯕꯣꯛ ꯅꯄꯨ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯍꯥꯛꯅ ꯃꯕꯣꯛꯇ ꯃꯄꯣꯛꯀꯨꯝ ꯅꯄꯨꯗ ꯅꯄꯨꯒꯨꯝ ꯅꯨꯡꯁꯤꯅ ꯍꯣꯠꯅꯕꯤꯔꯝꯕꯅꯤ ꯅꯣꯡꯃꯇ ꯄꯩꯁꯥꯁꯨ ꯂꯧ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗꯦ ꯆꯥꯛ ꯈꯔ ꯑꯃ ꯄꯤꯖꯕꯗꯨꯅ ꯌꯥꯔꯦ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯀꯅꯤ ꯏꯁꯨꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯅꯦ ꯅꯤꯡꯊꯤꯕꯤꯗꯤ ꯇꯥꯔꯤꯕ ꯄꯥꯎꯗꯨꯗ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯂꯥꯅ ꯇꯥꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯆꯕ ꯐꯥꯎ ꯅꯪꯍꯧꯗ ꯃꯪꯂꯥꯟꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯒ ꯇꯣꯛꯂꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯂꯥꯛꯂꯔꯣꯏ ꯅꯤꯡꯈ꯭ꯔꯕ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯤꯡꯊꯤꯕꯤꯗꯤ ꯉꯁꯤꯁꯨ ꯑꯍꯦꯟꯕ ꯃꯍꯥꯛꯇꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯤꯡꯊꯤꯕꯤꯒꯤ ꯈꯨꯟꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯂꯦꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯥꯎꯖꯦꯜ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯆꯥ ꯑꯃꯗꯤ ꯅꯨꯡꯁꯤꯁꯨ ꯃꯇꯥ ꯅꯤꯡꯊꯤꯕ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯄꯗ ꯅꯤꯡꯊꯤꯕꯤꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯃꯥꯡꯒꯣꯟꯒꯤ ꯐꯤꯁꯥꯀꯣꯟꯗꯨꯗ ꯐꯝꯂꯤꯕꯗꯨ ꯎꯔꯗꯨꯅ ꯅꯨꯡꯁꯤꯅ ꯍꯥꯟꯅ ꯀꯧꯔꯛꯂꯝꯃꯤ ꯏꯇꯥ ꯍꯣ ꯏꯇꯥ ꯅꯤꯡꯊꯤ ꯀꯔꯤ ꯋꯥꯈꯜꯕꯨꯅꯣ ꯑꯗꯨ ꯈꯣꯏꯖꯪꯅ ꯈꯜꯂꯤꯕꯕꯣ ꯅꯇꯥ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯖꯒꯦꯗꯅ ꯅꯤꯡꯊꯤꯕꯤꯅ ꯍꯩꯃꯥ ꯏꯇꯥ ꯅꯈꯣꯏꯁꯤꯃ ꯑꯩ ꯀꯔꯤꯁꯨ ꯈꯟꯖꯗꯦꯀꯣ ꯍꯣ ꯈꯪꯖꯔꯤ ꯏꯇꯥ ꯀꯥꯟꯅꯗꯦ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯀꯣꯅꯨꯡꯒꯤ ꯏꯅꯤꯡꯊꯧꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯨꯁꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯃꯖꯥꯏꯕꯨꯡꯉꯣꯁꯨ ꯃꯁꯛ ꯌꯦꯡꯍꯧꯔꯨꯁꯤ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯇꯥ ꯑꯍꯨꯝꯗꯣ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ
ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯃꯐꯝꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯣꯏꯕꯅ ꯌꯥꯝꯅ ꯇꯥꯡꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯈꯨꯟꯒꯤ ꯑꯍꯜ ꯑꯉꯥꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯈꯥꯛꯇꯅ ꯂꯝꯄꯥꯛꯇꯨꯗ ꯇꯤꯜꯂꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯁꯥ ꯅꯥꯟꯕ ꯑꯃꯨꯕ ꯁꯒꯣꯜ ꯑꯃ ꯊꯧꯔꯗꯨꯅ ꯃꯥꯡ ꯊꯥꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯨꯡꯗꯅ ꯁꯦꯅꯥꯄꯇꯤ ꯅꯣꯡꯗ꯭ꯔꯦꯟ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔꯁꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯏꯟꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯈꯔ ꯂꯥꯞꯇꯛꯅ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯗꯣꯂꯥꯏ ꯇꯣꯡꯂꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯥꯏꯊꯣꯡꯗꯨꯒꯤ ꯃꯊꯛꯇ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯁꯕꯥꯟꯗꯨꯗ ꯃꯃꯜ ꯇꯥꯡꯂꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯌꯥ ꯑꯃ ꯊꯣꯟꯕꯗꯨꯗꯤ ꯑꯎꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗꯤ ꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯅꯈ꯭ꯔꯦ꯫ ꯂꯩꯁꯥ ꯀꯌꯥꯒꯤ ꯊꯃꯣꯏꯗꯤ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯅꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯆꯥꯅ "ꯏꯇꯥꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯂꯥꯏꯔꯦꯝꯕꯒꯤ ꯁꯥꯌꯣꯟꯕꯨ ꯑꯣꯏꯕ ꯖꯥꯠꯂꯥ? ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ." ꯅꯨꯡꯁꯤꯅ "ꯍꯣꯏꯅꯦ ꯏꯇꯥ, ꯃꯒꯨꯟꯅꯒ ꯃꯔꯣꯜ ꯑꯃ ꯂꯩꯔꯤꯕ, ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ ꯃꯤ." ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯑꯅꯤꯗꯨ ꯃꯤꯌꯥꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯗꯨꯃꯛꯇꯨꯗ ꯂꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯏꯁꯥꯃꯛ ꯈꯨꯟ ꯑꯁꯤꯗ ꯑꯃꯨꯛ ꯌꯧꯔꯛꯄ ꯉꯝꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒ ꯎꯅꯕ ꯐꯪꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ." ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯂꯥꯎꯅꯔꯛꯏ꯫ "ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜ ꯍꯩꯔꯕ ꯏꯅꯤꯡꯊꯧ ꯈꯛꯇ ꯅꯠꯇꯅ ꯃꯆꯥꯏꯕꯨꯡꯉꯣꯁꯨ ꯌꯥꯎꯅ ꯑꯆꯤꯟꯕ ꯀꯌꯥ ꯊꯥꯗꯣꯛꯄꯤꯗꯨꯅ ꯇꯣꯜꯂꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯣꯡꯂꯦꯡꯕꯤꯔꯛꯄꯗꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯑꯩꯈꯣꯏꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯖꯗ꯭ꯔꯦ꯫ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯗ꯭ꯔꯦ." ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯃꯤꯍꯨꯠꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯕꯨꯗꯤ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯕꯕꯨ ꯉꯁꯤ ꯅꯤꯡꯊꯧ ꯏꯁꯥꯃꯛ ꯂꯥꯛꯂꯤꯉꯩꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥ ꯅꯈꯣꯏꯒꯤꯅ ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯅ ꯈꯨꯟ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯈꯨꯗꯤꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯑꯃꯃꯝꯁꯨ ꯄꯤꯒꯅꯤ ꯍꯥꯏꯔꯤꯅꯦ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯎꯅꯔꯛꯏ꯫ "ꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ, ꯃꯆꯥꯏꯕꯨꯡꯉꯣꯅ ꯌꯥꯏꯐꯔꯦ." ꯃꯨꯁꯨꯛ ꯃꯨꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ "ꯍꯣꯏ ꯃꯥ, ꯃꯆꯥꯏꯕꯨꯡꯉꯣꯁꯦ ꯀꯔꯤ ꯈꯨꯐꯖꯅꯣ, ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯐꯝꯕꯁꯤꯗꯤ ꯏꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦꯃꯤ." ꯂꯩꯁꯥꯕꯤ ꯑꯃꯅ "ꯏꯕꯦꯝꯃ, ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯋꯥꯈꯜꯒ ꯁꯥꯒꯠꯄꯤꯔꯨꯅꯨ, ꯑꯣꯏꯔꯣꯏꯀꯣ. ꯅꯪꯅ ꯁꯥꯒꯠꯀꯦ ꯍꯥꯏꯔꯒꯅ ꯃꯆꯥꯏꯕꯨꯡꯉꯣꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯃꯨꯕꯁꯦ ꯑꯁꯤꯒꯤ ꯋꯥꯈꯜ ꯑꯣꯏꯔꯕꯗꯤ ꯆꯥꯟꯅꯅꯤ, ꯃꯨꯕꯁꯨ ꯃꯥꯟꯅꯔꯦ." ꯂꯩꯁꯥꯕꯤ ꯑꯃꯨꯕꯤꯗꯨ ꯃꯇꯥꯗ ꯃꯃꯤꯠꯀꯗꯨ ꯐꯩꯔꯞ ꯌꯦꯡꯂꯛꯂꯤ꯫ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯂꯝꯃꯤ꯫ "ꯇꯤꯟꯕꯤꯔꯤꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨꯗꯣ, ꯃꯆꯥꯏꯕꯨꯡꯉꯣꯅ ꯈꯨꯟꯁꯤꯒꯤ ꯍꯩꯁꯤꯡꯕ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯊꯣꯔꯛꯇꯨꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡꯁꯦ ꯌꯦꯟꯕ ꯌꯥꯎꯕꯤꯔꯅꯕ ꯍꯥꯏꯔꯛꯂꯤꯌꯦ." ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯃꯤꯌꯥꯝ ꯂꯛꯇꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯏꯄꯥ ꯄꯥꯈꯠꯅ "ꯑꯉꯝꯕ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯕꯤꯔꯤꯕꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ? ꯅꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯄꯤꯕ ꯈꯨꯗꯣꯜꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯇꯥꯛꯄꯤꯔꯛꯏ ꯃꯆꯥꯏꯕꯨꯡꯉꯣꯅ." ꯈꯨꯟꯖꯥ ꯑꯍꯜ ꯑꯃꯅ "ꯃꯆꯥꯏꯕꯨꯡꯉꯣ, ꯅꯨꯄꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯖꯤꯟꯕꯤꯔꯤꯕꯅꯣ?" ꯃꯆꯥꯏꯕꯨꯡꯉꯣꯅ "ꯇꯥꯕꯤꯌꯨꯗꯣ, ꯑꯍꯜ ꯂꯃꯟ, ꯏꯌꯥꯝꯕ ꯏꯅꯥꯎ, ꯏꯆꯜ ꯏꯆꯦ ꯄꯨꯝꯅꯃꯛ, ꯑꯩꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯁꯤ ꯈꯨꯟꯁꯤꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯈꯣꯏ ꯃꯉꯥꯏꯔꯦ ꯈꯟꯅ ꯃꯨꯛꯆꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯤꯔꯦꯝ ꯑꯣꯏꯅ ꯑꯆꯠ ꯑꯋꯣꯡꯗ ꯂꯛꯅꯕ ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯆꯨꯝꯃꯤꯀꯣ ꯑꯩꯒꯤ ꯋꯥꯐꯝꯁꯦ?" ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ "ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯃꯆꯥꯏꯕꯨꯡꯉꯣ, ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯅꯥꯄꯜꯅ ꯌꯣꯝꯂꯕ ꯅꯍꯥꯁꯤꯒ ꯃꯍꯥꯛꯀꯤ ꯈꯧꯕꯨꯅꯥꯏꯁꯤꯡ ꯑꯁꯤꯒꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯛꯄꯁꯦ ꯀꯨꯏꯔꯛꯂꯕꯅꯤ. ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯏꯅꯤꯡꯊꯧꯗꯨ ꯋꯥꯀꯠꯇꯨꯅ ꯑꯃꯨꯛꯇ ꯋꯥꯔꯛꯄꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯋꯥ ꯈꯟꯅꯔꯝꯂꯤꯕꯅꯤ." ꯅꯤꯡꯊꯧꯅ "ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯅꯦ. ꯑꯀꯟ ꯑꯔꯤꯡ ꯁꯥꯕ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤꯔꯨꯗ꯭ꯔꯒꯁꯨ ꯃꯈꯣꯡꯅ ꯊꯣꯡꯅ ꯊꯣꯛꯍꯜꯂꯛꯂꯤꯕꯁꯦ." ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯂꯥꯟꯃꯤꯁꯤꯡꯅ ꯐꯤꯔꯣꯜ ꯑꯃꯗꯤ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥ ꯌꯦꯟꯊꯣꯛꯂꯝꯃꯤ꯫ ꯁꯨꯝ ꯌꯦꯜꯂꯛꯄꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯥꯟꯃꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯕꯤꯔꯝꯃꯨ. ꯏꯅꯤꯡꯊꯧꯅ ꯏꯕꯦꯝꯃꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯈꯣꯡꯂꯦꯡꯕꯤꯔꯛꯀꯅꯤ." ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯏꯉꯛ ꯉꯛꯅ ꯇꯤꯉꯛ ꯃꯥꯏꯉꯛꯅꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯐꯥꯎꯕ ꯅꯪꯍꯧꯗ ꯂꯥꯟꯃꯤ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗ ꯄꯣꯠ ꯌꯦꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨ ꯍꯔꯥꯎ ꯃꯤꯅꯣꯛꯇꯅ ꯊꯟꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥꯏꯕꯨꯡꯉꯣ ꯑꯅꯤꯗꯨ
ꯈꯨꯟꯒꯤ ꯃꯆꯤꯟ ꯆꯠꯄ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯈꯨꯟꯗꯨꯒꯤ ꯆꯥꯎꯈꯠ ꯊꯧꯔꯝꯒꯤ ꯃꯔꯝꯗ ꯋꯥ ꯈꯟꯅꯍꯧꯔꯤ꯫ ꯑꯇꯩ ꯈꯨꯟꯖꯥꯁꯤꯡꯗꯤ ꯃꯌꯨꯝ ꯃꯌꯨꯝ ꯇꯝꯅ ꯍꯟꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯌꯨꯝꯗ ꯂꯩꯔꯝꯅꯕ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤ ꯃꯔꯝꯒꯤꯕꯨ ꯑꯣꯏꯔꯕꯅꯣ ꯈꯪꯅꯤꯡꯂꯗꯨꯅ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯣ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯔꯤ꯫ ꯃꯅꯥꯏ ꯑꯃꯅ "ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ? ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ." ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥꯅ ꯇꯥꯔꯗꯨꯅ ꯊꯣꯔꯛꯄꯗ ꯏꯊꯥ ꯊꯥꯖꯗꯅ ꯁꯨꯃꯥꯡꯗ ꯂꯥꯟꯃꯤ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯪꯖꯔꯛꯏ, "ꯑꯉꯝꯕ ꯈꯣꯏꯅ ꯂꯥꯛꯄꯤꯕꯗꯤ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ?" "ꯏꯃꯥ, ꯍꯧꯖꯤꯛ ꯏꯃꯥꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯏꯅꯤꯡꯊꯧ ꯈꯣꯡꯂꯦꯡꯕꯤꯔꯛꯂꯒꯅꯤ, ꯑꯗꯨꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯆꯕꯅꯤ." "ꯍꯥ, ꯏꯅꯤꯡꯊꯧꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯕꯣ? ꯍꯣꯏ ꯍꯣꯏ, ꯐꯒꯅꯤ ꯑꯉꯝꯕ ꯈꯣꯏ." ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯅꯤꯡꯊꯧꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯊꯧꯒꯜꯂꯣꯟ ꯎꯠꯇꯨꯅ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯅꯤꯡꯊꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯃꯇꯥ ꯑꯅꯤꯅ ꯏꯃꯨꯡꯗ ꯑꯆꯥ ꯑꯊꯛ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ "ꯋꯥꯐꯝꯁꯦ ꯁꯨꯝꯗꯧꯕꯅꯤ, ꯑꯩ ꯀꯣꯏꯊꯣꯛꯇꯨꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯏꯆꯥꯅ ꯇꯥꯗꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯖꯔꯨꯔ ꯃꯥꯜꯂꯦ꯫ ꯃꯈꯣꯏ ꯍꯥꯟꯅꯅ ꯃꯁꯛꯁꯨ ꯈꯪꯅꯖꯩ ꯍꯥꯏꯗꯅ ꯏꯆꯥꯅ ꯇꯝꯃꯦ꯫ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯏꯆꯥꯒꯤ ꯃꯅꯤꯡꯕꯨ ꯊꯨꯡꯍꯟꯅꯤꯡꯗꯨꯅ ꯇꯥꯗꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯁꯤ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯅ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯤꯕꯤꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯄꯨꯡꯉꯛ ꯍꯤꯡꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯔꯥꯎꯕꯁꯨ ꯄꯣꯛꯆꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯄꯥꯅ "ꯏꯅꯤꯡꯊꯧ, ꯇꯣꯜꯂꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯣ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯗ ꯏꯅꯤꯡꯊꯧꯒꯤ ꯏꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯃꯄꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥ ꯈꯛꯇꯅꯤ." ꯑꯗꯨꯝꯕ ꯀꯔꯤꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨ ꯗꯥꯗꯥ. ꯑꯩꯍꯥꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯊꯝꯕꯁꯤ ꯄꯥꯝꯖꯗꯦ. ꯃꯤꯑꯣꯏꯕ ꯃꯁꯦꯟ ꯑꯁꯤꯕ ꯃꯆꯥ ꯉꯥꯛꯇꯅꯤ. ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯅꯨꯡꯁꯤꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅ ꯍꯦꯟꯅꯗꯨ ꯄꯥꯝꯖꯩ ꯑꯩꯍꯥꯛꯇꯤ. ꯅꯤꯡꯊꯤꯕꯤꯁꯨ ꯅꯤꯡꯊꯧ ꯃꯍꯥꯛꯇ ꯊꯧꯒꯜꯂꯣꯟꯒ ꯂꯣꯏꯅꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯅꯤꯡꯊꯤꯕꯤꯒꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡ ꯑꯃꯗꯤ ꯎꯠꯂꯛꯂꯤꯕ ꯊꯧꯒꯜꯂꯣꯟ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯄꯦꯟꯖꯔꯗꯨꯅ ꯃꯃꯧ ꯑꯣꯏꯕꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯅꯕ ꯅꯨꯃꯤꯠ ꯂꯦꯞꯅꯕ ꯇꯧꯔꯁꯦ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕꯗꯣ ꯅꯤꯡꯊꯤꯕꯤ ꯈꯣꯏꯒ ꯌꯨꯝ ꯊꯪꯅꯅ ꯂꯩꯕ ꯑꯍꯜ ꯑꯅꯤꯒꯤ ꯌꯨꯝꯗꯨꯗ ꯑꯆꯥ ꯑꯊꯛ ꯑꯃꯗꯤ ꯁꯅꯥ ꯈꯔꯒ ꯄꯨꯗꯨꯅ ꯃꯅꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯧꯔꯛꯂꯝꯃꯤ, "ꯏꯄꯨ, ꯑꯕꯣꯛ, ꯅꯁꯨ ꯂꯥꯛꯆꯔꯤꯌꯦ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ." ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯈ꯭ꯋꯥꯡ ꯑꯀꯣꯟꯕꯗꯨꯒ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯃꯄꯥꯟ ꯇꯝꯅ ꯊꯣꯔꯛꯄꯗꯗꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯆꯥꯏꯕꯨꯡ ꯃꯍꯥꯛꯅ ꯆꯤꯡꯂꯦꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯍꯜ ꯑꯅꯤꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯒꯦ ꯇꯧꯖꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯏꯕꯨꯡ ꯃꯍꯥꯛꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯀꯣꯟꯈꯠꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯄꯨꯄꯨ, ꯑꯕꯣꯛ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯇꯧꯕꯤꯔꯤꯕꯅꯣ? ꯅꯁꯨꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ? ꯁꯤ ꯅꯁꯨꯒꯤ ꯁꯛꯇꯝꯁꯤꯗ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ." ꯑꯍꯜ ꯑꯅꯤꯗꯨ ꯃꯆꯥꯏꯕꯨꯡ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯁꯛꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯈꯟꯊꯔꯨꯔꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯒꯤ ꯃꯁꯨ ꯑꯍꯦꯟꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ "ꯍꯥ, ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯏꯁꯨ ꯑꯍꯦꯟꯕꯔꯅꯦ? ꯃꯄꯨ, ꯆꯨꯝꯗꯕꯔꯅꯦ ꯑꯩꯅ ꯈꯜꯂꯤꯁꯤꯕꯣ?" "ꯆꯨꯝꯃꯤꯅꯦꯍꯦ ꯃꯕꯣ, ꯏꯁꯨ ꯑꯍꯦꯟꯕꯅꯤꯅꯦ꯫ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯔꯕ ꯏꯁꯨꯗ ꯅꯍꯥꯟ ꯃꯈꯩ ꯅꯄꯨ ꯅꯕꯣꯛ ꯑꯩꯈꯣꯏꯅ ꯊꯧꯒꯜꯂꯣꯟ ꯀꯥꯏꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨꯀꯣ." "ꯄꯨꯄꯨ, ꯅꯁꯨꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ. ꯑꯩꯒꯤ ꯄꯨꯄꯨ ꯕꯣꯕꯣꯛ ꯂꯩ ꯍꯥꯏꯗꯅ ꯅꯁꯨꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕ. ꯑꯩ ꯍꯧꯖꯤꯛꯁꯨ ꯍꯥꯟꯅꯒꯤ ꯅꯁꯨ ꯑꯍꯦꯟꯕꯗꯣ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯕꯣꯛꯅ ꯅꯨꯡꯁꯤꯅ ꯉꯥꯔꯤ ꯃꯇꯠ ꯑꯃ ꯊꯥꯛꯂꯒ ꯊꯣꯡꯕꯤꯕ ꯁꯧꯒ꯭ꯔꯤꯗꯣ ꯑꯗꯨꯃꯛ ꯆꯥꯅꯤꯡꯂꯤꯌꯦ." ꯇꯥꯏꯕꯪ ꯍꯦꯟꯕꯅ ꯑꯍꯜ ꯑꯅꯤꯗꯨꯒ ꯉꯥꯏꯍꯥꯛ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯔꯝꯂꯒ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯍꯥꯛ ꯅꯤꯡꯊꯤꯕꯤꯕꯨꯗꯤ ꯎꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯍꯦꯛꯇ ꯆꯪꯂꯨꯕꯗꯤ ꯐꯖꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯑꯗꯨꯃꯛ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯇꯤ ꯑꯍꯦꯟꯕꯒꯤ ꯋꯥꯈꯜꯗ ꯇꯨꯝꯊꯕ ꯌꯥꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯗꯨꯅ ꯂꯩꯖꯔꯤ꯫ "ꯏꯕꯨꯡ, ꯅꯍꯥꯛꯇꯤ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔꯕ꯭ꯔꯥ? ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯈꯤꯗ꯭ꯔꯦ. ꯑꯩꯗꯤ ꯉꯁꯤꯁꯨ ꯏꯕꯨꯡꯕꯨ ꯀꯥꯎꯕ ꯉꯝꯗꯤꯌꯦ."
ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯈꯤꯕꯗꯤ ꯊꯃꯣꯏꯗꯒꯤ ꯇꯁꯦꯡꯅ ꯐꯥꯎꯔꯛꯈꯤꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ. ꯑꯩ ꯀꯣꯅꯨꯡꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯀꯔꯤꯁꯨ ꯀꯜꯂꯛꯇꯤꯌꯦ. ꯍꯧꯖꯤꯛꯁꯨ ꯏꯕꯨꯡꯅꯕꯨ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯗꯤ ꯊꯣꯛꯅꯤꯡꯕ ꯈꯨꯗꯣꯡꯊꯤꯕꯁꯨ ꯊꯣꯛꯂꯛꯁꯅꯨ. ꯑꯩꯅ ꯂꯨꯍꯣꯡꯕꯁꯦ ꯊꯧꯅꯥ ꯐꯅ ꯏꯁꯥꯗ ꯌꯥꯗꯦ ꯍꯥꯏꯒꯅꯤꯌꯦ. ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯆꯥꯏꯕꯨꯡ ꯇꯥꯏꯕꯪ ꯍꯦꯟꯕ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ. ꯅꯤꯡꯊꯤꯕꯤꯗꯤ ꯃꯆꯥꯏꯕꯨꯡ ꯃꯍꯥꯛꯇ ꯍꯟꯅꯒ ꯌꯦꯡꯂꯨꯗꯦ. ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯥꯏꯊꯣꯡꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤ. ꯇꯥꯏꯕꯪ ꯍꯦꯟꯕ ꯃꯍꯥꯛꯁꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯧꯕꯨ ꯎꯏ. ꯑꯗꯨꯕꯨ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ. ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯤꯡꯊꯤꯕꯤ ꯃꯉꯣꯟꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯒꯤ ꯀꯥꯒꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯃꯤ ꯑꯃ ꯆꯪꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯍꯟꯒꯠꯅ ꯌꯦꯡꯂꯨꯗꯦ. ꯇꯨꯃꯤꯟꯅ ꯂꯨꯛꯊꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ. ꯃꯇꯧꯗꯨꯗ ꯆꯪꯂꯛꯂꯤꯕ ꯃꯤꯗꯨꯅ ꯅꯤꯡꯊꯤꯕꯤꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯅꯛꯅ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯃꯤ ꯇꯧꯅ ꯅꯤꯡꯊꯤꯕꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ. ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯁꯨ ꯑꯗꯨꯝꯅ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯄꯗꯨꯗꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯇꯞꯅ ꯑꯁꯨꯝ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯎꯔꯤ. ꯃꯇꯝ ꯀꯨꯏꯅ ꯇꯣꯡꯂꯛꯄꯒꯤ ꯇꯠꯇꯦ ꯍꯥꯏꯕꯗꯃꯛ ꯉꯥꯏꯔꯕ ꯇꯨꯝꯁꯤꯜꯂꯕ ꯐꯦꯅꯥꯠ, ꯃꯟꯖꯨꯅꯔꯕ ꯃꯆꯨ ꯁꯤꯊꯔꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ, ꯑꯗꯨꯒ ꯀꯨꯆꯨ ꯊꯣꯛꯇ꯭ꯔꯕ ꯃꯥꯏꯊꯣꯡ, ꯐꯥꯔꯞ ꯇꯧꯕ ꯁꯝꯂꯥꯡ, ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯅꯤꯡꯊꯤꯕꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ. ꯃꯍꯥꯛ ꯋꯥꯈꯜ ꯋꯥꯔꯝꯕ ꯄꯨꯝꯕ ꯃꯤꯀꯨꯞꯇꯨꯗ ꯃꯥꯡꯈꯤꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯆꯔꯛꯏ. ꯃꯇꯧꯗꯨꯗ ꯃꯆꯥꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯂꯛꯂꯝꯃꯤ. ꯃꯆꯥꯏꯕꯨꯡꯉꯣꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯕꯦꯝꯃ ꯅꯤꯡꯊꯤ, ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ. ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯩꯔꯝꯕ ꯑꯩꯍꯥꯛꯁꯦ ꯅꯣꯡꯃ ꯁꯛꯂꯣꯠꯇꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯎꯖꯈꯤ. ꯅꯨꯃꯤꯠꯇꯨꯗ ꯁꯛꯈꯪꯗ꯭ꯔꯤꯕꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯍꯨꯗꯨꯅ ꯄꯨꯈꯤꯕꯅ ꯑꯩꯅ ꯅꯍꯥꯛꯀꯤ ꯈꯣꯡꯒꯨꯜꯕꯨ ꯂꯤꯖꯈꯤ. ꯅꯨꯃꯤꯠꯇꯨꯗ ꯅꯈꯣꯏꯒꯤ ꯌꯨꯝ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯑꯩꯍꯥꯛꯅ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯔꯗꯨꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯄꯨꯛꯆꯦꯜꯕꯨꯁꯨ ꯈꯪꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ. ꯃꯔꯝꯗꯤ ꯑꯩꯍꯥꯛꯀꯤ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯐꯤꯕꯝꯁꯤꯗ ꯅꯨꯡꯁꯤꯕꯤꯕ ꯉꯝꯕ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ. ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯁꯨ ꯄꯥꯝꯖꯕꯗꯨꯃꯛ ꯊꯣꯛꯂꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯄꯟꯊꯨꯡꯁꯨ ꯌꯧꯖꯔꯤ. ꯑꯩꯍꯥꯛꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ. ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯑꯆꯨꯝꯕ ꯄꯥꯝꯕ, ꯊꯧꯅꯥ ꯂꯩꯕ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯅꯔꯨꯝ ꯊꯨꯞꯄ ꯐꯪꯖꯕ ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯁꯨ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ. ꯑꯩꯒꯤ ꯃꯆꯥꯏꯕꯨꯡꯉꯣ ꯂꯝꯍꯦꯟ ꯁꯅꯥ. ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯁꯦꯡꯗꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯉꯛꯄ ꯂꯥꯟꯃꯤ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯃꯆꯥꯏꯕꯨꯡꯉꯣ, ꯃꯆꯥꯏꯕꯨꯡꯉꯣ ꯍꯥꯏꯅ ꯄꯥꯈꯠꯅ ꯀꯧꯔꯛꯂꯝꯃꯤ. ꯃꯆꯥꯏꯕꯨꯡꯉꯣ ꯇꯥꯏꯕꯪ ꯍꯦꯟꯕꯅ ꯀꯥ ꯃꯅꯨꯡꯗꯒꯤ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯂꯥꯟꯃꯤ? ꯍꯧꯖꯤꯛꯇ ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯀꯥ ꯁꯣꯝꯗ ꯆꯥꯛꯅꯤꯕ ꯑꯃ ꯆꯪꯈ꯭ꯔꯦ. ꯃꯗꯨꯕꯨ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯊꯤꯖꯕꯗꯁꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ. ꯃꯆꯥꯏꯕꯨꯡꯉꯣꯒꯤ ꯀꯥꯗꯒ ꯂꯣꯠꯇꯨꯅ ꯂꯩꯔꯝꯂꯕꯗꯤ ꯉꯁꯤꯗ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥꯏꯕꯦꯝꯃꯗꯣ ꯄꯥꯈꯠꯂꯒꯅꯤ. ꯑꯗꯨꯅ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯤꯗꯣꯛꯍꯧꯁꯦ ꯍꯥꯏꯗꯅ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯃꯆꯥꯏꯕꯨꯡꯉꯣ. ꯑꯁ ꯑꯩ ꯂꯣꯏꯔꯦꯗꯅ. ꯅꯤꯡꯊꯤꯕꯤ ꯃꯍꯥꯛꯇꯤ ꯊꯋꯥꯏ ꯇꯥꯅ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯆꯔꯤ. ꯑꯁꯨꯝꯅ ꯃꯆꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯖꯔꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯆꯥꯏꯕꯨꯡꯉꯣꯗꯧꯅ ꯃꯉꯥꯎ ꯊꯤꯕ, ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯖꯔꯗꯨꯅ ꯃꯄꯨ ꯅꯤꯡꯊꯧ ꯃꯕꯣꯛꯂꯩ ꯃꯔꯦꯝꯕꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯗ ꯅꯠꯇꯅ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛꯇꯅ ꯊꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.